Nasisu Kanglei review na miyang bidamokta film ang pudra luxury film adugi mamingdi Prince of Persia The Sands of Time. Film asi 2010 gi American action fantasy film ni. Film asi Mac Neville na direction piki aduga mapung oina film asi Jordan McNair gi film ni. Haibidi film asi video game oina puthokraba film ni madugi franchise na Ubisoft maloki video game dasu film asi gi wari se yamna phajai video game gi trilogy tu gi oina film si makha se satharakani adubu film asi Sands of Time haituna release tokiba film ni. Video game dasu film Sigi wari siga haifete udum mane video game gi film dadi Prince of Persia Sands of Time haidana part 1 thokani mathangda Prince of Persia The Warrior Within haidana second part lakani aduga Prince of Persia The Two Throne haidana third part lakani sequence ahum ziki marakta anova sequence ama puthoke bani sequence adugi mamingna The Forgotten Sands haibani sequence sing ziki marakta anova amaga puthoke maduna The Prince of Persia 2008 haibani masigi matungda The Forgotten Sands se anobo ina release tawkhibani adubu sequence marakta yawgadaba sequence oibani aduga film asina amuk game singje puthokpa loiraba matungda mayamna demand henanbadagi film asi puthokibani aina Prince of Persia gi game trilogy se sanaraba matungda film asi yema matamda wari se hainingai leitina phasai aduga Sands of Time sidi trilogy du ahanba part ni makha taba part su mayam laikhigani karigumba mayam na pami taragadi game oigina ai game gi wari do adum dicharake game moina liba pami taragadi mayam comment bibiramu aikoi huzik film asigi maru oina saktam langliba Jack Gyllenhaal Gemma Arterton film asi Almat amasung Persia gi oiba wari ni adubu game dadi film asi Persia amasung India gi oiba wari oina game dadi chathai adubu film sidadi lam topa amo oina chathai aduga film asida Prince of Persia gi mayamai mamingsi aikoina tas haina khangnei aduga game dadi Malik haina khangnagani aduga princess gi mamingsi su film sidadi aikoina Tamina haina khangnagani aduga game dadi Farah haina kawgani maming kitang change tawi film kitang change tawi adubu mapung oiba wari di adumak managani hoji film si hongnaba tawsi film si ahanba scene loina narrator na harami mi kharagi punsi di matam ga loina chalamde matam gi mayokta salami aduga makhoi gi wari si matam chuppada adum leiduna ngangduna makhon sintha yeiduna adum leikhi haiduna narrator se haraki thaina mamangai matam da leibak amakhak lerami leibak asina pakko chawgi sangsi China badagina Mediterranean Sea phawbat pak chawrami aduduga mahak se lam atopa singbu joy thoduna sulaki lam masigi mamingna Persia haiba lamni Persia gi ningthau tugi maming Sharaman haina khangnarami ningthau adugi manaw nupa Nizam ga loinana Persia landam se makoina shasan tawrami Sharaman gi macha nupa ani yauki madu uba matamda Sharaman yamna harauzaki aduga ishwar gi mamittadi Sharaman gi imungsi mapung pharamde aduna nongmadi ningthauda akhoi gi landam duda koiba lakpa matamda numittuda ningthau gi mamitta nupa macha kanat leijadraba mana thawna phaba mawngda leirambadu uba matamda ningthauna pungpen penki numittuda angang nupa macha mana mabuk lamduna shem amurana honapa matamda ningthau gi senapati duna angang dubu koidan tanabiki adubu ningthau gi senapati duda angang dugi mamanaba amana nungna thaduna angang adubu kanbiki adubu ningthau gi senana henmankibana angang adu koidan tanaduna phaduna purakhi aduga kaithen mayaida makhut kakhakke tawba matamda angang adu ningthauna kanbiduna angang adugi maming hangki angang nang namike kawi ningthau aigi ming Dastan kawi nang namana pati kai lei aigi mai pa lei jatri ningthau nangi namana pa lei tre haba phare tri nijam angang se pangkhalu aduga koi konung chalasi haiduna angang du konungda puduna chalami numit adudagi kana leijedraba kaithenda koi ngau dana leijaba angang aba karam tawdana Persia gi Rajkumar amu oikibano haibagi wali asi mipum khudingna sonaduna leinakhi matamgi khongchatna thingba ngamdabagum makhoi chahi 35 matungda loina chawaki aduduga makhoi City of Almat haiba lamsida laki
ꯃꯈꯣꯏꯅ ꯂꯝ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯗꯨꯒꯤ ꯐꯖꯕꯅ ꯃꯈꯣꯏ ꯊꯨꯝꯍꯠꯈꯤ ꯑꯗꯨꯗꯨꯒ ꯃꯈꯣꯏꯅ ꯍꯥꯏꯔꯝꯃꯤ ꯂꯝ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯈꯜꯂꯨꯕꯗꯒꯤꯁꯨ ꯍꯦꯟꯅ ꯐꯖꯔꯝꯃꯤꯅ ꯃꯗꯨꯗ ꯅꯤꯖꯥꯝꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯒꯤ ꯐꯖꯕꯅ ꯅꯪ ꯊꯨꯝꯍꯠꯂꯒ ꯂꯩꯒꯅꯨ ꯂꯝ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯑꯣꯏꯗ ꯄꯥꯗꯕ ꯅꯝꯊꯥꯛ ꯌꯥꯝ ꯇꯧꯔꯤꯕꯅꯤ ꯑꯗꯨꯗꯨꯅ ꯂꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯗ ꯈꯨꯠꯂꯥꯏ ꯄꯤꯗꯨꯅ ꯑꯩꯈꯣꯏꯕꯨ ꯂꯥꯟꯗꯥꯅꯕꯒꯤꯗꯃꯛꯇ ꯁꯤꯜꯂꯤꯕꯅꯤ ꯑꯗꯨꯅ ꯂꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯄꯔꯥ ꯇꯝꯕꯤꯕ ꯑꯃ ꯆꯪꯏ ꯍꯥꯏꯗꯨꯅ ꯅꯤꯖꯥꯝꯅ ꯍꯥꯏꯔꯝꯈꯤ ꯃꯗꯨꯗ ꯗꯁꯅ ꯍꯥꯏꯔꯛꯈꯤ ꯄꯥꯕꯨꯡ ꯅꯤꯡꯊꯧꯅꯗꯤ ꯂꯝ ꯑꯁꯤꯗ ꯈꯨꯠ ꯊꯤꯟꯖꯟꯒꯅꯨ ꯁꯣꯛꯀꯅꯨ ꯍꯥꯏꯕꯅꯤ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯟ ꯇꯥꯒꯦ ꯍꯥꯏꯇꯥꯔꯒꯁꯨ ꯑꯩꯅ ꯌꯥꯝ ꯊꯥꯖꯔꯕ ꯑꯩꯒꯤ ꯀꯀꯥ ꯅꯤꯖꯥꯝ ꯑꯃꯁꯨꯡ ꯑꯩꯒꯤ ꯌꯥꯝꯅ ꯊꯥꯖꯔꯕ ꯑꯩꯒꯤ ꯏꯅꯥꯎ ꯀꯥꯁꯤꯞ ꯑꯃꯁꯨꯡ ꯗꯥꯁꯇꯥꯟꯒ ꯄꯨꯟꯅ ꯈꯟꯅꯔꯒ ꯊꯕꯛ ꯑꯁꯤ ꯇꯧꯁꯤ ꯑꯗꯨꯕꯨ ꯗꯥꯁꯇꯥꯟꯗꯨ ꯀꯗꯥꯏ ꯂꯩꯕꯅꯣꯅꯦ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯗꯥꯁꯇꯥꯟꯗꯨꯅ ꯑꯁꯣꯝ ꯅꯥꯀꯟꯗ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯟꯃꯤ ꯑꯃꯅ ꯗꯥꯁꯇꯥꯟꯕꯨ ꯀꯧꯔꯒ ꯍꯥꯏꯔꯛꯈꯤ ꯔꯥꯖꯀꯨꯃꯥꯔ ꯗꯥꯁꯇꯥꯟ ꯂꯩꯕ꯭ꯔꯣ ꯔꯥꯖꯀꯨꯃꯥꯔ ꯗꯥꯁꯇꯥꯟ ꯂꯩꯇꯤꯌꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯟꯗꯨꯅ ꯃꯌꯥꯝꯁꯨ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒ ꯃꯈꯣꯏꯅ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯀꯀꯥ ꯅꯤꯖꯥꯝꯅ ꯌꯦꯡꯉꯨ ꯃꯁꯤꯗ ꯂꯩꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡꯁꯦ ꯃꯁꯤꯅꯤ ꯑꯜꯃꯠꯅ ꯑꯩꯈꯣꯏꯒꯤ ꯌꯦꯡꯅꯕ ꯀꯣꯁ ꯈꯥꯟꯗ ꯄꯤꯗꯨꯅ ꯑꯩꯈꯣꯏꯗ ꯂꯥꯟꯗꯥꯅꯕ ꯁꯤꯜꯂꯤꯁꯦ ꯃꯁꯤꯗꯩꯗ ꯌꯥꯎꯔꯤꯕ ꯇꯦꯟ ꯃꯆꯤꯟꯁꯤ ꯌꯦꯡꯉꯨ ꯄꯤꯌꯣꯔ ꯁ꯭ꯇꯤꯜꯅ ꯁꯦꯝꯕꯅꯤ ꯊꯥꯡꯁꯤꯁꯨ ꯌꯦꯡꯉꯨ ꯌꯥꯝꯅ ꯀꯟꯕ ꯊꯥꯡꯅꯤ ꯃꯁꯤꯁꯤꯡꯁꯦ ꯈꯨꯠꯂꯥꯏꯁꯦ ꯄꯤꯁꯟ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯕꯗ ꯌꯥꯝ ꯂꯥꯏꯅ ꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯅꯤꯖꯥꯝꯅ ꯌꯨꯕꯔꯥꯖ ꯗꯁꯇ ꯍꯥꯏꯔꯝꯈꯤ ꯃꯗꯨꯗ ꯀꯥꯁꯤꯝꯅꯁꯨ ꯍꯥꯏꯔꯛꯈꯤ ꯃꯁꯤꯒꯤ ꯇꯦꯟꯖꯩꯁꯤꯅꯗꯤ ꯑꯩꯒꯤ ꯁꯒꯣꯜꯁꯤꯗꯁꯨ ꯅꯣꯡꯃ ꯀꯥꯞꯄꯛꯇꯨꯅ ꯑꯩꯒꯤ ꯁꯒꯣꯜꯁꯤ ꯌꯥꯝ ꯊꯤꯅ ꯁꯣꯛꯈꯤ ꯃꯗꯨꯗ ꯌꯨꯕꯔꯥꯖ ꯗꯥꯁꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯁꯤꯒꯦ ꯃꯗꯨꯗ ꯗꯥꯁꯇꯥꯟꯅ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏꯗ ꯄꯤꯔꯛꯏꯕ ꯑꯣꯔꯗꯔꯁꯤꯗꯤ ꯀꯣꯁꯛꯄꯨ ꯑꯩꯈꯣꯏꯅ ꯅꯝꯊꯗꯨꯅ ꯊꯝꯕ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯑꯜꯃꯠꯇ ꯑꯩꯈꯣꯏꯅ ꯂꯥꯟꯗꯥꯎ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯗꯗꯤ ꯑꯣꯔꯗರ್ ꯄꯤꯈꯤꯗꯦꯅ ꯃꯗꯨꯗ ꯌꯨꯕꯔꯥꯖꯅ ꯍꯥꯏꯔꯛꯈꯤ ꯆꯨꯝꯃꯤ ꯅꯪ ꯍꯥꯏꯕ ꯋꯥꯗꯨ ꯌꯥꯝ ꯆꯨꯝꯃꯤ ꯍꯥꯏꯕ ꯃꯇꯝꯗ ꯅꯤꯖꯥꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯑꯆꯨꯝꯕ ꯋꯥꯍꯩꯁꯤꯅꯗꯤ ꯑꯜꯃꯠꯅ ꯑꯩꯈꯣꯏꯗ ꯂꯥꯟꯗꯥꯔꯛꯄꯗꯒꯤꯗꯤ ꯊꯤꯡꯕꯗꯤ ꯂꯩꯔꯣꯏꯗꯅ ꯍꯥꯏꯕ ꯃꯇꯝꯗ ꯌꯨꯕꯔꯥꯖꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯌꯦꯡ ꯑꯉꯟꯕꯗ ꯂꯥꯟꯗꯥꯔꯁꯤ ꯃꯗꯨꯗ ꯀꯥꯁꯤꯞꯅ ꯍꯥꯏꯔꯛꯈꯤ ꯑꯍꯥꯟꯕ ꯂꯥꯟꯗꯥꯕꯁꯤꯗꯤ ꯑꯩꯅ ꯂꯥꯟꯗꯥꯒꯅꯤ ꯑꯗꯨꯗ ꯗꯥꯁꯇꯥꯟꯅ ꯍꯥꯏꯔꯛꯈꯤ ꯑꯍꯥꯟꯕ ꯂꯥꯟꯗꯥꯕꯁꯤꯗꯤ ꯑꯩꯅ ꯑꯣꯏꯅ ꯂꯥꯟꯗꯥꯔꯒꯦ ꯌꯨꯕꯔꯥꯖ ꯃꯗꯨꯗꯩꯗ ꯌꯨꯕꯔꯥꯖꯅ ꯍꯥꯏꯔꯛꯈꯤ ꯑꯩ ꯏꯅꯥꯎ ꯅꯨꯄꯥꯁꯤꯡꯁꯦ ꯀꯌꯥꯗ ꯂꯥꯟ ꯇꯧꯅꯤꯡꯈ꯭ꯔꯕꯅꯤ ꯐꯔꯦ ꯑꯗꯣ ꯅꯪ ꯂꯥꯟ ꯇꯥꯕ ꯍꯥꯏꯁꯦ ꯗꯥꯁꯇꯥꯟ ꯅꯪꯗꯤ ꯍꯧꯖꯤꯛ ꯂꯥꯟ ꯇꯧꯕꯁꯨ ꯍꯩꯈꯤꯔꯣꯏ ꯑꯗꯨꯗꯨꯅ ꯅꯌꯥꯝꯕ ꯒꯥꯁꯤꯞꯁꯦ ꯍꯥꯟꯅ ꯇꯧꯍꯜꯂꯁꯤꯀꯣ ꯑꯗꯨꯗꯨꯅ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥꯗ ꯒꯥꯁꯤꯞꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯍꯥꯟꯅ ꯑꯦꯇꯦꯛ ꯇꯧꯍꯜꯂꯁꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯃꯌꯥꯝꯕ ꯌꯨꯕꯔꯥꯖꯅ ꯍꯥꯏꯔꯝꯕꯅꯤꯅ ꯗꯥꯁꯇꯥꯟꯁꯨ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯑꯗꯨꯝ ꯂꯩꯍꯧꯈꯤꯔꯝꯃꯤ ꯁꯤꯟ ꯑꯃꯗꯅ ꯑꯜꯃꯠꯇ ꯄ꯭ꯔꯤꯟꯁꯦꯁ ꯇꯃꯤꯅꯥ ꯍꯥꯏꯕꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯇꯃꯤꯅꯥꯁꯤꯅ ꯃꯍꯥꯛꯀꯤ ꯃꯟꯇ꯭ꯔꯤꯁꯤꯡꯗꯒꯤ ꯄꯥꯎ ꯇꯥꯔꯝꯃꯤ ꯄꯔꯁꯤꯌꯥꯟ ꯑꯥꯔꯃꯤꯁꯤꯡ ꯑꯩꯈꯣꯏꯒꯤ ꯂꯝꯗ ꯂꯣꯏꯅ ꯊꯣꯝꯖꯤꯜꯂꯛꯏ ꯔꯥꯖꯀꯨꯃꯥꯔꯤ ꯀꯔꯤ ꯇꯧꯁꯦ ꯍꯥꯏꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯔꯥꯖꯀꯨꯃꯥꯔꯤꯅ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗꯤ ꯌꯥꯝꯅ ꯏꯪ ꯇꯞꯆꯕ ꯂꯝꯅꯤ ꯐꯔꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯒꯤ ꯃꯤꯁꯤꯡꯁꯦ ꯃꯐꯝ ꯆꯥꯕ ꯖꯒꯥ ꯑꯃꯗ ꯂꯣꯏꯅ ꯊꯝꯕꯤꯔꯣ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯥꯎꯟꯁꯤꯜꯒꯤ ꯃꯦꯝꯕꯔꯁꯤꯡꯗꯣ ꯔꯥꯖ ꯗꯔꯕꯥꯔꯗ ꯀꯧꯁꯤꯟꯕꯤꯔꯣ ꯑꯗꯨꯗꯨꯒ ꯍꯥꯏꯈꯣ ꯑꯩ ꯑꯆꯧꯕ ꯂꯥꯏꯁꯪꯗꯨꯗ ꯆꯪꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯂꯝꯒꯦ ꯍꯥꯏꯗꯨꯅ ꯃꯗꯨꯗ ꯃꯟꯇ꯭ꯔꯤꯗꯨꯅ ꯍꯥꯏꯈꯤ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯂꯥꯟ ꯇꯥꯔꯛꯇ꯭ꯔꯤ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯑꯩꯈꯣꯏꯅ ꯀꯤꯗꯨꯔꯤꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯔꯥꯖꯀꯨꯃꯥꯔꯤꯅ ꯂꯝꯁꯦ ꯑꯃꯨꯛꯇ ꯐꯥꯎꯕ ꯂꯥꯟꯗꯥꯔꯛꯇ ꯇꯥꯔꯁꯨ ꯃꯇꯝꯒꯤ ꯃꯇꯨꯡꯏꯟꯅꯗꯤ ꯑꯍꯣꯡꯕ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯑꯗꯨꯗꯨꯅ ꯆꯦꯛꯁꯤꯜꯍꯧꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ ꯍꯥꯏꯔꯝꯃꯤ ꯑꯁꯣꯝꯗꯅ ꯗꯥꯁꯇꯥꯟꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯂꯣꯏꯅꯅ ꯃꯌꯥꯝꯕꯁꯤꯡ ꯈꯪꯗꯕꯤꯗ ꯑꯜꯃꯠꯇ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯂꯥꯟ ꯇꯥꯕ ꯍꯧꯕ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯅ ꯑꯔꯣꯟꯕ ꯂꯝꯕꯤ ꯑꯃꯗ ꯆꯪꯂꯛꯇꯨꯅ ꯂꯥꯟꯕꯨꯡꯗꯨꯕꯨ ꯀꯥꯅꯕ ꯍꯣꯠꯅꯔꯛꯈꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯥꯟꯕꯨꯡꯗꯨꯗ ꯀꯥꯔꯝꯈꯤ ꯃꯗꯨꯗꯩꯗ ꯃꯃꯥꯟꯅꯕ ꯄꯤꯁꯅ ꯍꯥꯏꯔꯝꯈꯤ ꯀꯔꯤꯅꯣ ꯅꯪꯅ ꯅꯌꯥꯝꯕꯒꯤ ꯑꯣꯔꯗꯔꯁꯤꯡ ꯏꯟꯗꯕꯤꯗ ꯅꯪꯅ ꯂꯥꯟ ꯇꯥꯗꯣꯏꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯒꯥꯁꯤꯞꯅ ꯇꯧꯗꯣꯏꯁꯤꯗꯤ ꯍꯦꯛꯇ ꯃꯃꯥꯡ ꯆꯣꯛꯍꯜꯂꯒ ꯊꯥꯡ ꯌꯥꯟꯅꯔꯒ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯍꯥꯠꯀꯅꯤ ꯑꯗꯨꯒ ꯃꯗꯨ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯨ ꯁꯤꯒꯅꯤ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯨ ꯁꯤꯒꯅꯤ ꯑꯩꯅ ꯇꯧꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯁꯤꯗꯅꯕ ꯊꯕꯛꯅꯤ ꯑꯗꯨꯗꯨꯅ ꯑꯩꯅ ꯍꯥꯟꯅ ꯂꯥꯟ ꯇꯥꯔꯦꯅ ꯍꯥꯏꯔꯝꯈꯤ ꯃꯗꯨꯗ ꯃꯃꯥꯟꯅꯕꯗꯨꯅ ꯌꯥꯗꯨꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯐꯛꯂꯥꯡꯗꯨꯗ ꯀꯥꯗꯨꯅ ꯀꯣꯅꯨꯡꯗꯨꯗ ꯆꯪꯂꯝꯈꯤ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯄꯤꯁꯅ ꯍꯥꯏꯔꯛꯈꯤ ꯀꯣꯅꯨꯡ ꯑꯁꯤ ꯍꯣꯖꯪ ꯑꯅꯤ ꯁꯨꯏ ꯑꯍꯥꯟꯕꯒꯤꯁꯤꯗ ꯆꯪꯕꯗꯤ ꯂꯥꯏꯒꯅꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕꯁꯤꯅꯗꯤ ꯈꯔ ꯂꯨꯒꯅꯤ ꯑꯗꯨꯒ ꯈꯨꯗꯣꯡꯆꯥꯕꯗꯤ ꯑꯅꯤꯁꯨꯕꯁꯤꯅ ꯍꯦꯟꯒꯅꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯩꯗ ꯗꯥꯁꯇꯥꯟꯅ ꯍꯥꯏꯔꯛꯈꯤ
ꯑꯍꯥꯟꯕꯁꯤꯗꯤ ꯅꯈꯣꯏ ꯆꯠꯂꯨꯔꯣ ꯑꯗꯨꯗꯨꯒꯅꯦ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯊꯣꯡ ꯍꯥꯡꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯦ ꯃꯁꯤꯃꯗꯤ ꯑꯩꯅ ꯍꯥꯡꯉꯒꯦꯀꯣ ꯑꯁ ꯔꯥꯖꯀꯨꯃꯥꯔ ꯅꯪꯅ ꯑꯩꯈꯣꯏꯁꯦ ꯂꯣꯏ ꯍꯥꯠꯇꯣꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯏꯁ ꯌꯥꯝ ꯐꯔꯦ ꯆꯠꯂꯣ ꯆꯠꯂꯣ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯗꯥꯁꯇꯥꯟꯗꯨ ꯃꯌꯥꯝ ꯆꯪꯕ ꯉꯝꯅꯗ꯭ꯔꯕ ꯊꯣꯡꯗꯨꯗ ꯆꯪꯗꯨꯅ ꯃꯗꯨꯗꯩꯗ ꯇꯥꯔꯝꯃꯤꯕ ꯁꯦꯅꯥꯁꯤꯡꯗꯨꯕꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯍꯥꯠꯇꯨꯅ ꯀꯥꯁꯤꯞꯀꯤ ꯂꯥꯟꯃꯤꯅ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯅꯕꯒꯤꯗꯃꯛꯇ ꯂꯝꯕꯤ ꯄꯤꯔꯝꯈꯤ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯀꯥꯁꯤꯞ ꯑꯃꯁꯨꯡ ꯌꯨꯕꯔꯥꯖꯇꯨꯅ ꯂꯥꯟ ꯇꯥꯒꯦ ꯇꯧꯕ ꯖꯒꯥꯗꯨꯗ ꯃꯈꯣꯏꯅ ꯗꯥꯁꯇꯥꯟꯒꯤ ꯃꯤꯁꯤꯡꯅ ꯊꯣꯡ ꯍꯥꯡꯉꯦ ꯍꯥꯏꯕꯒꯤ ꯁꯥꯏꯟ ꯄꯤꯔꯛꯈꯤ ꯑꯗꯨꯗꯨꯒ ꯌꯨꯕꯔꯥꯖꯅ ꯍꯥꯏꯔꯛꯈꯤ ꯗꯥꯁꯇꯥꯟꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯒ ꯄꯨꯟꯅ ꯆꯠꯂꯒ ꯊꯣꯡ ꯑꯁꯤ ꯍꯥꯡꯉꯦ ꯑꯩꯈꯣꯏ ꯂꯥꯟꯗꯥꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯆꯪꯂꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯗꯥꯁꯇꯥꯟꯅ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡꯗꯣ ꯍꯥꯠꯄ ꯃꯇꯝꯗ ꯕꯤꯡꯒꯨꯟ ꯈꯣꯡꯉꯨ ꯍꯥꯏꯔꯝꯃꯒ ꯑꯃ ꯁꯤꯕ ꯌꯥꯎꯈꯤ ꯕꯤꯡꯒꯨꯟ ꯈꯣꯡꯉꯛꯄꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯇꯃꯤꯅꯥꯗꯨ ꯑꯦꯇꯦꯛ ꯇꯧꯔꯛꯑꯦ ꯍꯥꯏꯕꯁꯤ ꯈꯪꯈꯤ ꯃꯗꯨꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯅ ꯑꯩꯈꯣꯏꯒꯤ ꯀꯣꯅꯨꯡꯁꯤꯒꯤ ꯗꯔꯕꯥꯔꯁꯤꯗ ꯂꯥꯛꯀꯗꯕ ꯂꯝꯕꯤꯁꯤꯡ ꯑꯗꯨ ꯂꯥꯟꯃꯤ ꯃꯌꯥꯝ ꯊꯥꯖꯤꯟꯗꯨꯅ ꯆꯪꯉꯛꯇꯅꯕ ꯑꯝꯇ ꯍꯣꯠꯅꯧ ꯁꯦꯅꯥꯄꯇꯤ ꯍꯥꯏꯔꯛꯈꯤ ꯁꯦꯅꯥꯄꯇꯤꯅ ꯍꯣꯏ ꯔꯥꯖꯀꯨꯃꯥꯔꯤ ꯍꯣꯠꯅꯖꯒꯦ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯗꯥꯁꯇꯥꯟꯅ ꯂꯥꯛꯂꯤꯕ ꯁꯦꯅꯥ ꯃꯌꯥꯝꯗꯨꯕꯨ ꯃꯍꯥꯛꯅ ꯊꯥꯎ ꯑꯁꯥꯕ ꯍꯩꯙꯔꯒ ꯃꯩ ꯊꯥꯗꯨꯅ ꯃꯈꯣꯏꯁꯤꯡꯕꯨ ꯂꯣꯏꯅ ꯍꯥꯠꯈꯤꯔꯝꯃꯤ ꯗꯥꯁꯇꯥꯟꯅ ꯌꯨꯕꯔꯥꯖꯀꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯂꯝꯕꯤ ꯑꯗꯨ ꯀꯣꯅꯨꯡꯒꯤ ꯍꯣꯔꯖꯪ ꯃꯅꯨꯡꯗ ꯂꯣꯏꯅ ꯆꯪꯍꯜꯂꯛꯈꯤ ꯃꯗꯨꯗꯩꯗ ꯔꯥꯖꯀꯨꯃꯥꯔꯤ ꯇꯃꯤꯅꯥꯅ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯈꯟꯗꯨꯅ ꯃꯍꯥꯛꯀꯤ ꯗꯦꯒꯔ ꯑꯣꯐ ꯇꯥꯏꯝ ꯍꯥꯏꯕꯗꯤ ꯊꯥꯡ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯁꯦꯅꯥꯄꯇꯤꯗ ꯄꯤꯗꯨꯅ ꯅꯪ ꯃꯁꯤꯒꯤ ꯊꯥꯡ ꯑꯁꯤ ꯃꯐꯝ ꯆꯥꯅ ꯊꯝꯒꯗꯕꯅꯤ ꯑꯗꯨꯗꯨꯒ ꯃꯁꯤ ꯅꯪꯒꯤ ꯊꯋꯥꯏꯃꯛꯅꯤ ꯈꯟꯒꯗꯕꯅꯤ ꯍꯥꯏꯈꯤ ꯃꯗꯨꯗ ꯁꯦꯅꯥꯄꯇꯤꯗꯨꯅ ꯑꯩꯒꯤ ꯊꯋꯥꯏ ꯊꯥꯔꯃꯛꯇꯁꯨ ꯃꯁꯤꯒꯤ ꯊꯥꯡꯁꯤꯕꯨꯗꯤ ꯃꯐꯝ ꯆꯥꯅ ꯊꯝꯃꯝꯕꯒꯦ ꯔꯥꯖꯀꯨꯃꯥꯔꯤ ꯍꯥꯏꯗꯨꯅ ꯊꯥꯡ ꯑꯗꯨ ꯐꯤ ꯑꯉꯥꯡꯕ ꯑꯃꯅ ꯌꯣꯝꯁꯤꯟꯗꯨꯅ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ ꯑꯁꯣꯝꯗꯅ ꯗꯥꯁꯇꯥꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯅ ꯑꯜꯃꯠꯀꯤ ꯁꯦꯅꯥ ꯄꯨꯝꯅꯃꯛ ꯇꯨꯝꯅꯕ ꯍꯥꯠꯇꯣꯔꯛꯈꯤ ꯂꯝꯕꯤꯗꯨꯗ ꯑꯜꯃꯠꯀꯤ ꯁꯦꯅꯥꯄꯇꯤꯗꯨꯅ ꯊꯥꯡ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯗꯥꯁꯇꯥꯟꯒ ꯃꯥꯌꯣꯛꯅꯔꯝꯃꯤ ꯗꯥꯁꯇꯥꯟ ꯑꯃꯁꯨꯡ ꯑꯜꯃꯠꯀꯤ ꯁꯦꯅꯥꯄꯇꯤ ꯑꯅꯤꯃꯛ ꯌꯥꯝ ꯀꯟꯅ ꯂꯥꯟꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯕꯨ ꯗꯥꯁꯇꯥꯟꯅ ꯉꯝꯗꯨꯅ ꯇꯃꯤꯅꯥꯒꯤ ꯊꯥꯡ ꯑꯗꯨ ꯗꯥꯁꯇꯥꯟꯒꯤ ꯃꯈꯨꯠꯇ ꯐꯪꯂꯝꯃꯤ ꯃꯗꯨꯒ ꯗꯥꯁꯇꯥꯟꯅ ꯊꯥꯡ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯉꯒ ꯃꯁꯤꯒꯤ ꯊꯥꯡꯁꯤ ꯀꯔꯤꯒꯤꯅꯣꯅ ꯈꯜꯂꯝꯃꯤ ꯇꯥꯟꯖꯥꯗꯨꯅ ꯂꯥꯟ ꯑꯗꯨ ꯄꯔꯁꯤꯌꯥꯅ ꯉꯝꯗꯨꯅ ꯑꯜꯃꯠ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯐꯤꯔꯥꯜ ꯌꯣꯟꯈꯤꯕ ꯉꯝꯂꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯤ ꯇꯃꯤꯅꯥ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯗꯨꯒ ꯀꯥꯁꯤꯞꯅ ꯌꯥꯝ ꯎꯁꯤꯠꯇꯅ ꯅꯪ ꯂꯥꯏ ꯈꯨꯔꯨꯝꯕꯗꯨꯅ ꯅꯪꯒꯤ ꯅꯊ꯭ꯋꯥꯏꯗꯤ ꯀꯟꯕ ꯉꯝꯃꯔꯣꯏꯅꯦ ꯍꯧꯖꯤꯛꯇꯤꯅ ꯍꯥꯏꯕ ꯃꯇꯝꯗ ꯇꯃꯤꯅꯥꯅ ꯊꯥꯡ ꯀꯥꯁꯤꯞꯇ ꯊꯥꯡꯗꯨꯅ ꯌꯥꯟꯒꯦ ꯇꯧꯔꯝꯃꯤ ꯃꯗꯨꯗꯩꯗ ꯅꯤꯖꯥꯝꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯈꯨꯠ ꯐꯥꯖꯤꯟꯗꯨꯅ ꯀꯥꯁꯤꯞꯄꯨ ꯀꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯃꯁꯤ ꯌꯥꯝ ꯖꯥꯊꯤꯕꯅꯤꯀꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯗꯨꯗ ꯌꯨꯕꯔꯥꯖꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯅꯕꯗꯨ ꯆꯨꯝꯃꯤꯗꯅ ꯑꯜꯃꯠꯀꯤ ꯔꯥꯖꯀꯨꯃꯥꯔꯤꯁꯤ ꯃꯁꯛ ꯐꯖꯩ ꯍꯥꯏꯕꯗꯣ ꯃꯗꯨꯗꯩꯗ ꯅꯤꯖꯥꯝ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯁꯦꯝ ꯁꯥꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯦꯡꯅꯕꯁꯤꯡꯗ ꯄꯤꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡꯗꯨ ꯀꯗꯥꯏꯗ ꯊꯝꯃꯤ ꯃꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯇꯃꯤꯅꯥꯅ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯈꯨꯠꯂꯥꯏ ꯁꯥꯐꯝꯁꯨ ꯂꯩꯁꯨ ꯂꯩꯇꯅ ꯀꯗꯥꯏꯗꯒꯤ ꯈꯨꯠꯂꯥꯏ ꯁꯥꯗꯣꯏꯅꯣ ꯀꯥꯁꯤꯞꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯥꯏꯁꯤꯡꯅꯗꯤ ꯀꯔꯤꯒꯨꯝꯕ ꯑꯇꯣꯞꯄ ꯋꯥꯍꯩ ꯑꯃ ꯍꯥꯏꯗ ꯃꯗ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯌꯨ ꯑꯃꯅ ꯍꯥꯏꯒꯦ ꯍꯥꯏꯌꯨ ꯑꯩꯈꯣꯏꯅ ꯂꯩꯁꯨ ꯂꯩꯇꯕ ꯄꯣꯠꯇꯨꯕꯨ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯄꯤꯗꯣꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯔꯦ ꯍꯥꯏꯗꯨꯅ ꯌꯨꯕꯔꯥꯖꯅ ꯍꯥꯏꯔꯛꯈꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯔꯥꯖꯅꯤꯇꯤꯒꯤ ꯑꯣꯏꯕ ꯋꯥ ꯑꯃ ꯈꯟꯅꯔꯁꯤ ꯑꯗꯨꯗꯨꯒ ꯑꯜꯃꯠꯀ ꯑꯩꯈꯣꯏꯒꯤ ꯄꯔꯁꯤꯌꯥꯒ ꯕꯣꯟꯗꯤꯡ ꯑꯃ ꯁꯦꯝꯂꯁꯤꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯩꯗ ꯃꯗꯨ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩ ꯍꯥꯟꯅ ꯁꯤꯖꯔꯒꯦ ꯍꯥꯏꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯅ ꯍꯥꯏꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯗꯥꯁꯇꯥꯟ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯈ꯭ꯋꯥꯡꯗ ꯃꯍꯥꯛꯅ ꯄꯤꯈꯤꯕ ꯊꯥꯡ ꯑꯗꯨ ꯌꯦꯞꯇꯨꯅ ꯂꯥꯛꯄ ꯎꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯇꯃꯤꯅꯥꯅ ꯈꯜꯂꯛꯈꯤ ꯑꯩ ꯁꯤꯕ ꯇꯥꯔꯒꯗꯤ ꯊꯥꯡ ꯑꯁꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯕ ꯇꯥꯔꯦ ꯑꯗꯨꯗꯨꯅ ꯑꯩ ꯃꯈꯣꯏꯅ ꯍꯥꯏꯕꯁꯤ ꯌꯥꯔꯒꯦꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗ ꯐꯔꯦ ꯑꯗꯨꯗꯤ ꯄ꯭ꯔꯤꯟꯁ ꯇꯔꯁ ꯑꯩ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯌꯥꯔꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏ ꯃꯌꯥꯝꯁꯤ ꯅꯛꯅꯔꯝꯃꯤ ꯑꯗꯨꯗꯨꯒ ꯃꯈꯣꯏꯁꯤꯡꯁꯦ ꯂꯣꯏꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯤꯅ ꯍꯥꯏꯔꯛꯈꯤ ꯑꯜꯃꯠꯀꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯕꯨ ꯃꯤꯅꯨꯡꯁꯤ ꯌꯦꯡꯕꯤꯌꯨ ꯑꯗꯨꯗꯨꯒ ꯃꯈꯣꯏꯗ ꯀꯔꯤꯝꯇ ꯇꯧꯕꯤꯒꯅꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯌꯨꯕꯔꯥꯖꯅ ꯌꯥꯗꯨꯅ ꯐꯔꯦ ꯐꯔꯦ ꯍꯥꯏꯗꯨꯅ ꯂꯨꯍꯣꯡꯕ ꯑꯗꯨ ꯄꯥꯡꯊꯣꯛꯂꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯄꯨꯝꯕ ꯂꯣꯏꯅ ꯍꯔꯥꯎꯔꯝꯃꯤ ꯑꯁꯣꯝꯗꯅ ꯗꯥꯁꯇꯥꯟꯁꯤ ꯄꯔꯁꯤꯌꯥꯒꯤ ꯅꯣꯡꯁꯥꯅꯤ ꯗ ꯂꯥꯌꯟ ꯑꯣꯐ ꯄꯔꯁꯤꯌꯥ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯃꯥꯁꯦ ꯃꯤꯡꯊꯣꯟ ꯄꯤꯔꯝꯃꯤ ꯃꯌꯥꯝꯕ ꯂꯥꯛꯂꯝꯃꯤ ꯑꯗꯨꯗꯨꯒ ꯅꯪꯅ ꯅꯣꯡꯃꯇ ꯑꯩꯅ ꯍꯥꯏꯕꯁꯦ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ꯭ꯔꯤꯉꯩ ꯂꯥꯟ ꯍꯦꯛꯇ ꯍꯧꯔꯤꯗꯨ ꯀꯩꯒꯤꯅꯣꯕ ꯃꯗ ꯗꯥꯁꯇꯥꯟꯅ ꯑꯩ ꯑꯝꯇ ꯁꯦꯡꯗꯣꯛꯀꯦꯗꯣ ꯌꯥꯔꯦ ꯐꯔꯦ ꯅꯪꯅ ꯇꯧꯔꯤꯗꯣ ꯌꯥꯝ ꯐꯔꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯑꯁꯤ ꯑꯗꯨꯒ ꯌꯨꯕꯔꯥꯖꯅ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯑꯍꯥꯟꯕ ꯂꯥꯟꯗꯥꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗ ꯅꯪꯅ ꯑꯍꯥꯟꯕ ꯂꯥꯟꯗꯥꯕꯅꯤꯅ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯀꯠꯇꯕ ꯌꯥꯔꯣꯏꯀꯣ ꯍꯥꯏꯗꯨꯅ ꯌꯨꯕꯔꯥꯖꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯨ
ꯗꯥꯁꯇꯥꯟꯒꯤ ꯃꯄꯥꯡꯗ ꯌꯥꯎꯔꯤꯕ ꯊꯥꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯌꯥꯝꯅ ꯐꯖꯩꯅꯤ ꯃꯁꯤ ꯊꯥꯡꯁꯦꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯅꯤꯖꯥꯝꯁꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯅꯤꯖꯥꯝꯅ ꯍꯥꯏꯔꯛꯈꯤ ꯌꯨꯕꯔꯥꯖ ꯃꯍꯥꯛꯅ ꯅꯪꯕꯨ ꯂꯝ ꯑꯁꯤ ꯄꯤꯕꯤꯔꯦ ꯃꯍꯥꯛꯀꯤ ꯄ꯭ꯔꯤꯟꯁꯦꯁꯇꯨꯁꯨ ꯄꯤꯕꯤꯔꯦ ꯃꯁꯤꯗꯩꯗ ꯍꯦꯟꯅ ꯀꯠꯅꯤꯡꯉꯥꯏ ꯀꯔꯤꯕꯨ ꯂꯩꯔꯤꯒꯦ ꯃꯁꯤꯅ ꯑꯗꯨꯝ ꯌꯥꯔꯕꯖꯥꯠꯅꯤꯗ ꯌꯨꯕꯔꯥꯖꯅ ꯍꯥꯏꯔꯝꯈꯤ ꯃꯗꯨꯗ ꯃꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯊꯤꯖꯤꯟ ꯈꯣꯝꯖꯤꯟꯕꯒꯤ ꯊꯥꯡ ꯀꯗꯥꯏ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯁꯥꯐꯝꯁꯤꯡꯗꯨ ꯌꯦꯡꯕꯒꯤ ꯑꯍꯥꯟꯕ ꯔꯤꯄꯣꯔꯠꯅꯤ ꯔꯥꯖꯀꯨꯃꯥꯔꯅ ꯁꯤꯗꯤ ꯌꯥꯝ ꯐꯔꯦꯅꯦ ꯑꯩꯈꯣꯏ ꯀꯨꯏꯔꯔꯣꯏ ꯃꯥꯏ ꯄꯥꯛꯀꯗꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯅꯤꯖꯥꯝꯅꯁꯨ ꯍꯥꯏꯔꯝꯃꯤ ꯅꯪꯒꯤ ꯅꯄꯥꯗꯨꯁꯨ ꯂꯥꯛꯑꯅꯤ ꯍꯥꯏꯕꯅꯤ ꯃꯗꯨꯒ ꯎꯅꯔꯒ ꯋꯥꯔꯤꯁꯦ ꯄꯨꯟꯕꯁꯦ ꯂꯣꯏꯅ ꯈꯟꯅꯔꯁꯤꯅ ꯍꯥꯏꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯅꯤꯡꯊꯧ ꯁꯥꯔꯃꯥꯟꯁꯨ ꯑꯜꯃꯠꯇꯝꯅ ꯌꯥꯝ ꯌꯥꯡꯅ ꯂꯥꯛꯈꯤꯔꯝꯃꯤ ꯅꯤꯡꯊꯧ ꯁꯥꯔꯃꯥꯟ ꯍꯦꯛ ꯂꯥꯛꯄꯒ ꯃꯆꯥꯅꯨꯄꯥ ꯇꯁ ꯀꯧꯗꯨꯅ ꯌꯥꯝ ꯊꯤꯅ ꯉꯥꯡꯂꯝꯃꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯑꯁꯨꯛ ꯁꯦꯡꯈ꯭ꯔꯕ ꯂꯝꯁꯤꯗ ꯂꯥꯟꯗꯥꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯇꯁꯅ ꯃꯍꯥꯔꯥꯖ ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤꯁꯤꯡꯅ ꯃꯁꯤꯒꯤ ꯂꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯒꯤ ꯂꯝꯁꯤꯡꯗ ꯈꯨꯠꯂꯥꯏ ꯄꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯕꯒꯤꯅꯤ ꯀꯔꯤ ꯄꯥꯎ ꯐꯪꯕ ꯅꯪ ꯄꯥꯎ ꯐꯪꯕꯗꯣ ꯅꯪ ꯈꯨꯗꯝ ꯆꯥꯡꯗꯝ ꯂꯣꯏꯅ ꯐꯪꯉꯕ ꯍꯥ ꯑꯗꯨꯗꯨꯒ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯍꯦꯛꯇ ꯈꯔ ꯅꯨꯡꯉꯥꯏꯅꯕ ꯇꯧꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯍꯦꯛꯇ ꯑꯦꯗꯚꯦꯟꯆꯔ ꯄꯥꯝꯃꯦꯅꯕꯨ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯍꯥ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯑꯣꯏꯔꯤꯕ ꯂꯝꯁꯤꯡꯅꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯃꯈꯣꯏꯗ ꯑꯩꯅ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯗꯣꯏꯅꯣꯕ ꯃꯗꯨꯗ ꯇꯁꯅ ꯈꯨꯝꯂꯛꯈꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯒꯤ ꯐꯣꯜꯗꯨꯗꯤ ꯑꯩꯅ ꯑꯗꯨꯝ ꯐꯪꯖꯒꯅꯤ ꯑꯗꯨꯗꯨꯅ ꯑꯩ ꯃꯗꯨ ꯄ꯭ꯔꯨꯐꯇꯨ ꯐꯖꯅ ꯄꯤꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯝꯈꯤ ꯃꯗꯨꯅ ꯅꯤꯡꯊꯧ ꯁꯥꯔꯃꯥꯟꯅ ꯍꯥꯏꯔꯛꯈꯤ ꯏꯕꯨꯡꯉꯣ ꯅꯪꯁꯦ ꯂꯨꯍꯣꯡ ꯎꯞꯅꯤꯡꯕꯅ ꯁꯥꯁꯟ ꯇꯧꯅꯤꯡꯕꯅ ꯌꯥꯝꯅ ꯊꯨꯔꯦ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯦ ꯑꯗꯨꯕꯨ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯄꯨꯡ ꯐꯥꯅ ꯅꯤꯡꯊꯧ ꯑꯣꯏꯕ ꯌꯥꯗ꯭ꯔꯤ ꯃꯁꯤ ꯋꯥꯍꯩꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯇꯁꯅ ꯏꯄꯥ ꯃꯍꯥꯔꯥꯖꯅ ꯍꯥꯏꯕꯁꯤꯅ ꯂꯣꯏꯅ ꯆꯨꯝꯒꯅꯤ ꯑꯇꯩ ꯀꯅꯥꯝꯇꯅ ꯍꯥꯏꯕ ꯆꯨꯝꯃꯣꯏ ꯑꯗꯨꯗꯨꯅ ꯑꯩꯅ ꯏꯄꯥ ꯃꯍꯥꯔꯥꯖꯀꯤ ꯊꯥꯖꯕ ꯃꯥꯡꯗꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯊꯤꯕꯒꯤ ꯊꯕꯛꯁꯦ ꯈꯔ ꯍꯦꯟꯖꯤꯟꯅ ꯇꯧꯕꯤꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯁꯛꯁꯦ ꯀꯔꯤꯒꯨꯝꯕ ꯈꯨꯠꯂꯥꯏꯗꯨ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯑꯗꯣꯝꯗ ꯁꯨꯡꯎꯠ ꯎꯠꯈꯤꯔꯣꯏ ꯍꯥꯏꯗꯨꯅ ꯇꯁꯇꯨ ꯆꯠꯂꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯌꯨꯕꯔꯥꯖꯁꯤ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯂꯝꯕꯤꯗ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯗꯥꯁꯇꯥꯟꯁꯤ ꯃꯃꯥꯟꯅꯕ ꯈꯔꯒ ꯌꯨ ꯉꯥꯎꯔꯒ ꯁꯥꯟꯅꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ ꯁꯥꯟꯅꯔꯤꯕ ꯃꯁꯥꯟꯅ ꯑꯁꯤ ꯒꯦꯝꯗ ꯍꯥꯏꯕꯗꯤ ꯚꯤꯗꯤꯑꯣ ꯒꯦꯝꯗ ꯌꯥꯝꯅ ꯁꯤꯒꯅꯦꯆꯔ ꯃꯨꯚ ꯑꯣꯏꯕ ꯐꯛꯂꯥꯡꯗ ꯆꯦꯟꯕꯒꯤ ꯃꯨꯚꯇꯨꯅꯤ ꯃꯗꯨꯗꯩꯗ ꯑꯍꯥꯟꯕ ꯆꯦꯟꯈꯠꯄ ꯃꯇꯝꯗ ꯗꯥꯁꯇꯥꯟꯗꯨ ꯃꯈꯥꯗ ꯇꯥꯔꯛꯇꯨꯅ ꯍꯥꯏꯔꯛꯈꯤ ꯏꯀꯣꯟ ꯀꯣꯟꯕ ꯑꯍꯨꯝ ꯁꯨꯕꯒꯤ ꯁ꯭ꯇꯦꯞꯁꯤꯅꯦꯕ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯔꯤꯁꯦꯅ ꯍꯥꯏꯕ ꯃꯇꯝꯗ ꯌꯨꯕꯔꯥꯖꯅ ꯍꯥꯏꯔꯛꯀꯦ ꯗꯥꯁꯇꯥꯟ ꯅꯪ ꯀꯩꯗꯧꯔꯤꯅꯣ ꯑꯗꯩꯗ ꯍꯥꯏꯕ ꯃꯇꯝꯗ ꯑꯣ ꯇꯥꯃꯣ ꯇꯥꯃꯣ ꯅꯪ ꯂꯥꯛꯏꯔꯣꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯩꯗ ꯌꯨꯕꯔꯥꯖꯅ ꯍꯥꯏꯔꯛꯈꯤ ꯑꯩꯗꯤ ꯃꯁꯤꯗꯩꯗ ꯇꯅꯦꯜ ꯈꯔ ꯐꯪꯉꯦꯅ ꯄꯥꯎ ꯇꯥꯏ ꯑꯗꯨꯗꯨꯅꯅꯦ ꯃꯈꯣꯏꯁꯤꯡꯒ ꯂꯣꯏꯅꯅ ꯇꯅꯦꯜꯗꯣ ꯊꯤꯕ ꯆꯠꯇꯣꯏꯅꯤ ꯍꯥꯏꯔꯝꯃꯤ ꯗꯥꯁꯇꯥꯟꯅ ꯅꯪ ꯇꯅꯦꯜ ꯊꯤꯕ ꯆꯠꯂꯗꯤ ꯐꯪꯁꯟꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯐꯪꯁꯟꯁꯤꯅꯅꯦ ꯒꯥꯁꯤꯞ ꯅꯕꯥꯅꯤꯅ ꯑꯗꯨꯝ ꯍꯦꯟꯗꯜ ꯇꯧꯍꯧꯔꯣ ꯑꯗꯨꯕꯨ ꯑꯇꯩ ꯂꯥꯏꯔꯤꯅꯤ ꯅꯪꯕꯨ ꯕꯕꯥꯗ ꯄꯤꯅꯕ ꯀꯔꯤ ꯒꯤꯐ ꯂꯩꯔꯒꯦ ꯅꯪꯉꯣꯟꯗ ꯑꯩ ꯒꯤꯐꯇꯨꯕꯨ ꯁꯤꯗ ꯂꯩꯔꯤꯕꯅꯤꯅꯦ ꯕꯤꯁ ꯒꯤꯐꯇ ꯑꯝꯇ ꯄꯣꯔꯛꯑꯣ ꯍꯥꯏꯗꯨꯅ ꯃꯗ ꯌꯨꯕꯔꯥꯖꯅ ꯍꯥꯏꯔꯛꯈꯤ ꯑꯩ ꯈꯪꯉꯤꯅꯦ ꯅꯪ ꯒꯤꯐ ꯑꯝꯇ ꯂꯩꯔꯝꯃꯣꯏꯅ ꯁꯦ ꯁꯤꯁꯦ ꯍꯣꯔꯦꯟ ꯅꯤꯡꯊꯧꯗ ꯄꯤꯌꯨꯀꯣ ꯁꯤꯁꯦ ꯍꯣꯂꯤ ꯁꯤꯇꯤ ꯑꯣꯐ ꯑꯜꯃꯠꯀꯤꯅꯦ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯁꯤꯖꯤꯟꯅꯕ ꯌꯥꯝꯅ ꯁꯦꯡꯂꯕ ꯐꯤꯔꯣꯟꯗꯨꯅꯤ ꯃꯁꯤ ꯄꯤ ꯇꯥꯔꯒꯗꯤ ꯅꯤꯡꯊꯧꯅꯁꯨ ꯍꯔꯥꯎꯅꯤꯀꯣ ꯍꯥꯏꯗꯨꯅ ꯌꯨꯕꯔꯥꯖꯅ ꯗꯥꯁꯇꯥꯟꯗ ꯍꯥꯏꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯇꯃꯤꯅꯥ ꯑꯁꯤ ꯃꯊꯛꯇ ꯆꯠꯄꯗꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯃꯛꯅ ꯎꯔꯝꯃꯤ ꯇꯥꯁꯅ ꯍꯥꯏꯔꯛꯈꯤ ꯑꯁ ꯀꯌꯥꯗ ꯇꯥꯡꯈ꯭ꯔꯕ ꯃꯅꯤ ꯃꯨꯛꯇꯥꯅꯣ ꯁꯤꯕꯣꯅ ꯍꯥꯏꯔꯝꯃꯤ ꯗꯥꯁꯇꯥꯟꯅ ꯍꯥꯏꯔꯝꯈꯤ ꯇꯥꯃꯣ ꯅꯪꯕꯨ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃꯒꯁꯨ ꯑꯃꯨꯛ ꯍꯥꯞꯆꯤꯟꯈꯤꯒꯦ ꯍꯥꯏꯔ ꯅꯪ ꯅꯨꯄꯤ ꯃꯌꯥꯝ ꯂꯩꯔꯕꯗꯨꯗꯅ ꯍꯥꯏꯕ ꯃꯇꯝꯗꯨꯗ ꯇꯁꯅ ꯍꯥꯏꯔꯛꯈꯤ ꯗꯥꯁꯇꯥꯟ ꯑꯩ ꯍꯥꯏꯖꯃꯨꯟꯅ ꯇꯥꯎ ꯑꯁꯤ ꯅꯨꯄꯤꯁꯦ ꯌꯥꯝꯅ ꯖꯥꯠ ꯊꯤꯕ ꯅꯨꯄꯤꯅꯤ ꯑꯩꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯅꯨꯄꯤꯅꯤ ꯑꯩꯈꯣꯏꯒꯤ ꯂꯝꯁꯦ ꯃꯥꯡꯍꯟꯕ ꯉꯝꯕ ꯅꯨꯄꯤꯅꯤ ꯑꯗꯨꯗꯨꯅ ꯑꯩꯅ ꯃꯥꯒ ꯂꯨꯍꯣꯡꯗꯣꯔꯤꯕꯁꯤꯗꯤꯅꯦ ꯃꯍꯥꯛꯀꯤ ꯄ꯭ꯔꯖꯥꯁꯤꯡꯗꯨꯗ ꯑꯩꯅ ꯃꯈꯣꯏꯕꯨ ꯃꯤꯅꯨꯡꯁꯤ ꯎꯠꯂꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯩꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯅ ꯂꯨꯍꯣꯡꯕꯁꯦ ꯌꯥꯔꯛꯇ꯭ꯔꯕ ꯑꯩꯅ ꯍꯥꯏꯁꯤꯃꯨꯟꯅ ꯇꯥꯎ ꯅꯪ ꯃꯍꯥꯛꯄꯨ ꯍꯥꯠꯀꯗꯕꯅꯤꯀꯣ ꯍꯥꯏꯗꯨꯅ ꯗꯥꯁꯇꯥꯟꯗꯨ ꯃꯊꯟꯇ ꯂꯩꯍꯧꯈꯤ ꯑꯗꯨꯒ ꯇꯁꯇꯨ ꯆꯠꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯗꯥꯁꯇꯥꯟꯗꯨ ꯄ꯭ꯔꯤꯟꯁꯦꯁ ꯇꯃꯤꯅꯥꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯈꯤ ꯑꯗꯨꯗꯨꯒ ꯄ꯭ꯔꯤꯟꯁꯦꯁ ꯇꯃꯤꯅꯥꯅ ꯍꯥꯏꯔꯛꯈꯤ ꯏꯁ ꯌꯦꯡꯉꯨꯅꯦ ꯀꯅꯥꯅꯣ ꯑꯩꯁꯤꯕꯨ ꯅꯤꯡꯊꯧ ꯇꯥꯟꯅ ꯄꯨꯔ ꯆꯠꯄꯤꯗꯣꯏꯁꯤꯕꯨ ꯄꯔꯁꯤꯌꯥꯒꯤ ꯅꯣꯡꯁꯥ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯂꯥꯏꯑꯣꯟ ꯑꯣꯐ ꯄꯔꯁꯤꯌꯥꯒ ꯍꯥꯏꯕꯗꯣ
ꯅꯪꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯅꯦ ꯍꯥ 이점 짬는 레이저바 라마부 뭉토이도이게 망할라가 하 ꯅꯪ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯀꯩꯅꯣꯕ ꯃꯗꯨꯗ ꯗꯥꯁꯇꯥꯅ ꯑꯩꯁꯨ ꯅꯪ ꯎꯕꯗ ꯌꯥꯝ ꯍꯔꯥꯎꯋꯦ ꯍꯥꯏꯔꯝꯃꯤ ꯑꯣ ꯑꯗꯨꯗꯤ ꯅꯪꯁꯦ ꯃꯤꯅꯨꯡꯁꯤ ꯑꯝꯇ ꯌꯥꯎꯗꯕ ꯑꯁꯦꯡꯕ ꯄꯔꯁꯤꯌꯥꯒꯤ ꯔꯥꯖꯀꯨꯃꯥꯔ ꯍꯥꯏꯗꯣ ꯑꯣꯏꯇꯥꯔꯦꯅꯦ ꯑꯗꯨꯗꯤꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯗꯥꯁꯇꯥꯅ ꯍꯥꯏꯔꯛꯈꯤ ꯔꯥꯖꯀꯨꯃꯥꯔꯤ ꯅꯪꯅ ꯑꯩꯁꯦ ꯌꯥꯝ ꯈꯪꯕꯩ ꯇꯥꯏꯞꯇ ꯉꯥꯡꯉꯤꯗꯨ ꯀꯩꯒꯤꯅꯣ ꯑꯗꯨ ꯇꯥꯔꯗꯤ ꯀꯔꯤꯅꯣ ꯅꯪꯒꯤ ꯃꯔꯝꯗ ꯂꯩꯔꯤꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯁꯦ ꯁꯦꯟꯅꯧꯀꯣ ꯀꯔꯤꯒꯨꯝꯕ ꯀꯥꯔꯟ ꯇꯨꯔꯟ ꯇꯧ ꯇꯥꯔꯗꯤ ꯍꯦꯛꯇ ꯍꯥꯠꯂꯨ ꯍꯥꯏꯔꯝꯗꯨꯅ ꯗꯥꯁꯇꯥꯟꯗꯨ ꯃꯄꯥ ꯎꯅꯕ ꯆꯪꯉꯛꯈꯤꯔꯝꯃꯤ ꯗꯥꯁꯇꯥꯅ ꯃꯍꯥꯛꯀꯤ ꯑꯪꯀꯜ ꯅꯤꯖꯥꯝꯁꯤꯕꯨ ꯌꯥꯝ ꯊꯥꯖꯔꯝꯃꯤ ꯑꯗꯨꯗꯨꯅ ꯃꯍꯥꯛꯅ ꯍꯦꯛ ꯆꯪꯉꯛꯄꯒ ꯅꯤꯖꯥꯝ ꯃꯅꯥꯛꯇ ꯆꯪꯉꯒ ꯀꯀꯥ ꯑꯩꯈꯣꯏ ꯕꯕꯥꯗꯨꯕꯨ ꯁꯥꯎꯕ ꯐꯈ꯭ꯔꯕꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯤꯖꯥꯝꯅ ꯍꯥꯏꯔꯛꯏ ꯅꯪꯁꯨꯅꯦ ꯃꯇꯝ ꯈꯔ ꯂꯩꯔꯒꯅꯦ ꯅꯪꯒꯤ ꯅꯌꯥꯝꯕ ꯑꯍꯟꯒꯤ ꯃꯅꯥꯛꯇ ꯂꯩꯗꯧꯔꯕꯅꯤꯅ ꯀꯃꯥꯏ ꯇꯧꯅꯤ ꯍꯥꯏꯕꯗꯨ ꯈꯪꯉꯛꯈꯤꯅꯤ ꯑꯗꯨꯗꯨꯒ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅꯅꯦ ꯃꯥꯒꯤ ꯊꯛꯏꯕ ꯌꯨ ꯒ꯭ꯂꯥꯁ ꯑꯁꯤ ꯑꯁꯤ ꯑꯗꯨꯝ ꯌꯨ ꯍꯩꯕꯁꯤꯗꯤ ꯀꯥꯎꯕ ꯌꯥꯗ꯭ꯔꯦ ꯃꯅꯥꯎꯄꯥ ꯑꯣꯏꯔꯕꯅꯤꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯈꯤ ꯃꯗꯨꯗꯒꯤ ꯃꯄꯥ ꯁꯔꯃꯥꯅ ꯗꯥꯁꯇꯥꯟꯗꯨ ꯎꯔꯒ ꯌꯦꯡꯉꯣ ꯂꯥꯛꯏꯁꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃꯁꯨ ꯋꯥꯔꯤꯌꯔ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯉꯁꯤ ꯃꯍꯥꯛ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯩꯒꯤ ꯃꯥꯏ ꯄꯥꯛꯅꯤꯡꯉꯥꯏꯅꯤ ꯌꯦꯡꯉꯨ ꯗꯥꯁꯇꯥꯟ ꯅꯆꯤꯟ ꯅꯅꯥꯎ ꯅꯈꯣꯏ ꯑꯍꯨꯝ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯉꯥꯛꯊꯣꯛꯄ ꯉꯝꯗꯣꯔꯤꯕꯅꯤ ꯑꯗꯨꯗꯨꯅ ꯀꯩꯗꯧꯉꯩꯗꯁꯨ ꯃꯁꯤꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤꯁꯦ ꯊꯥꯗꯠꯀꯅꯨꯀꯣ ꯃꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯗꯥꯁꯇꯥꯟꯅ ꯈꯨꯝꯂꯛꯈꯤ ꯑꯩꯅ ꯇꯧꯔꯨꯔꯤꯕ ꯊꯕꯛꯇꯨꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯊ꯭ꯋꯥꯏ ꯈꯔꯗ ꯑꯣꯏꯔꯁꯨ ꯀꯟꯅꯕ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯃꯁꯤ ꯍꯥꯏꯕꯗ ꯁꯔꯃꯥꯅ ꯈꯨꯝꯂꯛꯈꯤ ꯑꯐꯕ ꯂꯤꯗꯔ ꯑꯃ ꯍꯥꯏꯇꯥꯔꯒꯗꯤ ꯃꯗꯨꯒꯨꯝꯕꯒꯤ ꯊꯕꯛꯇꯨꯁꯨ ꯇꯧꯒꯗꯕꯅꯤ ꯃꯗꯨꯗꯨꯅ ꯑꯩꯈꯣꯏꯕꯨ ꯍꯦꯟꯅꯁꯨ ꯃꯥꯏ ꯄꯥꯛꯍꯜꯂꯤ ꯑꯗꯨꯒ ꯆꯥꯎꯈꯠꯄꯁꯨ ꯄꯨꯔꯛꯍꯜꯂꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯁꯨ ꯐꯠꯇꯕ ꯑꯃ ꯎ ꯇꯥꯔꯒꯗꯤ ꯀꯅꯥꯅ ꯑꯣꯏꯔꯣ ꯑꯃꯅ ꯑꯣꯏꯔꯣ ꯑꯩꯅ ꯐꯥꯎꯕ ꯑꯣꯏꯇꯥꯔꯒꯁꯨ ꯄꯤꯔꯛꯂꯤꯕ ꯑꯣꯔꯗꯔꯗꯨꯒꯤ ꯃꯥꯌꯣꯛꯇ ꯅꯪ ꯂꯦꯞꯇꯨꯅ ꯑꯐꯕꯗꯨ ꯇꯧꯕ ꯉꯝꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯅꯪꯕꯨ ꯀꯩꯊꯦꯜꯗꯨꯗ ꯎꯈꯤꯕ ꯑꯉꯥꯡ ꯑꯗꯨ ꯃꯗꯨꯒꯤ ꯇꯧꯕ ꯉꯝꯕꯒꯤ ꯁꯛꯇꯤꯗꯨ ꯑꯩꯅ ꯂꯩ ꯍꯥꯏꯕꯁꯤ ꯊꯥꯖꯈꯤ ꯃꯗꯨꯗꯒꯤꯗꯤ ꯗꯥꯁꯇꯥꯅ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯔꯦ ꯕꯕꯥ ꯑꯗꯣ ꯑꯩ ꯕꯕꯥꯒꯤꯗꯃꯛꯇ ꯒꯤꯐ ꯑꯃ ꯄꯨꯔꯛꯏ ꯁꯤ ꯌꯦꯡꯕꯤꯌꯨ ꯍꯣꯂꯤ ꯁꯤꯇꯤ ꯑꯣꯐ ꯑꯜꯃꯠꯁꯤꯒꯤ ꯌꯥꯝꯅ ꯁꯦꯡꯂꯕ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯁꯦꯠꯄ ꯗ꯭ꯔꯦꯁꯇꯨꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯗ ꯗ꯭ꯔꯦꯁꯇꯨ ꯁꯦꯠꯍꯟꯈꯤ ꯗ꯭ꯔꯦꯁꯇꯨ ꯁꯦꯠꯁꯦꯅ ꯃꯄꯥꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯂꯝꯕꯤꯗꯒꯤ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕ ꯑꯉꯥꯡ ꯑꯃ ꯅꯤꯡꯊꯧꯒꯤ ꯏꯃꯛꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯊꯧꯅꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯧꯕ ꯉꯝꯕꯒꯤ ꯆꯥꯡ ꯑꯁꯤ ꯅꯤꯡꯊꯧ ꯑꯃꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯅ ꯃꯍꯥꯛꯁꯤ ꯑꯁꯦꯡꯕ ꯄꯔꯁꯤꯌꯥꯒꯤ ꯔꯥꯖꯀꯨꯃꯥꯔꯅꯤ ꯍꯥꯏꯔꯝꯈꯤ ꯃꯗꯨꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯈꯤ ꯑꯩ ꯅꯪꯒꯤ ꯒꯤꯐꯁꯦ ꯄꯥꯝꯃꯦ ꯑꯗꯨꯅ ꯅꯪ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯕ ꯃꯇꯝꯗ ꯗꯥꯁꯇꯥꯅ ꯇꯃꯤꯅꯥꯕꯨ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯑꯗꯨꯒ ꯅꯤꯡꯊꯧꯗ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯌꯨꯕꯔꯥꯖꯅ ꯇꯃꯤꯅꯥꯒ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ ꯑꯗꯨꯗꯨꯅ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕꯁꯦ ꯑꯌꯥꯕ ꯄꯤꯕꯤꯌꯨ ꯃꯁꯤ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯝꯈꯤ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯈꯤ ꯔꯥꯖꯀꯨꯃꯥꯔꯤ ꯅꯪꯒꯤ ꯂꯝꯁꯤ ꯑꯩꯅ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯔꯨꯔꯦ ꯑꯗꯨꯕꯨ ꯅꯪꯒꯤ ꯂꯝꯁꯤꯃꯨꯛ ꯐꯖꯕ ꯂꯩꯇꯦ ꯃꯗꯨꯗ ꯇꯃꯤꯅꯥꯅ ꯍꯥꯏꯔꯛꯈꯤ ꯅꯪꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯇꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯑꯩꯒꯤ ꯂꯝꯁꯤ ꯊꯨꯒꯥꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯣꯏꯅ ꯌꯦꯡꯕꯤꯔꯝꯃꯒꯗꯤ ꯍꯦꯟꯅ ꯐꯖꯒꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯐꯖꯔꯝꯃꯅꯤꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯩꯗ ꯃꯍꯥꯔꯥꯖꯇꯨꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯗꯤ ꯔꯥꯅꯤ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯞ ꯆꯥꯏꯅꯦ ꯃꯥꯏ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤꯗꯤꯅ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ ꯃꯗꯨꯗꯩꯗ ꯅꯤꯡꯊꯧꯅ ꯍꯥꯒꯠꯆ ꯈꯣꯠꯂꯒ ꯑꯗꯨꯕꯨ ꯇꯥꯖꯇꯤ ꯃꯥꯒꯤ ꯔꯥꯅꯤ ꯃꯌꯥꯝ ꯂꯩꯔꯦ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯨꯗꯨꯅ ꯇꯃꯤꯅꯥꯁꯤ ꯗꯥꯁꯇꯥꯟ ꯅꯪ ꯑꯣꯏꯅ ꯍꯣꯡꯉꯁꯤꯅ ꯍꯥꯏꯕ ꯃꯇꯝꯗ ꯗꯥꯁꯇꯥꯟꯁꯤ ꯏꯀꯥꯏꯔꯞ ꯂꯩꯔꯝꯃꯤ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯈꯤ ꯌꯦꯡꯉꯨꯅꯦ ꯗꯥꯁꯇꯥꯟ ꯑꯁꯤ ꯌꯦꯡꯅꯕ ꯆꯥꯝꯃꯗꯤ ꯃꯊꯟꯇꯅ ꯍꯥꯠꯄ ꯉꯝꯃꯤ ꯑꯗꯨꯗꯨꯒ ꯅꯨꯄꯤ ꯄꯜꯂꯛꯄ ꯃꯇꯝꯗꯗꯤ ꯀꯩꯝꯇ ꯈꯨꯝ ꯉꯝꯗꯕꯤꯗ ꯇꯨꯃꯤꯟꯅ ꯂꯩꯔꯤꯁꯦ ꯌꯦꯡꯉꯨꯅꯦꯅ ꯃꯌꯥꯝ ꯂꯧꯁꯤꯟꯕꯤꯔꯝꯃꯤ ꯃꯗꯨꯗ ꯗꯥꯁꯇꯥꯟꯗꯨ ꯏꯀꯥꯏꯔꯞ ꯇꯧꯔꯒ ꯆꯠꯈꯤꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯅꯤꯡꯊꯧꯒꯤ ꯐꯨꯔꯤꯠꯇꯨꯗ ꯃꯩꯈꯨ ꯊꯣꯛꯂꯛꯈꯤ ꯑꯗꯨꯗꯨꯒ ꯅꯤꯡꯊꯧ ꯑꯗꯨ ꯐꯨꯔꯤꯠꯇꯨꯗ ꯌꯥꯎꯕ ꯍꯨꯗꯨꯅ ꯈꯨꯗꯛꯇ ꯁꯤꯔꯝꯃꯤ ꯃꯗꯨꯗ ꯗꯥꯁꯇꯥꯟꯅ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠꯇꯨ ꯄꯥꯏꯔꯒ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧꯗꯨ ꯍꯨꯗꯨꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯈꯨꯗꯛꯇ ꯁꯤꯔꯝꯃꯤ ꯃꯗꯨꯗ ꯒꯥꯁꯤꯞꯅ ꯍꯥꯏꯔꯛꯈꯤ ꯗ꯭ꯔꯦꯁ ꯑꯁꯤ ꯗꯥꯁꯇꯥꯟꯅ ꯄꯨꯔꯛꯈꯤꯕꯅꯤ ꯗꯥꯁꯇꯥꯟꯁꯤ ꯐꯥꯎ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯩꯗ ꯗꯥꯁꯇꯥꯟꯁꯤ ꯇꯃꯤꯅꯥ ꯄꯨꯗꯨꯅ ꯆꯦꯜꯂꯝꯃꯤ ꯑꯗꯨꯗꯨꯒ
ꯀꯣꯅꯨꯡꯒꯤ ꯕꯤꯜꯗꯤꯡꯗꯨꯗꯒꯤ ꯆꯣꯡꯊꯈꯤꯔꯝꯃꯤ ꯑꯗꯨꯒ ꯏꯁꯤꯡ ꯑꯃꯗ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯇꯃꯤꯅꯥꯅ ꯍꯥꯏꯔꯛꯈꯤ ꯂꯝꯕꯤꯁꯦ ꯑꯩꯅ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯗꯨꯒ ꯏꯕꯥꯅꯤ ꯆꯠꯃꯤꯟꯅꯁꯤꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯗꯥꯁꯇꯥꯅ ꯒꯥꯁꯤꯞꯀꯤ ꯁꯒꯣꯜꯗꯨꯕꯨ ꯄꯨꯔꯒ ꯇꯃꯤꯅꯥ ꯃꯕꯥꯅꯤ ꯀꯣꯅꯨꯡꯗꯨꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯒꯥꯁꯤꯞꯅ ꯃꯍꯥꯛꯁꯤ ꯑꯩꯒꯤ ꯁꯒꯣꯜꯁꯨ ꯄꯨꯔ ꯆꯠꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯍꯥꯏꯔꯝꯃꯤ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯇꯁ ꯅꯤꯡꯊꯧ ꯈꯨꯕꯝ ꯄꯥꯏꯕ ꯇꯥꯔꯝꯃꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛꯀꯤ ꯑꯍꯥꯟꯕ ꯑꯣꯔꯗꯔꯁꯤ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯔꯕ ꯃꯅꯥꯎ ꯅꯨꯄꯥ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯄ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯑꯍꯥꯟꯕ ꯌꯥꯊꯪ ꯑꯣꯏꯈꯤꯔꯝꯃꯤ ꯂꯝꯕꯤꯗ ꯗꯥꯁꯇꯥꯟ ꯑꯃꯁꯨꯡ ꯇꯃꯤꯅꯥ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯗꯥꯁꯇꯥꯟꯅ ꯍꯥꯏꯈꯤ ꯑꯩꯅ ꯑꯩꯒꯤ ꯏꯄꯥꯗꯨꯗ ꯍꯥꯏꯈꯤꯗꯦ ꯃꯗꯨꯒꯤ ꯗ꯭ꯔꯦꯁꯇꯣ ꯇꯁꯅ ꯄꯤꯔꯛꯈꯤꯕꯅꯤ ꯑꯗꯨꯗꯨꯅ ꯑꯩꯅꯗꯤ ꯃꯗꯨ ꯍꯥꯠꯈꯤꯕꯗꯤ ꯅꯠꯇꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯇꯃꯤꯅꯥꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯇꯁꯇꯣ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯄꯥꯏꯔꯝꯕꯅꯤꯅꯦ ꯍꯥꯏꯈꯤ ꯃꯗꯨꯗ ꯇꯃꯤꯅꯥꯅ ꯗꯥꯁꯇꯥꯟꯗ ꯇꯧꯁꯤꯟꯅꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯑꯩ ꯅꯪꯕꯨ ꯊꯥꯖꯩ ꯑꯗꯨꯒ ꯗꯥꯁꯇꯥꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯈꯤ ꯃꯍꯥꯛ ꯑꯗꯨꯒ ꯃꯗꯨꯗ ꯗꯥꯁꯇꯥꯟꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯒꯨꯝꯕ ꯅꯪꯁꯤ ꯇꯁꯀ ꯂꯨꯍꯣꯡꯕ ꯌꯥꯔꯛꯇ ꯇꯥꯔꯒꯗꯤ ꯑꯩ ꯅꯪꯕꯨ ꯏꯈꯨꯠꯁꯤꯅ ꯍꯥꯠꯀꯅꯤ ꯍꯥꯏꯅꯁꯨ ꯇꯁꯇ ꯋꯥꯁꯛꯈꯤꯔꯝꯃꯤ ꯃꯗꯨꯗ ꯇꯃꯤꯅꯥꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨꯗꯤ ꯁꯣꯜꯕ ꯇꯧꯅꯕꯒꯤꯗꯃꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯎꯄꯥꯏꯗꯤ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯇꯃꯤꯅꯥꯅ ꯗꯥꯁꯇꯥꯟꯒꯤ ꯃꯈ꯭ꯋꯥꯡꯗ ꯌꯥꯎꯔꯤꯕ ꯊꯥꯡ ꯑꯗꯨ ꯁꯠꯂꯒ ꯊꯤꯟꯒꯦ ꯇꯧꯕ ꯃꯇꯝꯗ ꯗꯥꯁꯇꯥꯟꯅ ꯇꯃꯤꯅꯥꯗꯨꯕꯨ ꯏꯟꯊꯨꯔꯝꯃꯒ ꯆꯦꯟꯊꯣꯔꯛꯈꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯊꯥꯡ ꯌꯥꯟꯅꯔꯝꯃꯤ ꯃꯗꯨꯗꯩꯗ ꯗꯥꯁꯇꯥꯟꯅ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯗꯨ ꯂꯥꯞꯅ ꯇꯥꯕꯗꯨꯗ ꯆꯦꯟꯁꯤꯜꯂꯒ ꯄꯥꯏꯒꯦ ꯇꯧꯕ ꯃꯇꯝꯗ ꯊꯥꯡ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯌꯥꯎꯔꯤꯕ ꯅꯨꯡ ꯑꯗꯨ ꯅꯝꯃꯨꯕꯗꯒꯤ ꯈꯨꯗꯛꯇ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯃꯇꯧ ꯑꯗꯨ ꯑꯃꯨꯛ ꯍꯜꯂꯛꯈꯤꯔꯝꯃꯤ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯄꯨꯡꯉꯛ ꯉꯛꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯗꯥꯁꯇꯥꯟꯅ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗꯨꯗ ꯍꯜꯂꯛꯄ ꯃꯇꯝꯗꯨꯗ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯃꯨꯛꯀ ꯊꯥꯡ ꯑꯗꯨ ꯄꯥꯏꯔꯕ ꯑꯩ ꯅꯪ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤꯅ ꯍꯥꯏꯔꯝꯃꯤ ꯀꯔꯤꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯑꯃꯨꯛꯀ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯗꯥꯁꯇꯥꯟꯅ ꯊꯥꯡ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯑꯃꯨꯛꯀꯁꯨ ꯅꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯊꯥꯡ ꯑꯗꯨ ꯂꯩꯉꯣꯏ ꯌꯥꯎꯔꯝꯃꯤ ꯂꯩꯉꯣꯏ ꯑꯗꯨ ꯂꯣꯏꯈꯤꯔꯝꯃꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯊꯥꯡ ꯑꯗꯨ ꯗ ꯗꯦꯒꯔ ꯑꯣꯐ ꯇꯥꯏꯝ ꯍꯥꯏꯕꯗꯤ ꯁꯦꯟꯁ ꯑꯣꯐ ꯇꯥꯏꯝꯒꯤ ꯗꯦꯒꯔ ꯑꯣꯏꯕꯅꯤꯅꯅꯤ ꯃꯗꯨꯗꯒꯤꯗꯤ ꯇꯃꯤꯅꯥꯅ ꯅꯪꯅ ꯂꯩꯉꯣꯏꯁꯤꯡꯁꯦ ꯂꯣꯏ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯃꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯗꯥꯁꯇꯥꯟꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤ ꯀꯩꯅꯣ ꯔꯥꯖꯀꯨꯃꯥꯔꯤ ꯃꯁꯤꯁꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯃꯁꯤꯁꯦ ꯅꯝ ꯇꯥꯔꯒꯗꯤ ꯑꯃꯨꯛ ꯍꯟꯅ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕꯗꯣ ꯍꯜꯂꯛꯈꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯝꯇ ꯍꯥꯏꯔꯣ ꯃꯁꯤ ꯀꯌꯥꯝ ꯁꯥꯡꯅ ꯍꯟꯕ ꯌꯥꯗꯣꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯔꯥꯖꯀꯨꯃꯥꯔꯤꯗꯨꯅ ꯅꯪꯅ ꯑꯩꯒꯤ ꯂꯝꯁꯤꯡꯁꯦ ꯁꯥꯒꯩ ꯊꯨꯒꯥꯏꯕꯤꯔꯒ ꯑꯩꯅ ꯀꯩꯗꯧꯅ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯗꯥꯁꯇꯥꯟꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯂꯥꯟꯗꯥꯔꯤꯁꯤ ꯅꯈꯣꯏꯒꯤ ꯂꯝꯗꯨꯗ ꯈꯨꯠꯂꯥꯏ ꯂꯩ ꯍꯥꯏꯕꯒꯤ ꯅꯠꯇꯦ ꯃꯁꯤꯒꯤ ꯊꯥꯡꯁꯤꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯗꯨꯅ ꯃꯁꯤꯁꯤꯅ ꯀꯔꯤꯒꯨꯝꯕ ꯇꯁꯅ ꯄꯥꯏ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯊꯥꯡꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯂꯥꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯃꯇꯝꯗ ꯃꯁꯤꯁꯤꯅ ꯃꯍꯥꯛꯀꯤ ꯃꯇꯝꯗꯣ ꯑꯃꯨꯛ ꯍꯜꯍꯟꯗꯨꯅ ꯂꯥꯟ ꯈꯨꯗꯤꯡꯃꯛ ꯖꯣꯏ ꯇꯧꯕ ꯉꯝꯒꯅꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛꯁꯤ ꯄꯔꯁꯤꯌꯥꯗ ꯅꯠꯇꯅ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯒꯤ ꯃꯍꯥꯔꯥꯖ ꯑꯣꯏꯒꯅꯤ ꯑꯁꯤꯁꯤꯒꯤ ꯑꯣꯏꯔꯝꯒꯅꯤ ꯃꯍꯥꯛꯅ ꯊꯥꯡ ꯑꯁꯤꯕꯨ ꯊꯤꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯗꯥꯁꯇꯥꯟꯅ ꯇꯃꯤꯅꯥꯗ ꯍꯥꯏꯔꯝꯈꯤ ꯑꯗꯨꯒ ꯗꯥꯁꯇꯥꯟꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯊꯥꯡꯁꯤꯒꯤ ꯌꯥꯎꯔꯤꯕ ꯂꯩꯉꯣꯏꯁꯤ ꯂꯩꯔꯤꯕ꯭ꯔꯥꯅ ꯍꯪꯉꯛꯈꯤ ꯃꯗꯨꯗꯩꯗ ꯇꯃꯤꯅꯥꯅ ꯈꯨꯝꯂꯝꯗꯦ ꯑꯁꯣꯝꯗꯅ ꯇꯁꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯎ ꯅꯨꯄꯥ ꯊꯤꯅꯕꯒꯤꯗꯃꯛꯇ ꯆꯠꯍꯜꯂꯝꯃꯤ ꯂꯥꯟꯃꯤ ꯃꯁꯤꯡꯁꯨ ꯍꯦꯟꯒꯠꯍꯜꯂꯝꯃꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯥꯎ ꯅꯨꯄꯥ ꯐꯥꯕꯗ ꯄꯤꯒꯗꯕ ꯃꯅꯥꯁꯤꯁꯨ ꯁꯔꯨꯛ 2 ꯍꯦꯟꯒꯠꯅ ꯄꯤꯔꯝꯃꯤ ꯗꯥꯁꯇꯥꯟꯅ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨ ꯐꯤꯅ ꯄꯨꯟꯁꯤꯟꯗꯨꯅ ꯒꯥꯁꯤꯞꯅ ꯊꯤꯕ ꯐꯪꯗꯅꯕ ꯇꯧꯔꯝꯃꯤ ꯃꯗꯨꯗ ꯇꯃꯤꯅꯥꯅ ꯍꯪꯈꯤ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ ꯗꯥꯁꯇꯥꯟꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤ ꯁꯒꯣꯜꯁꯦ ꯒꯥꯁꯤꯞꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯁꯒꯣꯜꯅꯤ ꯃꯥꯏ ꯈꯣꯡꯒꯨꯜꯁꯤꯁꯨ ꯒꯥꯁꯤꯞꯅ ꯈꯪꯕꯅꯤ ꯑꯗꯨꯗꯨꯅ ꯃꯥꯏ ꯈꯣꯡꯒꯨꯜꯁꯦ ꯈꯪꯗꯅꯕꯅꯤ ꯑꯩꯅ ꯌꯣꯝꯁꯤꯜꯂꯤꯁꯦ ꯃꯗꯨꯗ ꯇꯃꯤꯅꯥꯅ ꯍꯪꯈꯤ ꯅꯪ ꯆꯠꯇꯣꯏꯁꯦ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯁꯒꯣꯜꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯇꯅꯕꯒ ꯍꯥꯏꯁꯤꯕꯣ ꯍꯥꯏꯕ ꯃꯇꯝꯗ ꯗꯥꯁꯇꯥꯟꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯆꯠꯇꯣꯏꯁꯦ ꯑꯕꯔꯥꯠꯇꯅꯤ ꯇꯃꯤꯅꯥꯅ ꯀꯔꯤꯕ ꯅꯪꯁꯦ ꯅꯤꯡꯊꯧꯒꯤ ꯄꯣꯠꯂꯣꯏꯕꯗꯨ ꯆꯠꯇꯣꯔꯤꯕ ꯑꯕꯔꯥꯠ ꯍꯥꯏꯕ ꯂꯝꯗꯨꯗꯗꯤ ꯄꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤ ꯂꯤꯁꯤꯡ ꯄꯩꯗꯨꯅ ꯂꯩꯔꯝꯒꯅꯤ ꯑꯗꯨꯗꯨꯒ ꯅꯪꯁꯦ ꯅꯤꯡꯊꯧ ꯍꯥꯠꯄꯒꯤꯁꯨ ꯋꯥꯟꯇꯦꯠ ꯂꯥꯎꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯗ ꯆꯠꯂꯗꯤ ꯅꯪ ꯑꯗꯨꯝ ꯁꯤꯖ ꯇꯥꯕ ꯃꯁꯤꯗꯤ ꯁꯨꯁꯥꯏꯠꯀ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯗꯥꯁꯇꯥꯟꯅ ꯍꯥꯏꯔꯛꯈꯤ ꯑꯩꯒꯤ ꯏꯌꯥꯝꯕꯁꯤꯅ ꯑꯩꯕꯨ ꯏꯄꯥ ꯍꯥꯠꯄꯒꯤ ꯂꯧꯇꯨꯅꯗꯨꯅ ꯑꯩꯁꯦ ꯏꯄꯥ ꯍꯥꯠꯄꯅꯦꯅ ꯃꯌꯥꯝꯗ ꯎꯠꯂꯕ ꯑꯗꯨꯕꯨ
ꯑꯩꯁꯤꯅ ꯀꯔꯤꯝꯇ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯁꯦ ꯀꯔꯤꯝꯇ ꯀꯥꯟꯅꯗ꯭ꯔꯕ ꯃꯤꯅꯤ ꯑꯗꯨꯗꯨꯅ ꯃꯐꯝꯗꯨꯗ ꯑꯩꯒꯤ ꯀꯀꯥ ꯌꯥꯝ ꯊꯥꯖꯕꯗꯣ ꯂꯩꯔꯝꯒꯅꯤ ꯃꯉꯣꯟꯗ ꯍꯥꯏꯔꯛ ꯇꯥꯔꯒꯗꯤ ꯇꯥꯖꯅ ꯑꯩꯕꯨ ꯁꯦꯠ ꯑꯞ ꯇꯧꯔꯒ ꯑꯩꯁꯦ ꯏꯄꯥ ꯍꯥꯠꯄꯅꯦꯅ ꯃꯌꯥꯝꯗ ꯎꯠꯄꯅꯤꯅ ꯃꯉꯣꯟꯗ ꯍꯥꯏꯇꯥꯔꯒꯗꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯒꯅꯤ ꯍꯥꯏꯗꯨꯅ ꯗꯥꯁꯇꯥꯅ ꯍꯥꯏꯈꯤ ꯑꯗꯨ ꯇꯥꯔꯒꯗꯤ ꯅꯪ ꯑꯥꯕ꯭ꯔꯥꯗꯕ ꯂꯝꯕꯤꯗꯨꯗꯁꯨ ꯂꯥꯟꯃꯤ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯅꯪ ꯀꯃꯥꯏꯅ ꯆꯠꯇꯣꯔꯤꯕ ꯍꯥꯏꯕ ꯃꯇꯝꯗ ꯗꯥꯁꯇꯥꯅ ꯑꯩ ꯑꯥꯕ꯭ꯔꯥꯗꯀꯤ ꯂꯝꯕꯤꯗ ꯆꯠꯂꯣꯏ ꯑꯩ ꯚꯦꯂꯤ ꯑꯣꯐ ꯁ꯭ꯂꯦꯞꯁꯇ ꯆꯠꯀꯅꯤ ꯃꯗꯨꯗ ꯆꯠꯂꯒ ꯑꯩ ꯃꯐꯝꯗꯨꯗꯒꯤ ꯂꯝꯕꯤꯗꯣ ꯐꯥꯎꯗꯣꯛꯑꯒ ꯆꯠꯀꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯇꯃꯤꯅꯥꯅ ꯚꯦꯂꯤ ꯑꯣꯐ ꯁ꯭ꯂꯦꯞꯁꯤꯗꯗꯤ ꯃꯤ ꯍꯥꯠꯄꯒꯤ ꯃꯀꯣꯟꯅꯤ ꯃꯐꯝꯗꯨꯗꯗꯤ ꯃꯤ ꯃꯌꯥꯝ ꯍꯥꯠꯂꯦ ꯍꯥꯏ ꯃꯗꯨꯗ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣꯅ ꯍꯥꯏꯔꯛꯈꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯩ ꯑꯗꯨꯝ ꯆꯠꯀꯅꯤꯅ ꯗꯥꯁꯇꯥꯅ ꯈꯨꯝꯂꯛꯈꯤ ꯃꯗꯨꯗ ꯗꯥꯁꯇꯥꯅ ꯁꯒꯣꯜ ꯇꯣꯡꯈꯠꯇꯨꯅ ꯆꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯇꯃꯤꯅꯥꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯁꯦ ꯑꯩ ꯁꯤꯗꯩꯗ ꯑꯗꯨꯝ ꯍꯨꯟꯇꯣꯛꯑ ꯊꯝꯕꯤꯔꯝꯗꯣꯏꯔꯥ ꯀꯩꯁꯨ ꯈꯪꯖꯗ꯭ꯔꯕ ꯏꯆꯝ ꯆꯝꯖꯕꯤ ꯑꯩꯁꯤꯕꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯖꯒꯥꯁꯤꯗ ꯍꯨꯟꯇꯣꯛꯑ ꯆꯠꯇꯣꯔꯤꯕ ꯑꯩꯁꯦ ꯅꯪꯅ ꯀꯔꯤꯅꯦꯅ ꯈꯟꯒꯦ ꯅꯨꯄꯤ ꯑꯃꯕꯨ ꯂꯝꯍꯥꯡꯗ ꯍꯨꯟꯇꯣꯛꯑꯝꯃꯒ ꯆꯠꯄꯁꯤꯕꯨ ꯅꯤꯡꯊꯧ ꯃꯆꯥ ꯑꯣꯏꯕ ꯔꯥꯖꯀꯨꯃꯥꯔꯅꯒꯤ ꯀꯔꯤ ꯃꯒꯨꯟꯅꯣ ꯁꯤꯗꯤ ꯃꯒꯨꯟ ꯀꯔꯤꯝ ꯌꯥꯎꯗꯕ ꯇꯥꯗ꯭ꯔꯣ ꯍꯥꯏꯕ ꯃꯇꯝꯗ ꯗꯥꯁꯇꯥꯅ ꯑꯁ ꯍꯦ ꯁꯣꯏꯕꯨꯡꯉꯣ ꯑꯩ ꯃꯁꯤ ꯅꯨꯄꯤꯁꯤꯗ ꯍꯥꯠꯇꯅꯕ ꯊꯧꯅꯥ ꯄꯤꯕꯤꯌꯨꯀꯣ ꯍꯥꯏꯗꯨꯅ ꯗꯥꯁꯇꯥꯅ ꯇꯃꯤꯅꯥ ꯑꯗꯨ ꯄꯨꯔꯒ ꯚꯦꯂꯤ ꯑꯣꯐ ꯁ꯭ꯂꯦꯞꯁꯇ ꯆꯠꯂꯝꯃꯤ ꯀꯥꯁꯤꯞꯅ ꯗꯥꯁꯇꯥꯟꯕꯨ ꯊꯤꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯑꯁꯣꯝ ꯅꯥꯀꯟꯗ ꯗꯥꯁꯇꯥꯅ ꯃꯥꯜꯚꯨꯃꯤꯒꯤ ꯂꯩꯉꯣꯏ ꯈꯔ ꯊꯥꯡ ꯑꯗꯨꯗ ꯍꯥꯞꯆꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯇꯃꯤꯅꯥꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒꯤ ꯂꯩꯉꯣꯏꯗꯣ ꯍꯥꯞꯄꯗꯤ ꯌꯥꯔꯅꯤ ꯊꯥꯡꯗꯨꯅꯦꯅ ꯇꯧꯔꯤꯗꯨꯁꯨ ꯀꯔꯤꯒꯨꯝꯕ ꯑꯁꯦꯡꯕ ꯂꯩꯉꯣꯏꯗꯣ ꯍꯥꯞꯇ ꯇꯥꯔꯒꯗꯤ ꯏꯆꯝ ꯆꯝꯕ ꯊꯥꯡꯅꯤ ꯊꯧꯁꯨ ꯊꯧꯗꯕ ꯑꯗꯨꯗ ꯗꯥꯁꯇꯥꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯒꯤ ꯂꯩꯉꯣꯏꯁꯦ ꯅꯪꯉꯣꯟꯗ ꯌꯥꯎꯔꯤꯕ꯭ꯔꯥ ꯇꯃꯤꯅꯥꯅ ꯍꯥꯏꯔꯛꯈꯤ ꯀꯗꯥꯏꯗ ꯌꯥꯎꯗꯨꯅ ꯂꯩꯇꯦ ꯍꯥꯏ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩ ꯀꯗꯥꯏꯗꯒꯤ ꯂꯧꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯔꯥꯖꯀꯨꯃꯥꯔꯤꯅ ꯅꯪꯅꯦ ꯅꯀꯣꯛꯇꯣ ꯃꯊꯟ ꯃꯈꯥ ꯑꯣꯟꯊꯣꯛꯑꯣ ꯑꯗꯨꯗꯨꯒ ꯁꯣꯔ ꯊꯤꯡꯉ ꯂꯩꯌꯨ ꯑꯗꯨꯒ ꯃꯥꯏ ꯊꯣꯛꯆꯔꯛꯁꯅꯤ ꯍꯥꯏꯔꯝꯃꯤ ꯃꯗꯒꯤꯗꯤ ꯔꯥꯖꯀꯨꯃꯥꯔ ꯅꯪꯅ ꯄꯥꯝꯃꯤꯕꯗꯨ ꯌꯦꯡꯉꯤꯗꯨ ꯐꯪꯉꯕ꯭ꯔꯥ ꯍꯥꯏꯕ ꯃꯇꯝꯗ ꯗꯥꯁꯇꯥꯅ ꯌꯥꯔꯦ ꯆꯠꯂꯣ ꯌꯥꯔꯦ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯇꯃꯤꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯅꯤꯖꯥꯝꯗ ꯊꯦꯡꯅꯕ ꯃꯇꯝꯗ ꯅꯤꯖꯥꯝꯗꯨꯅ ꯅꯪꯅ ꯍꯥꯏꯕ ꯃꯇꯝꯗ ꯅꯤꯖꯥꯝꯅ ꯊꯥꯖꯕꯤꯔꯛꯇ꯭ꯔꯒꯗꯤ ꯅꯪ ꯀꯃꯥꯏꯅ ꯇꯧꯕ ꯃꯗꯨꯗ ꯗꯥꯁꯇꯥꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯠꯇꯦ ꯅꯪꯅ ꯈꯪꯒꯗꯕ ꯅꯠꯇꯦ ꯑꯩ ꯑꯗꯨꯝ ꯋꯥꯖꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯇꯃꯤꯅꯥꯅ ꯆꯠꯂꯤꯅꯦꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯃꯈꯣꯡꯗ ꯒꯝ 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 ꯃꯀꯣꯛꯀ ꯊꯥꯡꯒꯠꯂꯗꯅ ꯃꯔꯦꯡ ꯄꯥꯡꯒꯁꯦ ꯐꯜꯂꯒ ꯆꯠꯇꯅ ꯄꯨꯔꯥ ꯄꯔꯁꯤꯌꯥꯒꯤ ꯄ꯭ꯔꯤꯟꯁꯅꯦ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩ ꯌꯦꯡꯉꯨ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯃꯍꯥꯛꯇꯤ ꯑꯩꯒꯤꯗꯤ ꯖꯒꯠ ꯁꯪꯁꯥꯔꯁꯦ ꯃꯥꯒꯤꯅꯤ ꯍꯥꯏꯔꯒ ꯈꯜꯂ ꯄꯣꯛꯂꯛꯄꯅꯤꯅ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯃꯥꯅ ꯃꯤꯅ ꯑꯝꯇ ꯎꯗꯦ ꯃꯗꯨꯗ ꯗꯥꯁꯇꯥꯅ ꯁꯥꯎꯔꯒ ꯇꯃꯤꯅꯥꯗ ꯍꯥꯏꯔꯛꯈꯤ ꯑꯩꯁꯦ ꯅꯪꯗꯧꯅꯅꯦ ꯀꯣꯅꯨꯡꯗ ꯄꯣꯛꯄ ꯃꯤ ꯅꯠꯇꯦ ꯈꯪꯉꯕ ꯑꯩꯁꯦ ꯌꯥꯝ ꯂꯥꯏꯔꯕ ꯌꯥꯝꯅꯅꯦ ꯃꯣꯠꯈ꯭ꯔꯕ ꯅꯁꯥ ꯐꯩꯕ ꯈꯨꯡꯒꯪꯗꯨꯗ ꯄꯣꯛꯈꯤꯕ ꯃꯤꯅꯤ ꯑꯗꯨꯗꯨꯒ ꯑꯩꯁꯦ ꯀꯔꯤ ꯅꯣꯡꯃꯒꯤ ꯆꯥꯅꯕꯒꯤꯗꯃꯛꯇ ꯀꯌꯥꯗ ꯋꯥꯈ꯭ꯔꯤꯕ ꯐꯤ ꯑꯃ ꯁꯦꯠꯅꯕꯗ ꯀꯌꯥꯗ ꯋꯥꯈꯤꯕ ꯑꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯇꯃꯤꯅꯥꯅ ꯑꯗꯨꯗꯤ ꯅꯪꯅ ꯔꯥꯖꯀꯨꯃꯥꯔ ꯑꯃ ꯀꯃꯥꯏꯅ ꯑꯣꯏꯈꯤꯕꯅꯣ ꯍꯥꯏꯔꯦ ꯃꯗꯨꯗ ꯗꯥꯁꯇꯥꯅ ꯍꯥꯏꯔꯛꯈꯤ ꯈꯪꯗꯦ ꯑꯩꯁꯨ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧꯅ ꯑꯩꯁꯦ ꯊꯦꯡꯅꯕꯤꯈꯤ ꯑꯗꯨꯗꯨꯒ ꯑꯩꯁꯦ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯑꯩꯕꯨ ꯌꯣꯛꯄꯤꯈꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯏꯃꯨꯡ ꯑꯃ ꯄꯤꯕꯤꯔꯝꯃꯤ ꯑꯩꯕꯨ ꯀꯣꯅꯨꯡ ꯄꯤꯕꯤꯔꯝꯃꯤ ꯌꯨꯝ ꯄꯤꯕꯤꯔꯝꯃꯤ ꯑꯗꯨꯒ ꯅꯪꯅ ꯍꯧꯖꯤꯛ ꯎꯔꯤꯕ ꯅꯪꯒꯤ ꯅꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯀꯅꯥꯝꯇ ꯑꯣꯏꯗ꯭ꯔꯦ ꯑꯩꯒꯤꯅꯦ ꯍꯥꯏꯕ ꯃꯌꯥꯝꯁꯤꯡꯗꯣ ꯑꯩ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯑꯁꯨꯝ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯚꯦꯂꯤ ꯑꯣꯐ ꯁ꯭ꯂꯦꯞꯁ ꯌꯧꯔꯛꯈꯤ ꯃꯗꯨꯗ ꯇꯃꯤꯅꯥꯅ ꯍꯥꯏꯔꯛꯈꯤ ꯑꯩ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯂꯦ ꯃꯗꯨꯗ ꯗꯥꯁꯇꯥꯅ ꯉꯁꯥꯏ ꯌꯥꯎꯔꯝꯕ ꯏꯁꯤꯡꯁꯤꯡꯗꯨꯁꯨ ꯉꯁꯥꯏ ꯄꯨꯡ ꯑꯃꯃꯨꯛꯀꯤ ꯃꯃꯥꯡꯗ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛꯇꯤ ꯏꯁꯤꯡ ꯂꯩꯔꯔꯣꯏ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯁꯦ ꯁꯨꯃꯥꯏꯅꯅꯦ ꯃꯥꯜꯚꯨꯃꯤꯗ ꯆꯠꯅꯕ ꯄꯣꯛꯂꯛꯄ ꯅꯠꯇꯦ ꯑꯩꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯂꯝꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯌꯥꯝꯅ ꯊꯣꯠ ꯅꯧꯅ ꯂꯩꯖꯔꯛꯄꯅꯤ ꯅꯪꯗꯧꯅꯅꯦ ꯄꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯗꯧꯅ ꯀꯣꯏꯆꯠ ꯆꯠꯄ ꯃꯤꯗꯨ ꯑꯩꯈꯣꯏꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯂꯝꯁꯦ ꯏꯁꯤꯡ ꯂꯨ ꯅꯥꯜꯂꯒ ꯂꯩ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯒꯨꯍꯥꯁꯤꯡꯁꯦ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ ꯃꯗꯨꯗ ꯗꯥꯁꯇꯥꯅ ꯅꯣꯛꯂꯤ ꯅꯈꯣꯏꯒꯤ ꯒꯨꯍꯥꯁꯤꯡꯗꯣ ꯅꯈꯣꯏ ꯉꯥꯛꯑꯒ ꯂꯩꯗꯣꯏ ꯁꯣꯛꯄꯗꯤ ꯅꯈꯣꯏꯒꯤ ꯂꯥꯟꯕꯟꯁꯤꯡꯗꯣ ꯉꯥꯛꯂꯝ ꯇꯥꯔꯒꯗꯤ ꯅꯈꯣꯏꯗ ꯀꯅꯥꯝꯇꯅ ꯑꯦꯇꯦꯛ ꯇꯧꯔꯝꯃꯣꯏꯗꯕꯅꯤ ꯑꯗꯨꯕꯨ ꯂꯥꯟꯕꯟꯗꯣ ꯉꯥꯍꯧꯗꯕꯅꯤꯅ ꯐꯖꯔꯦꯅꯦ ꯍꯧꯖꯤꯛꯇꯤꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯗꯥꯁꯇꯥꯅ ꯍꯦ ꯁꯣꯏꯕꯨꯡꯉꯣ ꯊꯥꯒꯠꯆꯔꯤ ꯅꯪꯕꯨ ꯑꯩꯅ ꯌꯦꯡꯉꯨ ꯄ꯭ꯔꯤꯟꯁꯦꯁ ꯑꯁꯤ ꯇꯨꯃꯤꯟ ꯂꯩꯍꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯇꯃꯤꯅꯥꯗꯨ ꯂꯩꯕꯥꯛ ꯃꯈꯥꯗ ꯋꯥꯟꯊꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯗꯥꯁꯇꯥꯟ ꯑꯁꯤ ꯇꯃꯤꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯇꯃꯤꯅꯥꯅ ꯋꯥꯟꯊꯁꯟꯅꯕ ꯁꯥꯔꯒ ꯗꯥꯁꯇꯥꯟꯒꯤ ꯃꯀꯣꯛꯇ ꯅꯨꯡꯅ ꯁꯨꯔꯒ ꯗꯥꯁꯇꯥꯟꯕꯨ ꯑꯃꯨꯛ ꯋꯥꯟꯊꯍꯜꯂꯝꯃꯒ ꯆꯦꯟꯈꯤꯔꯝꯃꯤ ꯗꯥꯁꯇꯥꯟ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯃꯤ ꯈꯔ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯀꯔꯥꯡꯗ ꯊꯥꯡ ꯂꯪꯗꯨꯅ ꯊꯥꯡꯗꯨ ꯌꯨꯡꯉꯝꯃꯤ ꯄꯥꯟꯗꯤ ꯄꯥꯜꯍꯧꯗꯦ ꯃꯗꯨꯗ ꯅꯨꯄꯥꯁꯤꯡꯗꯨꯒꯤ ꯃꯀꯣꯛꯇꯨꯅ ꯍꯥꯏꯔꯛꯈꯤ
ꯅꯪꯁꯤ ꯂꯥꯛꯏꯁꯤ ꯀꯗꯥꯏꯗꯅꯣ ꯈꯪꯕ꯭ꯔꯥ ꯄꯔꯁꯤꯌꯥꯟ ꯑꯗꯨꯗꯨꯒ ꯅꯪꯁꯤ ꯆꯪꯁꯨ ꯆꯪꯉꯛꯏꯕꯅꯤꯅ ꯑꯃꯨꯛꯀ ꯋꯥꯔꯤ ꯑꯃ ꯍꯥꯏꯒꯦ ꯇꯥꯎ ꯁꯨꯗꯥꯟ ꯍꯥꯏꯕ ꯂꯝꯗꯨꯗ ꯇ꯭ꯔꯥꯏꯕ ꯑꯃ ꯂꯩꯔꯝꯃꯤ ꯃꯃꯤꯡꯅ ꯎꯝꯕꯥꯀꯥ ꯀꯧꯏ ꯃꯈꯣꯏꯒꯤ ꯇ꯭ꯔꯥꯏꯕꯇꯨꯒꯤ ꯃꯤꯁꯤꯡꯁꯤꯅ ꯊꯥꯡꯂꯝꯕꯁꯤ ꯌꯥꯝ ꯊꯤꯅ ꯆꯨꯝꯃꯤ ꯀꯌꯥꯝ ꯆꯨꯝꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯃꯨꯛꯀꯤ ꯈꯨꯂꯪꯗ ꯃꯈꯣꯏꯅ ꯃꯤ ꯑꯍꯨꯝꯁꯦ ꯍꯥꯠꯄ ꯉꯝꯃꯤ ꯃꯁꯤꯁꯦ ꯏꯁꯣꯔꯅ ꯑꯗꯨꯝ ꯃꯣꯏꯁꯦ ꯍꯩꯅ ꯊꯥꯔꯛꯑꯕꯖꯥꯠꯅꯤ ꯑꯗꯨꯒ ꯃꯁꯤꯗ ꯁꯦꯁꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯃ ꯌꯥꯎꯔꯤꯁꯦ ꯃꯁꯤ ꯎꯝꯕꯥꯀꯥ ꯇ꯭ꯔꯥꯏꯕꯇꯨꯒꯤ ꯃꯤ ꯑꯃꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯁꯤ ꯑꯩꯅ ꯁꯦꯁꯣꯗ ꯃꯍꯥꯛꯀꯤ ꯑꯦꯝꯁꯤ ꯈꯤꯇꯪꯒ ꯋꯥꯡꯍꯜꯂꯒ ꯅꯪꯕꯨ ꯍꯥꯠꯂꯨ ꯍꯥꯏꯕꯁꯦ ꯄꯥꯝꯗ ꯇꯥꯔꯒꯗꯤ ꯅꯪ ꯍꯥꯠꯇꯅꯕꯒꯤ ꯃꯔꯝ ꯑꯃ ꯄꯤꯌꯨ ꯃꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯗꯥꯁꯇꯥꯟꯅ ꯇꯃꯤꯅꯥꯒꯤ ꯃꯔꯝꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯨꯒ ꯃꯈꯣꯏꯅ ꯇꯃꯤꯅꯥ ꯊꯤꯕ ꯂꯥꯛꯂꯝꯃꯤ ꯇꯃꯤꯅꯥꯗꯨ ꯂꯝꯕꯤꯗꯒꯤ ꯐꯥꯏ ꯑꯗꯨꯗꯨꯒ ꯗꯥꯁꯇꯥꯟꯅ ꯇꯃꯤꯅꯥꯒꯤ ꯊꯥꯡꯁꯤꯡ ꯂꯧꯔꯝꯃꯤ ꯑꯗꯨꯗꯨꯒ ꯃꯈꯣꯏꯒꯤ ꯃꯀꯣꯛꯇꯨꯅ ꯍꯥꯏꯔꯝꯃꯤ ꯆꯨꯝꯃꯤꯗꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯃꯁꯛ ꯌꯥꯝ ꯐꯖꯩꯅꯦ ꯗꯥꯁꯇꯥꯟꯅ ꯇꯃꯤꯅꯥꯁꯤꯕꯨ ꯁ꯭ꯂꯦꯞ ꯑꯣꯏꯅ ꯅꯨꯄꯥꯗꯨꯗ ꯌꯣꯟꯊꯣꯛꯑꯝꯃꯤ ꯅꯨꯄꯥꯗꯨ ꯁ꯭ꯂꯦꯞꯁꯤꯡꯒꯤ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛꯁꯤꯒꯤ ꯃꯃꯤꯡꯁꯤꯅ ꯁꯦꯛ ꯑꯃꯥꯔ ꯍꯥꯏꯅ ꯈꯪꯅꯔꯝꯃꯤ ꯑꯗꯨꯒ ꯇꯃꯤꯅꯥꯁꯤ ꯃꯈꯣꯏꯒꯤ ꯁꯦꯛꯀꯤ ꯃꯈꯣꯏꯒꯤ ꯂꯝꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯗꯨꯗ ꯇꯃꯤꯅꯥꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯋꯥꯟꯊꯁꯟꯅꯕꯗꯨꯗ ꯅꯪꯁꯦ ꯁꯛ ꯐꯖꯔꯕ ꯅꯨꯄꯤ ꯑꯃꯅꯦꯅ ꯋꯥꯟꯊꯈꯤꯗꯨ ꯂꯩ ꯉꯝꯗꯗꯅ ꯆꯦꯜꯂꯛꯏ ꯑꯣꯏꯔꯝꯒꯅꯤꯅꯦ ꯍꯥꯏꯕ ꯃꯇꯝꯗ ꯀꯔꯤꯕ ꯅꯪꯕꯨ ꯁꯛ ꯐꯖꯩꯌꯦꯕ ꯑꯩ ꯁꯛ ꯐꯖꯗꯦ ꯍꯥꯏꯇꯥꯔꯗꯤ ꯅꯪ ꯅꯨꯃꯤꯠꯇꯣ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯗꯥꯁꯇꯥꯟꯅ ꯑꯩꯅ ꯅꯪꯉꯣꯟꯗꯒꯤ ꯌꯦꯡꯒꯗꯨꯗꯤꯅꯦ ꯑꯩ ꯅꯪꯁꯦ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯑꯗꯨꯗꯨꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯇꯠꯂꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯨꯒ ꯁꯦꯛꯇꯨꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤ ꯂꯥꯛꯇꯣꯏꯕ ꯀꯨꯝꯍꯩꯁꯤꯗꯤ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯗꯥꯁꯇꯥꯟꯅ ꯁꯦꯛꯇꯨꯗ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯅꯪ ꯃꯉꯣꯟꯗ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯅꯣꯅ ꯍꯥꯏꯕ ꯃꯇꯝꯗ ꯗꯥꯁꯇꯥꯟꯗꯨꯗ ꯇꯃꯤꯅꯥꯅ ꯌꯦꯡꯉꯨꯅꯦ ꯑꯩꯒꯤꯗꯃꯛꯇ ꯀꯌꯥꯒ ꯋꯥꯕꯤꯔꯤꯅꯤ ꯌꯦꯡꯉꯨ ꯑꯝꯇ ꯍꯥꯏꯕꯤꯌꯨꯅ ꯍꯥꯏꯕ ꯃꯇꯝꯗꯨꯗ ꯗꯥꯁꯇꯥꯟꯅ ꯇꯃꯤꯅꯥꯗꯨ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ ꯑꯗꯨꯗꯨꯒ ꯍꯥꯏꯔꯛꯈꯤ ꯑꯩꯅꯅꯦ ꯅꯪꯉꯣꯟꯗ ꯃꯁꯤ ꯍꯥꯏꯕꯗꯤ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯏꯗꯣ ꯆꯨꯝꯃꯤ ꯅꯪꯅ ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯅꯪꯅ ꯌꯦꯡꯉꯤꯗꯣ ꯐꯪꯉꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯐꯪꯉꯦ ꯍꯥꯏꯗꯨꯅ ꯇꯃꯤꯅꯥꯗꯒꯤ ꯃꯍꯥꯛꯀꯤ ꯂꯤꯛꯇꯨ ꯗꯥꯁꯇꯥꯟꯅ ꯊꯥꯗꯠꯂꯒ ꯍꯥꯏ ꯃꯁꯤꯒꯤ ꯊꯥꯡꯁꯤ ꯅꯤꯖꯥꯝꯅ ꯎ ꯇꯥꯔꯗꯤ ꯑꯩꯅ ꯍꯥꯏꯕꯁꯤꯡꯁꯦ ꯂꯣꯏ ꯊꯥꯖꯔꯅꯤ ꯃꯗꯨ ꯍꯥꯏꯕ ꯃꯇꯝꯗ ꯇꯃꯤꯅꯥꯅ ꯃꯗꯨꯒꯤ ꯊꯥꯡꯗꯣ ꯃꯤ ꯑꯇꯣꯞꯄ ꯑꯃꯗ ꯐꯪꯈꯤ ꯇꯥꯔꯒꯗꯤ ꯊꯧꯗꯣꯛ ꯌꯥꯝ ꯐꯠꯇꯕ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯗꯨꯅ ꯊꯥꯡꯗꯨꯒꯤ ꯑꯩꯁꯦ ꯒꯥꯔꯖꯤꯌꯟ ꯑꯣꯏꯕꯅꯤ ꯑꯣ ꯌꯥꯔꯦ ꯉꯁꯤꯗꯒꯤꯅꯦ ꯅꯪ ꯊꯥꯡꯗꯨꯒꯤ ꯒꯥꯔꯖꯤꯌꯟꯁꯦ ꯑꯩ ꯑꯣꯏꯔꯒ ꯌꯥꯔꯦꯀꯣ ꯍꯥꯏꯗꯨꯅ ꯃꯗꯨꯗꯒꯤꯗꯤ ꯗꯥꯁꯇꯥꯟꯅ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯑꯣꯁꯇ꯭ꯔꯤꯁ ꯃꯌꯥꯝ ꯑꯃ ꯂꯝꯖꯦꯟ ꯆꯦꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯗꯥꯁꯇꯥꯟꯅ ꯁꯦꯛꯇ ꯍꯪꯉꯛꯈꯤ ꯀꯩꯅꯣ ꯑꯣꯁꯇ꯭ꯔꯤꯁ ꯃꯌꯥꯝ ꯑꯃ ꯂꯝꯖꯦꯟ ꯇꯥꯟꯅꯔꯤꯔꯣ ꯇꯧꯔꯤꯁꯤꯕꯣ ꯃꯗꯨꯗ ꯁꯦꯛꯅ ꯃꯥꯅꯦ ꯑꯣꯁꯇ꯭ꯔꯤꯁ ꯃꯌꯥꯝꯅꯤ ꯇ꯭ꯋꯤꯁꯗꯦꯒ ꯊꯔꯁꯗꯦ ꯈꯨꯗꯤꯡꯒꯤ ꯇꯧꯏ ꯃꯁꯤ ꯌꯥꯝꯅ ꯐꯕ ꯕꯤꯖꯤꯅꯦꯁ ꯑꯃꯅꯤ ꯃꯗꯨꯗꯒꯤ ꯗꯥꯁꯇꯥꯟꯅ ꯍꯥꯏꯔꯛꯈꯤ ꯀꯩꯅꯣ ꯃꯁꯤ ꯃꯐꯝꯁꯤꯗꯤ ꯃꯤꯅ ꯀꯩꯅꯣ ꯌꯥꯝ ꯍꯥꯏꯅꯩꯗ ꯃꯤ ꯌꯥꯝ ꯍꯥꯠꯂꯤ ꯈꯣꯠꯂꯤꯒ ꯍꯥꯏ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯦꯛꯅ ꯑꯁ ꯑꯗꯨꯅꯤ ꯃꯤ ꯀꯤꯅꯕꯅ ꯄꯪꯍꯥꯏ ꯍꯥꯏꯖꯜꯂꯤꯅꯦꯍꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯂꯝꯕꯤꯗ ꯁꯔꯨ ꯁꯔꯥꯡ ꯃꯌꯥꯝ ꯑꯃ ꯌꯨꯡꯉ ꯂꯩꯔꯤꯗꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯑꯁ ꯑꯗꯨꯗꯤ ꯑꯩꯅꯅꯦ ꯊꯑꯣꯏꯀꯤ ꯂꯩꯔꯨꯔꯒ ꯁꯦꯝ ꯁꯥꯔꯒ ꯌꯨꯡꯉꯤꯅꯤ ꯃꯤꯁꯤꯡꯁꯦ ꯀꯤꯅꯕꯅ ꯑꯇꯩ ꯅꯠꯇꯦꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯕꯤꯖꯤꯅꯦꯁꯁꯤꯗꯅꯦ ꯄꯔꯁꯤꯌꯥꯟꯁꯤꯡꯁꯤꯅꯅꯦ ꯃꯈꯣꯏ ꯂꯥꯟꯃꯤ ꯃꯌꯥꯝ ꯊꯥꯖꯤꯜꯂꯒ ꯇꯦꯛꯁ ꯃꯌꯥꯝ ꯈꯣꯝꯒꯠꯄꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏꯁꯦ ꯈꯥꯡꯂꯥꯡ ꯉꯝꯃꯛꯇꯗꯅ ꯃꯁꯤ ꯂꯝꯁꯦ ꯃꯌꯥꯝꯗ ꯀꯤꯅꯕꯅ ꯁꯟꯇꯣꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯂꯥꯏꯅꯥꯗꯧꯅ ꯑꯃꯗꯒꯤ ꯑꯃ ꯁꯨꯝ ꯁꯟꯗꯣꯛꯈꯤꯕꯗꯒꯤ ꯑꯩꯈꯣꯏ ꯂꯝꯁꯤꯗ ꯃꯤ ꯈꯨꯗꯤꯡꯃꯛ ꯆꯪꯉꯛꯄ ꯀꯤꯕꯩ ꯋꯥꯔꯤꯅꯤꯗ ꯂꯥꯛꯑꯣ ꯂꯝꯖꯦꯟ ꯊꯥꯔꯦ ꯆꯦꯜꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯃꯈꯣꯏꯁꯤꯡ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯂꯝꯖꯦꯟ ꯊꯥꯕꯗꯨ ꯌꯦꯡꯉꯝꯃꯤ ꯃꯗꯨꯗꯒꯤ ꯁꯦꯛꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯇꯦꯛꯁꯁꯨ ꯄꯤꯔꯔꯣꯏ ꯑꯗꯨꯗꯨꯒ ꯃꯣꯏꯁꯨ ꯍꯔꯥꯎꯔꯅꯤ ꯑꯩꯈꯣꯏꯁꯨ ꯍꯔꯥꯎꯔꯅꯤ ꯑꯗꯨ ꯍꯥꯏꯅ ꯍꯩ ꯅꯨꯄꯤꯁꯤꯡꯗꯨ ꯄꯣꯔꯛꯑꯣ ꯑꯗꯨꯗꯨꯒ ꯃꯌꯥꯝꯁꯦ ꯂꯥꯡꯉꯤꯁꯤꯡꯁꯦ ꯑꯝꯇ ꯀꯟꯇ꯭ꯔꯣꯜ ꯇꯧꯍꯜꯂꯨ ꯁꯤ ꯃꯌꯥꯝ ꯂꯥꯡꯉꯤ ꯃꯌꯥꯝꯁꯦ ꯑꯝꯇ ꯊꯦꯝꯍꯜꯂꯨꯁꯦ ꯃꯗꯨꯗ ꯇꯃꯤꯅꯥ ꯈꯥꯅ ꯌꯦꯡꯉꯛꯈꯤ ꯑꯗꯨ ꯄꯨꯕ ꯃꯇꯝꯗꯅꯦ ꯍꯥꯏꯗꯣꯛꯑ ꯍꯜꯂꯛꯀꯅꯨꯀꯣ ꯍꯥꯏꯗꯣꯛꯑꯗꯤ ꯅꯪꯒꯤ ꯇꯣꯂꯣꯞꯇꯩ ꯀꯛꯀꯅꯤꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯇꯃꯤꯅꯥꯗꯨꯅ ꯅꯨꯄꯥ ꯑꯃꯅ ꯂꯛꯅꯒꯦ ꯇꯧꯕ ꯃꯇꯝꯗ ꯇꯃꯤꯅꯥꯅ ꯌꯨꯗꯨ ꯃꯃꯥꯏꯗ ꯍꯩꯖꯤꯜꯂꯝꯃꯤ ꯏꯁ ꯖꯥꯊꯤ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯃꯁꯤꯕꯨ ꯅꯪ ꯀꯗꯥꯏꯗꯒꯤ ꯐꯪꯉꯨꯔꯤꯅꯣꯅꯦꯍꯦ ꯑꯩꯁꯦ ꯂꯨꯔꯦ ꯍꯥꯏꯕ ꯂꯝꯗꯨꯗ ꯃꯁꯤ ꯅꯨꯄꯤꯁꯦ ꯄꯨꯔꯒ ꯃꯥꯁꯦ ꯌꯣꯟꯊꯣꯛꯑꯒ ꯑꯩꯁꯦ ꯎꯠ ꯑꯃ ꯂꯩꯒꯦ ꯇꯧꯕꯅꯦ ꯃꯗꯨꯗꯩꯗ ꯃꯍꯥꯛꯁꯤꯅ ꯑꯩꯉꯣꯟꯗ ꯈꯨꯗꯛꯇ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯈꯤꯕꯅꯤꯅꯦ ꯃꯗꯨꯗ ꯁꯦꯛꯇꯨꯅ ꯗꯥꯁꯇꯥꯟꯗ ꯍꯥꯏꯔꯛꯈꯤ ꯆꯨꯝꯃꯤꯅꯦ ꯎꯠꯅꯗꯤ ꯈꯔ ꯐꯩꯅꯦ ꯅꯨꯄꯤꯁꯤꯗꯒꯤꯗꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯗꯥꯁꯇꯥꯟꯗ ꯍꯥꯏꯔꯛꯈꯤ ꯅꯪꯒꯤ ꯑꯊꯤꯊꯤ ꯁꯦꯕꯥꯁꯦ ꯑꯩ ꯌꯥꯝ ꯄꯦꯜꯂꯦ ꯑꯗꯣ ꯑꯩꯒꯤ ꯄꯣꯠꯆꯩꯁꯤꯡꯗꯣ ꯄꯤꯔꯛꯑꯣ ꯑꯗꯨꯗꯨꯒ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯦꯛꯇꯨꯅ ꯗꯥꯁꯇꯥꯟꯒꯤ ꯃꯉꯛ ꯄꯥꯏꯗꯨꯅ ꯅꯪꯁꯦ
ꯑꯩꯅ ꯁꯨꯝ ꯈꯟꯕꯗꯅꯦ ꯄꯔꯁꯤꯌꯥꯒꯤ ꯁꯨꯜꯇꯥꯟꯗꯣ ꯍꯥꯠꯇꯨꯅ ꯂꯥꯛꯈꯤꯕ ꯔꯥꯖꯀꯨꯃꯥꯔꯗꯨꯒꯤ ꯃꯁꯛꯇꯨꯒ ꯅꯪꯁꯦ ꯌꯥꯝ ꯃꯥꯟꯅꯩ ꯑꯗꯨꯗꯨꯅꯅꯦ ꯅꯪ ꯉꯥꯏꯈꯣ ꯍꯥꯏꯕ ꯃꯇꯝꯗ ꯗꯥꯁꯇꯥꯟꯗꯣ ꯆꯦꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯗ ꯁꯦꯁꯣꯅ ꯊꯥꯡ ꯂꯪꯉꯒ ꯗꯥꯁꯇꯥꯟꯗꯣ ꯊꯦꯡꯉꯝꯃꯤ ꯑꯗꯨꯒ ꯁꯦꯛꯅ ꯍꯥꯏꯔꯛꯈꯤ ꯅꯪ ꯎꯝꯕꯥ ꯀꯥꯏꯁꯦ ꯀꯥꯎꯔꯦꯅꯦ ꯍꯥ ꯅꯪꯅ ꯑꯩꯕꯨ ꯀꯔꯝ ꯀꯥꯟꯗꯕꯨ ꯀꯥꯎꯍꯜꯂꯒꯦꯅꯦ ꯃꯗꯨꯕꯨ ꯍꯥꯏꯕ ꯃꯇꯝꯗ ꯁꯦꯛꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯎꯠ ꯑꯃꯒ ꯁꯨꯛ ꯐꯖꯔꯕ ꯅꯨꯄꯤꯁꯤꯒ ꯑꯣꯟꯅꯅꯤꯅ ꯍꯥꯏꯔꯤꯁꯦ ꯑꯩ ꯃꯆꯨ ꯍꯥꯏꯕꯗꯨꯝ ꯊꯥꯖꯗ꯭ꯔꯕꯅꯤ ꯅꯨꯄꯤꯁꯤꯒꯤ ꯃꯍꯨꯠꯇꯗꯤ ꯎꯠ ꯑꯅꯤ ꯐꯥꯎꯕꯗꯤ ꯐꯪꯕ ꯌꯥꯕꯅꯤ ꯑꯗꯣ ꯑꯩ ꯁꯤꯡꯅꯩ ꯑꯗꯨꯗꯨꯅ ꯅꯪꯁꯦ ꯈꯪꯉꯛꯏꯕꯅꯤ ꯈꯪꯉꯕ ꯁꯦꯁꯣ ꯃꯥꯒꯤ ꯈꯨꯠꯂꯥꯏꯁꯤꯡꯁꯦ ꯂꯧꯁꯤꯜꯂꯨ ꯍꯥꯏꯕ ꯃꯇꯝꯗ ꯁꯦꯁꯣꯅ ꯗꯥꯁꯇꯥꯟꯒꯤ ꯃꯥꯒꯤ ꯊꯥꯡꯗꯣ ꯇꯧꯊꯣꯛꯄ ꯃꯇꯝꯗ ꯍꯩꯁ ꯃꯁꯤ ꯊꯥꯡꯁꯤꯗꯤ ꯌꯥꯝ ꯐꯖꯩꯅꯦ ꯃꯗꯨ ꯀꯩꯁꯨ ꯅꯠꯇꯦꯗ ꯍꯥꯏꯅ ꯁꯦꯛꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯑꯌꯥꯝꯕꯅꯅꯦ ꯅꯪ ꯐꯥꯕꯗꯅꯦ ꯄꯤꯅꯤ ꯍꯥꯏꯕ ꯃꯅꯥꯗꯨꯗꯤꯅꯦ ꯌꯥꯝ ꯊꯤ ꯌꯥꯝꯈ꯭ꯔꯖꯥꯠꯅꯤ ꯃꯗꯨꯏ ꯃꯅꯥꯗꯨꯒꯤꯗꯃꯛꯇꯗꯤꯅꯦ ꯑꯩꯗꯤ ꯏꯃꯥ ꯐꯥꯎꯕ ꯌꯣꯟꯊꯣꯛꯄ ꯉꯝꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯁꯦꯁꯣꯅ ꯃꯨꯟꯅ ꯌꯦꯡꯉꯒꯦ ꯀꯩꯅꯣ ꯅꯪ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯤꯗꯣ ꯅꯪ ꯈꯪꯅꯗꯣꯏꯅꯦ ꯑꯩꯈꯣꯏ ꯃꯥꯗꯣ ꯀꯌꯥꯝ ꯖꯥꯊꯤꯒꯦꯅ ꯀꯌꯥꯝ ꯐꯠꯇꯒꯦꯅ ꯅꯪ ꯃꯗꯨ ꯈꯪꯉꯗꯤ ꯅꯪ ꯑꯗꯨ ꯌꯦꯡꯉꯩꯗꯣ ꯌꯦꯡꯉꯔꯣꯏꯗꯕꯅꯤ ꯍꯥꯏꯔꯝꯃꯤ ꯗꯥꯁꯇꯥꯟꯗꯒꯤ ꯊꯥꯡ ꯂꯧꯈꯤꯕꯗꯨ ꯇꯃꯤꯅꯥꯅ ꯎꯔꯝꯃꯤ ꯃꯗꯨꯗꯒꯤ ꯇꯃꯤꯅꯥꯅ ꯄꯨꯟꯗꯨꯅ ꯂꯩꯔꯤꯕ ꯍꯣꯁꯇ꯭ꯔꯦꯁ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯊꯥꯗꯣꯔꯛꯈꯤ ꯑꯗꯨꯒ ꯗꯥꯁꯇꯥꯟꯒ ꯇꯃꯤꯅꯥꯒ ꯆꯦꯜꯂꯛꯈꯤꯔꯝꯃꯤ ꯗꯥꯁꯇꯥꯟ ꯑꯃꯁꯨꯡ ꯇꯃꯤꯅꯥ ꯑꯥꯕꯔꯠꯇꯝꯅ ꯃꯄꯥꯒꯤ ꯄꯣꯠꯂꯣꯏꯕ ꯂꯥꯛꯈꯤꯔꯝꯃꯤ ꯃꯗꯨꯗ ꯄꯣꯠꯂꯣꯏꯐꯝꯗꯨꯗ ꯃꯐꯝ ꯀꯌꯥꯗꯒꯤ ꯅꯤꯡꯊꯧꯔꯦꯜ ꯀꯌꯥ ꯂꯥꯛꯈꯤ ꯅꯤꯡꯊꯧꯔꯦꯜ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯇꯃꯤꯅꯥꯒꯤꯁꯨ ꯈꯪꯅꯕꯗꯤ ꯈꯔꯗꯤ ꯌꯥꯎꯕꯖꯥꯠꯅꯤ ꯃꯗꯨꯗꯒꯤ ꯗꯥꯁꯇꯥꯟꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤ ꯃꯔꯛꯁꯤꯗ ꯅꯈꯣꯏ ꯈꯪꯅ ꯆꯥꯟꯅꯕ ꯌꯥꯎꯗꯕ ꯖꯥꯠꯂꯥ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯆꯪꯗꯣꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯇꯃꯤꯅꯥꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯁꯤꯗꯤ ꯂꯥꯟꯃꯤꯒꯤ ꯂꯥꯟꯃꯤ ꯉꯥꯛꯇ ꯉꯥꯏꯔꯝꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯪꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯅꯪ ꯊꯥꯡꯗ ꯄꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯊꯥꯡꯁꯦ ꯄꯥꯝ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨ ꯑꯗꯨꯗꯨꯒ ꯅꯤꯡꯊꯧ ꯑꯃꯗ ꯑꯩꯈꯣꯏ ꯃꯥꯒ ꯆꯪꯃꯤꯟꯅꯅꯕ ꯄꯥꯝꯕꯩ ꯆꯦꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯇꯃꯤꯅꯥꯅ ꯍꯤꯟꯗꯨꯀꯨꯁꯀꯤ ꯅꯤꯡꯊꯧ ꯃꯨꯒꯜꯒꯤ ꯕꯥꯗꯁꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯤ ꯑꯣꯏꯅ ꯆꯪꯃꯤꯟꯅꯔꯝꯈꯤ ꯃꯗꯨꯗ ꯗꯥꯁꯇꯥꯟꯅ ꯃꯨꯒꯜꯒꯤ ꯗꯣꯂꯥꯏꯗꯨꯕꯨ ꯊꯥꯡꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗ ꯗꯥꯁꯇꯥꯟꯅ ꯍꯥꯏꯔꯛꯈꯤ ꯅꯪꯕꯨ ꯈꯔ ꯌꯥꯡꯕ ꯅꯨꯄꯥ ꯑꯝꯇꯁꯨ ꯊꯤꯔꯛꯎ ꯌꯥꯗ꯭ꯔꯥ ꯍꯥꯏꯕ ꯃꯇꯝꯗ ꯅꯪ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ ꯃꯨꯒꯜꯒꯤ ꯕꯥꯗꯁꯥꯒꯤ ꯗꯣꯂꯥꯏ ꯊꯥꯡꯉꯤꯁꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯗꯥꯁꯇꯥꯟꯗꯨ ꯃꯄꯥꯒꯤ ꯄꯣꯠꯂꯣꯏꯐꯝ ꯇꯥꯅ ꯂꯥꯛꯈꯤꯔꯝꯃꯤ ꯑꯗꯨꯗꯨꯒ ꯌꯥꯝ ꯂꯣꯟꯅ ꯊꯨꯞꯅ ꯃꯄꯥꯒꯤ ꯄꯣꯠꯂꯣꯏꯕꯗꯨ ꯌꯦꯡꯒꯦ ꯇꯧꯕ ꯃꯇꯝꯗ ꯗꯥꯁꯇꯥꯟꯅ ꯇꯃꯤꯅꯥꯗ ꯍꯥꯏꯔꯛꯈꯤ ꯃꯁꯤꯒꯤ ꯊꯥꯡꯁꯤꯗ ꯍꯥꯞꯄꯤꯕ ꯂꯩꯉꯣꯏꯁꯤꯡꯁꯦ ꯑꯜꯃꯠꯇ ꯂꯩꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯨꯅ ꯑꯣꯏꯔꯝꯒꯅꯤ ꯇꯁꯅ ꯑꯜꯃꯠꯇ ꯌꯥꯝ ꯀꯟꯅ ꯊꯤꯕ ꯈꯣꯠꯄ ꯇꯧꯔꯤꯁꯦ ꯍꯥꯏꯗꯨꯅ ꯇꯃꯤꯅꯥꯗ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤ ꯗꯥꯁꯇꯥꯟꯅ ꯇꯨꯃꯤꯟꯅ ꯆꯠꯇꯨꯅ ꯅꯤꯖꯥꯝꯒꯤ ꯄꯤꯈꯥꯎꯗ ꯃꯍꯥꯛꯄꯨ ꯂꯥꯛꯅꯕ ꯍꯥꯏꯔꯝꯈꯤ ꯃꯗꯨꯗ ꯅꯤꯖꯥꯝꯗꯨꯁꯨ ꯗꯥꯁꯇꯥꯟꯕꯨ ꯊꯤꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯀꯩꯊꯦꯜ ꯑꯃꯗ ꯎꯅꯈꯤꯔꯝꯃꯤ ꯑꯍꯥꯟꯕ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯗꯥꯁꯇꯥꯟꯅ ꯅꯤꯖꯥꯝꯗꯨꯕꯨ ꯀꯣꯟꯗꯨꯅ ꯍꯥꯏꯔꯝꯈꯤ ꯑꯩꯒꯤ ꯏꯄꯥꯁꯦ ꯍꯥꯠꯄ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯗꯨꯗ ꯗꯥꯁꯇꯥꯟꯗ ꯅꯤꯖꯥꯝꯅ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯅꯗꯤ ꯅꯪꯁꯦ ꯍꯥꯠꯄꯗꯣ ꯃꯥꯟꯗ꯭ꯔꯥ ꯑꯩꯗꯤ ꯎꯄꯥꯏ ꯂꯩꯇꯗꯅ ꯃꯐꯝꯗꯨꯗꯒꯤ ꯆꯦꯜꯂꯤꯕꯅꯤ ꯄꯤꯔꯛꯏꯕ ꯐꯤꯔꯣꯟꯗꯣ ꯇꯁꯅ ꯄꯤꯔꯛꯈꯤꯕꯅꯤ ꯇꯁꯅ ꯃꯗꯨꯒꯤ ꯐꯤꯗꯨꯗ ꯍꯨ ꯍꯥꯞꯆꯤꯟꯈꯤꯕꯅꯤ ꯑꯗꯨꯗꯨꯅꯅꯤ ꯃꯗꯨꯗꯩꯗ ꯗꯥꯁꯇꯥꯟꯅ ꯍꯥꯏꯔꯛꯈꯤ ꯉꯁꯤ ꯇꯁꯁꯦ ꯃꯥꯒꯤ ꯃꯄꯥꯒꯤ ꯄꯣꯠꯂꯣꯏꯕꯁꯤꯗ ꯂꯥꯛꯇꯕꯤꯗ ꯑꯜꯃꯠꯇ ꯊꯤꯕ ꯈꯣꯠꯄꯒꯤ ꯊꯕꯛ ꯆꯠꯊꯔꯤꯗꯣ ꯃꯥ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯤꯔꯤꯅꯤ ꯃꯗꯣ ꯍꯥꯏꯕ ꯃꯇꯝꯗ ꯈꯨꯠꯂꯥꯏꯁꯤꯡꯗꯣ ꯊꯤꯗꯕ ꯌꯥꯗꯗꯅ ꯊꯤꯔꯤꯅꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯂꯣꯟꯅꯕ ꯃꯔꯨꯞꯁꯤꯡꯗ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯗꯨꯅ ꯐꯪꯗ ꯇꯥꯔꯒꯗꯤ ꯃꯗꯨꯗ ꯗꯥꯁꯇꯥꯟꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯅꯅꯦ ꯑꯜꯃꯠꯇ ꯊꯤꯔꯤꯗꯣ ꯃꯗꯨꯒꯤ ꯅꯠꯇꯦ ꯑꯇꯣꯞꯄ ꯑꯃꯒꯤꯅꯤ ꯑꯜꯃꯠꯇ ꯌꯥꯝꯅ ꯁꯦꯡꯂꯕ ꯂꯩꯉꯣꯏ ꯈꯔ ꯂꯩ ꯃꯗꯨꯒꯤ ꯂꯩꯉꯣꯏꯗꯨꯅ ꯊꯥꯡ ꯑꯃꯗ ꯄꯥꯋꯔ ꯄꯤ ꯃꯗꯨꯒꯤ ꯊꯥꯡꯗꯨ ꯖꯥꯗꯨꯒꯤ ꯊꯥꯡꯅꯤ ꯃꯗꯨꯒꯤ ꯊꯥꯡꯗꯨ ꯁꯤꯖꯤꯟꯅꯔꯒ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯣꯏꯅꯤꯡꯕꯒꯤ ꯇꯧꯔꯤꯅꯤ ꯗꯥꯁꯇꯥꯟ ꯅꯪꯅ ꯑꯩ ꯀꯧꯔꯤꯁꯦ ꯃꯗꯨꯒꯤ ꯖꯥꯗꯨꯒꯤ ꯊꯥꯡꯗꯨꯒꯤ ꯑꯗꯨꯃꯥꯏꯅ ꯊꯣꯛ ꯊꯥꯛ ꯇꯧꯕꯒꯤ ꯀꯧꯔꯤꯔꯥ ꯍꯥꯏꯕ ꯃꯇꯝꯗ ꯗꯥꯁꯇꯥꯟꯅ ꯃꯁꯤ ꯑꯁꯦꯡꯕꯅꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯑꯜꯃꯠꯇ ꯂꯥꯟ ꯇꯧꯕ ꯂꯣꯏꯔꯀꯥꯟꯗ ꯇꯁꯅ ꯑꯩꯉꯣꯟꯗ ꯊꯥꯡ ꯑꯃ ꯄꯤꯌꯨ ꯍꯥꯏꯈꯤꯕꯗꯣ ꯃꯗꯨꯒꯤ ꯊꯥꯡꯗꯣ ꯖꯥꯗꯨꯒꯤ ꯊꯥꯡꯅꯤ ꯃꯗꯨ ꯅꯤꯖꯥꯝꯅ ꯍꯥꯏꯔꯛꯈꯤ ꯀꯅꯥꯅꯣ ꯅꯪ ꯊꯥꯡꯗꯣ ꯅꯪꯉꯣꯟꯗ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯕ ꯃꯇꯝꯗ ꯗꯥꯁꯇꯥꯟꯅ ꯄꯤꯔꯀꯥꯟꯗ ꯊꯥꯡ ꯑꯗꯨꯗꯤ ꯇꯃꯤꯅꯥꯅ ꯆꯦꯟꯖ ꯇꯧꯊꯣꯛ ꯂꯩꯔꯝꯃꯦ ꯑꯗꯨꯗꯨꯒ ꯅꯤꯖꯥꯝꯅ ꯍꯥꯏꯔꯛꯈꯤ ꯀꯩꯅꯣ ꯅꯪꯒꯤꯁꯦ ꯐꯥꯒꯤ ꯇꯧꯔꯤꯔꯥ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯤ ꯁꯤꯗꯗꯤ ꯌꯥꯎꯈꯤꯕꯅꯤꯅꯦ ꯑꯗꯨꯕꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯑꯣ ꯇꯃꯤꯅꯥ ꯅꯪꯅ ꯄꯨꯔꯕ ꯃꯥꯅ ꯈꯣꯏꯗꯧ ꯁꯧꯒꯠꯂꯒ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒ ꯅꯤꯖꯥꯝꯅ ꯍꯥꯏꯔꯛꯈꯤ ꯀꯔꯥꯏꯅꯣ ꯅꯪꯒꯤ ꯂꯥꯟꯗꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯄꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯈꯨꯗꯝꯗꯣ ꯄꯤꯒꯅꯤ ꯃꯗꯨ ꯅꯤꯖꯥꯝꯒꯤ ꯃꯈꯜ ꯑꯗꯨ ꯍꯨꯗꯨꯅ ꯆꯥꯊꯠꯄꯒꯤ ꯃꯃꯤ ꯇꯥꯕ ꯎꯕ ꯃꯇꯝꯗꯨꯗ ꯗꯥꯁꯇꯥꯟꯅ ꯍꯥꯏꯔꯛꯈꯤ ꯅꯪꯒꯤ ꯅꯈꯨꯠꯇꯨ ꯀꯃꯥꯏꯅ ꯆꯥꯏꯅꯣ ꯅꯪꯅ ꯅꯄꯥꯒꯤ ꯐꯤ ꯇꯧꯊꯣꯛꯄ ꯃꯇꯝꯗ ꯆꯥꯛꯏꯅꯤꯅꯦ ꯀꯩ ꯈꯜꯂꯤꯅꯣ ꯑꯉꯥꯡ ꯅꯪ ꯑꯩꯁꯨ ꯊꯥꯖꯗ꯭ꯔꯕ ꯍꯥꯏꯕ ꯃꯇꯝꯗ ꯗꯥꯁꯇꯥꯟꯅ
ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯩꯒꯤ ꯏꯌꯥꯝꯕꯃꯛꯅ ꯁꯨꯃꯥꯏꯅ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯣꯏꯕ ꯄꯥꯝꯃꯒ ꯑꯩꯁꯤꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯑꯗꯨꯝ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯕ ꯅꯠꯇ꯭ꯔ ꯃꯥ ꯄꯥꯝꯃꯤꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯤꯖꯥꯝꯅ ꯑꯩꯁꯤꯗꯤꯅꯦ ꯅꯄꯥꯒꯤꯁꯦ ꯁꯦꯕꯥ ꯁꯨꯝ ꯇꯧꯔꯤꯁꯦ ꯃꯥꯁꯦ ꯑꯩꯒꯤ ꯄꯣꯛꯃꯤꯟꯅꯕ ꯏꯌꯥꯝꯕꯅꯤ ꯃꯗꯨꯗꯒꯤ ꯗꯥꯁꯇꯥꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏ ꯕꯕꯥꯅ ꯅꯪꯁꯦ ꯊꯥꯏꯅ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯊꯋꯥꯏꯁꯦ ꯅꯣꯡꯁꯥ ꯑꯃꯗꯒꯤ ꯀꯟꯈꯤ ꯍꯥꯏꯔꯛꯈꯤ ꯃꯁꯤ ꯃꯍꯥꯛꯀꯤ ꯌꯥꯝꯅ ꯄꯥꯝꯖꯕ ꯋꯥꯔꯤꯁꯨ ꯑꯣꯏꯈꯤ ꯅꯤꯖꯥꯝꯅ ꯑꯩ ꯋꯥꯔꯤ ꯃꯌꯥꯝꯗꯨꯗꯒꯤ ꯋꯥꯔꯤ ꯑꯃꯈꯛꯇꯅꯤ ꯀꯩꯅꯣ ꯑꯗꯨꯗꯤ ꯅꯠꯇꯦ ꯃꯁꯤ ꯋꯥꯔꯤꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯋꯥꯔꯤ ꯑꯣꯏꯈꯤ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯀꯩꯅꯣ ꯗꯥꯁꯇꯥꯟ ꯅꯪ ꯄꯥꯈꯣꯡ ꯆꯟꯗꯨꯅ ꯂꯩꯔꯦ ꯁꯦꯡꯅ ꯍꯥꯏꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯅꯤꯖꯥꯝꯒꯤ ꯂꯥꯟꯃꯤ ꯑꯃꯅ ꯇꯥꯟꯖꯥꯗꯨꯗ ꯗꯥꯁꯇꯥꯟꯗ ꯇꯦꯟ ꯀꯥꯞꯁꯤꯜꯂꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯗꯥꯁꯇꯥꯟꯁꯤ ꯆꯦꯟꯈꯤꯔꯝꯃꯤ ꯃꯁꯤꯅ ꯍꯥꯏꯔꯤꯁꯤ ꯅꯤꯖꯥꯝꯁꯤ ꯃꯕꯨꯛ ꯐꯠꯇ꯭ꯔꯦ ꯅꯤꯖꯥꯝꯁꯤ ꯃꯄꯥ ꯍꯥꯠꯄꯗ ꯆꯦꯟꯗꯕ ꯃꯤꯁꯛꯇꯨꯅꯤ ꯍꯥꯏꯕꯁꯤ ꯗꯥꯁꯇꯥꯟꯅꯁꯨ ꯈꯪꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯀꯥꯁꯤꯞꯅ ꯃꯍꯥꯛꯄꯨ ꯍꯥꯠꯂꯒꯤ ꯃꯇꯥꯒꯨꯝ ꯀꯣꯏꯇꯥꯟ ꯇꯥꯟꯅꯈꯤ ꯃꯍꯥꯛ ꯖꯤꯡꯒ ꯑꯃꯗꯒꯤ ꯖꯤꯡꯒ ꯑꯃꯗ ꯕꯤꯜꯗꯤꯡ ꯑꯃꯗꯒꯤ ꯕꯤꯜꯗꯤꯡ ꯑꯃꯗ ꯆꯣꯡꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯗꯥꯁꯇꯥꯟ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯅꯤꯖꯥꯝꯅ ꯇꯁꯇ ꯍꯥꯏꯔꯝꯃꯤ ꯗꯥꯁꯇꯥꯟꯗꯨ ꯅꯄꯥꯒꯤ ꯄꯣꯠꯂꯣꯏꯕ ꯚꯥꯔꯠꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯑꯩ ꯍꯥꯠꯀꯦ ꯇꯧꯔꯝꯃꯤ ꯑꯩ ꯁꯤꯇꯥꯗꯤ ꯅꯪꯒꯤ ꯁꯥꯁꯟ ꯑꯁꯤ ꯌꯥꯝ ꯁꯣꯟꯊꯔꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯈꯪꯈꯤ ꯑꯗꯨꯗꯨꯅ ꯃꯍꯥꯛꯅ ꯑꯩ ꯍꯥꯠꯄ ꯂꯥꯛꯄꯅꯤ ꯑꯗꯨꯗꯨꯅ ꯇꯥꯛꯏꯁꯤꯗꯤ ꯗꯥꯁꯇꯥꯟꯁꯦ ꯅꯤꯡꯊꯧ ꯀꯧꯕ ꯄꯥꯝꯃꯦ ꯍꯥꯏꯔꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯗ ꯇꯥꯔꯦꯗꯅ ꯑꯗꯨꯒ ꯃꯥꯁꯦ ꯐꯥꯔꯒꯨꯝꯁꯤ ꯀꯔꯤꯒꯨꯝꯕ ꯃꯥꯁꯦ ꯇ꯭ꯔꯥꯌꯦꯜ ꯆꯠꯊ ꯇꯥꯔꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯅꯪꯒꯤ ꯃꯥꯌꯣꯛꯇ ꯂꯥꯛꯄ ꯌꯥꯏ ꯑꯗꯨꯅ ꯍꯦꯛ ꯐꯥꯕꯒ ꯍꯥꯠꯅꯕ ꯑꯣꯔꯗꯔ ꯄꯤꯔꯣ ꯃꯥꯁꯤ ꯍꯥꯏꯗꯨꯅ ꯅꯤꯖꯥꯝꯅ ꯇꯁꯇ ꯍꯥꯏꯖꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯌꯥꯝꯕ ꯇꯁꯅꯗꯤ ꯗꯥꯁꯇꯥꯟꯕꯨ ꯅꯨꯡꯁꯤꯕꯅꯤꯅ ꯃꯍꯥꯛꯄꯨ ꯍꯥꯠꯄꯒꯤ ꯑꯣꯔꯗꯔꯗꯤ ꯄꯤꯈꯤꯗꯦ ꯃꯍꯥꯛꯄꯨ ꯄꯣꯔꯛꯇꯨꯅ ꯇ꯭ꯔꯥꯌꯦꯜ ꯆꯠꯊꯅꯕ ꯍꯥꯏꯈꯤ ꯑꯗꯨꯒ ꯃꯌꯥꯝ ꯃꯃꯥꯡꯗꯁꯨ ꯃꯍꯥꯛꯁꯦ ꯑꯐꯕ ꯅꯤꯡꯊꯧ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯁꯛ ꯇꯥꯛꯅꯤꯡꯉꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯈꯤ ꯃꯗꯨꯗ ꯅꯤꯖꯥꯝꯅ ꯅꯤꯡꯊꯧ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯑꯁꯦꯡꯕ ꯅꯤꯡꯊꯧ ꯑꯃꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯍꯥꯏꯗꯨꯅ ꯌꯥꯈꯤꯔꯝꯃꯤ ꯅꯤꯡꯊꯧ ꯇꯁꯅ ꯗꯥꯁꯇꯥꯟꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯅꯕ ꯑꯣꯔꯗꯔ ꯄꯤꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯅꯤꯖꯥꯝꯁꯦ ꯍꯦꯁꯥꯁꯤꯟꯒꯤ ꯃꯐꯝꯗ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯒꯤ ꯃꯐꯝꯗꯨꯗ ꯂꯩꯔꯝꯕ ꯃꯈꯣꯏꯒꯤ ꯁꯥꯔꯚꯦꯟꯇꯨꯗ ꯑꯩꯈꯣꯏꯒꯤ ꯂꯥꯛꯏꯕ ꯃꯤꯊꯨꯡꯂꯦꯟꯁꯤꯡꯁꯤ ꯌꯥꯝ ꯐꯖꯅ ꯁꯦꯕꯥ ꯇꯧꯒꯗꯕꯅꯤꯀꯣ ꯍꯥꯏꯔꯛꯈꯤ ꯃꯗ ꯃꯈꯣꯏꯒꯤ ꯁꯥꯔꯚꯦꯟꯗꯨꯅ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟꯁꯤꯡꯁꯦ ꯑꯉꯛꯄꯅꯤ ꯃꯈꯣꯏꯅ ꯇꯧꯔꯤꯁꯦ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯁꯨ ꯃꯤ ꯈꯔꯅ ꯎꯕ ꯃꯇꯝꯗ ꯃꯈꯣꯟꯒꯥꯁꯦ ꯀꯩꯒꯤꯅꯣ ꯈꯔꯁꯨ ꯇꯥꯏ ꯑꯗꯨꯗꯨꯒ ꯁꯒꯣꯜ ꯑꯃꯁꯨ ꯄꯨꯂꯞ ꯃꯥꯡꯈꯤ ꯍꯥꯏ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯃꯁꯤ ꯋꯥꯁꯦ ꯅꯈꯣꯏꯁꯨ ꯇꯨꯃꯤꯟꯅ ꯂꯩꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯣꯏꯅ ꯋꯥ ꯉꯥꯡꯉꯕ ꯅꯈꯣꯏꯁꯨ ꯃꯥꯡꯒꯅꯤ ꯈꯪꯉꯨ ꯍꯥꯏꯗꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯑꯦꯁꯥꯁꯤꯟꯗꯨꯗ ꯅꯤꯖꯥꯝꯅ ꯍꯥꯏꯔꯛꯈꯤ ꯅꯪꯒꯤ ꯊꯕꯛ ꯑꯃ ꯂꯩꯔꯦ ꯑꯦꯁꯥꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯄꯣꯔꯛꯑꯣ ꯍꯥꯏꯕ ꯄꯣꯠꯇꯨ ꯄꯣꯔꯛꯑꯕ꯭ꯔꯥ ꯄꯣꯠꯇꯨ ꯄꯤꯔꯝꯈꯤ ꯑꯗꯨꯗꯨꯒ ꯅꯤꯖꯥꯝꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯉꯥꯎꯗꯨꯅ ꯃꯪꯗꯅ ꯂꯩꯔꯤꯁꯤꯕꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯉꯥꯎꯗꯨꯅ ꯃꯪꯗꯨꯅ ꯂꯩꯕ ꯃꯇꯝꯁꯤꯗ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕꯁꯤꯡꯁꯦ ꯂꯣꯏꯅ ꯎꯕ ꯐꯪꯉꯤ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯉꯥꯎꯗꯨꯅ ꯎꯪꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯒꯤ ꯅꯃꯥꯅꯄꯥ ꯅꯪꯒꯤ ꯄ꯭ꯔꯤꯟꯁꯇꯣ ꯑꯩꯈꯣꯏꯅ ꯊꯤꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯁꯨ ꯁꯨꯃꯥꯏꯅ ꯃꯪꯗꯕ ꯌꯥꯗꯦ ꯃꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯅꯤꯖꯥꯝꯅ ꯅꯈꯣꯏꯅ ꯇꯨꯡꯒꯤ ꯊꯣꯛꯂꯛꯀꯗꯕ ꯎꯒꯅꯤ ꯍꯥꯏꯕꯗꯨꯗ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯗꯁꯨ ꯁꯤꯔꯗꯤ ꯐꯒꯗꯕꯅꯤꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯁꯤꯡꯁꯤ ꯗꯥꯁꯇꯥꯟ ꯊꯤꯕ ꯂꯥꯛꯂꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯗꯥꯁꯇꯥꯟꯅ ꯇꯃꯤꯅꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯂꯥꯛꯈꯤꯔꯝꯃꯤ ꯑꯗꯨꯗꯨꯒ ꯇꯃꯤꯅꯥꯗꯨ ꯊꯤꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯜꯚꯨꯃꯤꯒꯤ ꯃꯐꯝ ꯑꯃꯗ ꯊꯦꯡꯅꯈꯤ ꯃꯐꯝꯗꯨꯗ ꯒꯥꯁꯤꯞꯀꯤ ꯃꯤꯁꯤꯡꯁꯤꯁꯨ ꯃꯈꯣꯏꯕꯨ ꯊꯤꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯗꯥꯁꯇꯥꯟꯅ ꯃꯕꯛ ꯆꯪꯁꯤꯜꯂꯛꯑꯒ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯗꯨꯅꯁꯨ ꯅꯪꯁꯦ ꯍꯨꯟꯇꯣꯛꯄꯤꯔꯝꯃꯅꯤꯅꯦ ꯅꯪꯒꯤ ꯑꯣꯏꯗ ꯄꯥꯗꯕꯗꯨ ꯎꯕꯗ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯁꯦ ꯆꯦꯟꯗꯕ ꯌꯥꯗꯗꯅ ꯆꯦꯜꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒꯤ ꯗꯥꯁꯇꯥꯟꯅ ꯅꯪ ꯑꯩꯉꯣꯟꯗ ꯀꯔꯤꯅꯣ ꯂꯣꯜꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯅꯪꯒꯤ ꯀꯀꯥꯗꯨꯅ ꯅꯪ ꯍꯥꯏꯕ ꯃꯌꯥꯝꯗꯣ ꯑꯝꯇ ꯊꯥꯖꯔꯛꯑꯝꯃꯔꯣꯏꯅꯦ ꯍꯥꯏꯕ ꯃꯇꯝꯗ ꯗꯥꯁꯇꯥꯟꯅ ꯍꯥꯏꯔꯛꯈꯤ ꯑꯩꯒꯤ ꯏꯄꯥꯁꯦ ꯑꯩꯒꯤ ꯏꯌꯥꯝꯕ ꯇꯁꯅ ꯍꯥꯠꯄ ꯅꯠꯇꯦ ꯅꯤꯖꯥꯝꯅ ꯍꯥꯠꯄꯅꯤ ꯀꯔꯤꯕ ꯅꯪ ꯀꯀꯥꯗꯨꯅ ꯍꯥꯠꯄ ꯍꯣꯏ ꯃꯥꯅꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯣ ꯇꯠꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨ ꯃꯥꯅ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯣ ꯑꯩꯈꯣꯏ ꯕꯕꯥꯗꯒꯤ ꯐꯨꯔꯤꯠꯇꯣ ꯂꯧꯊꯣꯛꯄ ꯃꯇꯝꯗ ꯃꯈꯨꯠꯇꯣ ꯇꯠꯂꯤꯕꯅꯤ ꯍꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯈꯟꯕꯗꯗꯤ ꯃꯍꯥꯛ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯐꯨꯔꯤꯠꯇꯣ ꯂꯧꯊꯣꯛꯄꯗ ꯁꯨꯡꯌꯥꯎ ꯌꯥꯎꯈꯤꯗꯦ ꯑꯗꯨꯗꯨꯅ ꯃꯍꯥꯛ ꯍꯨꯗꯣ ꯍꯥꯞꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯣ ꯇꯠꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯩꯒꯤ ꯏꯄꯥꯁꯤ ꯅꯤꯖꯥꯝꯅ ꯁꯣꯏꯗꯅ ꯍꯥꯠꯄꯅꯦꯁꯦ ꯈꯪꯉꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯊꯥꯡꯁꯤꯅ ꯃꯤꯅꯤꯠ ꯑꯃꯅꯤ ꯈꯛꯇꯪ ꯄꯥꯁꯇ ꯍꯜꯂꯒ ꯃꯉꯣꯟꯗ ꯀꯥꯟꯅꯒꯗꯕ ꯀꯔꯤꯝ ꯂꯩꯇꯦ ꯃꯍꯥꯛꯅ ꯃꯁꯤ ꯊꯥꯡꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯕꯕꯥꯕꯨ ꯍꯥꯠꯄꯗꯤ ꯅꯠꯇꯦ ꯀꯔꯤꯅꯣ ꯅꯪꯅ ꯂꯣꯜꯂꯤꯁꯦ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯌꯨ ꯑꯗꯨꯒ ꯗꯥꯁꯇꯥꯟꯅ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯍꯨꯔꯥꯟꯕ ꯍꯩ ꯇꯥꯔꯗꯤ ꯑꯩꯁꯨ ꯍꯨꯔꯥꯟꯕ ꯍꯩ ꯅꯪꯅ ꯃꯁꯤ ꯊꯥꯡꯁꯦ ꯄꯥꯝ ꯇꯥꯔꯒꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯑꯁꯦꯡꯕ ꯍꯥꯏꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯈꯤ ꯇꯥꯟꯖꯥꯗꯨꯗ ꯁꯦꯟ ꯁ꯭ꯇꯣꯟ ꯑꯀꯟꯕ ꯑꯃꯁꯨ ꯂꯥꯛꯂꯝꯃꯤ ꯃꯗꯨꯗꯩꯗ ꯇꯃꯤꯅꯥꯅ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏ ꯁꯦꯟ ꯁ꯭ꯇꯣꯟꯁꯦ ꯑꯝꯇ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯍꯧꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯗꯥꯁꯇꯥꯟꯅ ꯔꯥꯖꯀꯨꯃꯥꯔꯤ ꯈꯛꯇꯪ ꯃꯉꯥꯏꯔꯤ ꯃꯁꯤꯒꯤ
ꯁꯦꯟꯁꯇꯣꯡꯁꯦ ꯎꯅꯥ ꯊꯣꯛꯇꯨꯅ ꯆꯠꯄ ꯉꯝꯅꯤꯅ ꯈꯜꯂꯤꯁꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯐꯝꯗꯨꯗ ꯐꯤꯅ ꯀꯨꯞꯇꯨꯅ ꯂꯩꯔꯝꯈꯤ ꯑꯗꯨꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯈꯤ ꯅꯤꯖꯥꯝꯅ ꯑꯩꯕꯨ ꯍꯥꯠꯄ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯃꯔꯝꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤꯅꯤ ꯑꯩꯅ ꯈꯪꯅꯤꯡꯉꯤꯁꯤ ꯃꯗꯨꯗꯒꯤꯗꯤ ꯇꯃꯤꯟꯅꯥꯅ ꯋꯥꯔꯤ ꯂꯤꯔꯛꯈꯤ ꯑꯜꯃꯔ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯗ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯒꯤ ꯊꯃꯣꯏꯁꯤ ꯂꯩ ꯊꯥꯏꯅ ꯅꯤꯡꯊꯧ ꯃꯌꯥꯝꯁꯤꯡꯁꯦ ꯐꯠꯂꯛꯇꯕ ꯃꯇꯝꯗ ꯃꯤꯁꯤꯡꯁꯦ ꯐꯠꯂꯛꯇꯕ ꯃꯇꯝꯗ ꯏꯁꯣꯔꯅ ꯁꯥꯎꯔꯛꯇꯨꯅ ꯁꯦꯟꯁꯇꯣꯝ ꯑꯀꯟꯕ ꯑꯃ ꯊꯥꯔꯛꯈꯤ ꯃꯗꯨꯗ ꯄꯨꯝꯅꯃꯛꯁꯤ ꯃꯥꯡꯍꯟꯒꯦ ꯍꯥꯏꯗꯨꯅ ꯁꯦꯟꯁꯇꯣꯝꯗꯨꯅ ꯂꯣꯏꯅ ꯇꯛꯈꯥꯏꯔꯛꯈꯤ ꯃꯗꯨꯗ ꯏꯆꯝ ꯆꯝꯖꯕꯤ ꯑꯉꯥꯡ ꯃꯆꯥ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛꯇꯅ ꯏꯁꯣꯔꯅ ꯅꯤꯖꯈꯤ ꯑꯩꯒꯤ ꯊꯋꯥꯏꯁꯤ ꯂꯧꯒꯦ ꯍꯥꯏꯕꯁꯨ ꯂꯧ ꯑꯗꯨꯕꯨ ꯃꯌꯥꯝꯁꯤꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯔꯝꯃꯤ ꯃꯁꯤ ꯇꯥꯕꯗ ꯏꯁꯣꯔꯁꯨ ꯑꯉꯥꯡꯒꯤ ꯊꯃꯣꯏ ꯑꯁꯦꯡꯕꯗꯨ ꯎꯕ ꯃꯇꯝꯗ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏꯁꯤ ꯑꯁꯦꯡꯕꯁꯨ ꯌꯥꯎꯔꯤ ꯑꯐꯕꯁꯨ ꯌꯥꯎꯔꯤ ꯍꯥꯏꯗꯨꯅ ꯂꯩꯉꯣꯏ ꯃꯌꯥꯝꯁꯤꯡꯗꯨꯕꯨ ꯘꯔꯤ ꯑꯃꯗ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯃꯝꯃꯤ ꯘꯔꯤ ꯑꯗꯨ ꯍꯧꯖꯤꯛ ꯑꯜꯃꯔ ꯍꯥꯏꯕ ꯂꯝꯁꯤꯗ ꯂꯩ ꯃꯗꯨꯒꯤ ꯂꯩꯉꯣꯏꯒꯤ ꯘꯔꯤ ꯑꯗꯨꯒ ꯊꯥꯡ ꯑꯁꯤꯒ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯒꯥꯔꯖꯤꯌꯟ ꯑꯣꯏꯅ ꯊꯝꯈꯤ ꯑꯗꯨꯒ ꯇꯃꯤꯟꯅꯥꯅ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏꯅ ꯄꯥꯁꯇ ꯆꯠꯄ ꯍꯥꯏꯁꯦ ꯃꯗꯨꯗꯩꯗ ꯌꯥꯎꯔꯤꯕ ꯂꯩꯉꯣꯏꯗꯨꯒꯤ ꯆꯥꯡꯗꯨ ꯈꯛꯇꯪ ꯆꯠꯄ ꯌꯥꯒꯅꯤ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯗꯥꯁꯇꯥꯅ ꯀꯔꯤꯒꯨꯝꯕ ꯁꯤ ꯊꯥꯡꯁꯤꯅ ꯃꯗꯨꯒꯤ ꯂꯩꯉꯣꯏ ꯌꯥꯎꯕ ꯘꯔꯤꯗꯨꯗ ꯊꯝ ꯇꯥꯔꯒꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯩꯉꯣꯏꯁꯤ ꯊꯥꯗꯣꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯤꯅ ꯄꯥꯁꯇ ꯆꯠꯅꯤꯡꯉꯤꯕ ꯃꯇꯝꯗ ꯄꯥꯎ ꯆꯠꯄ ꯌꯥꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯕꯨꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯃꯁꯤ ꯂꯥꯏꯅ ꯌꯥꯗꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨ ꯇꯥꯔꯒꯗꯤ ꯊꯥꯏꯅ ꯑꯩꯈꯣꯏ ꯕꯕꯥꯁꯤ ꯅꯤꯖꯥꯝꯅ ꯁꯥꯗꯥꯟꯕ ꯆꯠꯄ ꯃꯇꯝꯗ ꯅꯣꯡꯁꯥ ꯑꯃꯗꯒꯤ ꯃꯍꯥꯛꯀꯤ ꯃꯊ꯭ꯋꯥꯏꯁꯤ ꯀꯟꯕꯤꯈꯤ ꯍꯥꯏꯈꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯕꯥꯅ ꯃꯁꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯤꯈꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨꯒ ꯃꯁꯤꯒ ꯀꯩ ꯃꯔꯤ ꯂꯩꯅꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯗꯥꯁꯇꯥꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯅ ꯃꯗꯨꯒꯤ ꯃꯇꯝꯗꯨꯗ ꯆꯠꯇꯨꯅ ꯑꯩꯒꯤ ꯏꯄꯥꯁꯤꯕꯨ ꯀꯟꯕ ꯄꯥꯝꯗꯦ ꯑꯗꯨꯗꯨꯒ ꯅꯣꯡꯁꯥꯗꯨꯅ ꯑꯩꯒꯤ ꯏꯄꯥꯁꯦ ꯍꯥꯠꯍꯟꯈꯤꯕ ꯄꯥꯝꯃꯤ ꯃꯗꯨꯒꯤꯗꯃꯛꯇ ꯃꯍꯥꯛ ꯃꯁꯤꯒꯤ ꯊꯥꯡꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯄꯥꯁꯇ ꯆꯠꯄ ꯄꯥꯝꯃꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯅ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯣꯏꯕ ꯄꯥꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯣꯏꯁꯨ ꯑꯣꯏꯔꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯌꯥꯝꯕꯁꯤꯡꯁꯨ ꯄꯣꯛꯂꯔꯣꯏ ꯍꯥꯏꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯃꯄꯥꯟ ꯊꯣꯛꯂꯛꯈꯤꯔꯝꯃꯤ ꯃꯗꯨꯗꯩꯗ ꯇꯃꯤꯟꯅꯥꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯒꯨꯝꯕ ꯊꯥꯡ ꯑꯁꯤꯅ ꯂꯩꯉꯣꯏꯒꯤ ꯘꯔꯤꯗꯨꯗ ꯊꯤꯟꯖꯤꯟ ꯇꯥꯔꯒꯗꯤ ꯂꯩꯉꯣꯏꯒꯤ ꯘꯔꯤꯗꯨ ꯄꯨꯡꯀꯥꯏ ꯀꯥꯏꯔꯅꯤ ꯑꯗꯨꯗꯨꯒ ꯃꯗꯨꯗꯩꯗ ꯌꯥꯎꯕ ꯏꯁꯣꯔꯒꯤ ꯁꯥꯊꯤꯅ ꯅꯣꯡꯗꯝ ꯊꯤꯔꯕ ꯂꯩꯉꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯊꯣꯛꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯂꯝꯕꯤꯗ ꯂꯥꯛꯄ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯃꯥꯡꯍꯜꯂꯅꯤ ꯑꯗꯨꯒ ꯄꯨꯝꯅꯃꯛ ꯑꯁꯤ ꯄꯨꯡꯇꯨꯝ ꯇꯨꯝꯃꯅꯤ ꯅꯤꯖꯥꯝꯒꯤ ꯑꯄꯥꯝꯕ ꯑꯃꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯗꯁꯥ ꯇꯥꯒꯗꯕꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅꯤ ꯑꯗꯨꯒ ꯂꯦꯝꯍꯧꯒꯗꯧꯔꯤꯕꯁꯤꯅ ꯂꯩꯉꯣꯏ ꯈꯛꯇꯃꯛ ꯍꯥꯏꯔꯦ ꯃꯗꯨꯗꯒꯤ ꯇꯃꯤꯟꯅꯥꯅ ꯍꯥꯏꯔꯛꯈꯤ ꯑꯜꯃꯠ ꯁꯍꯔꯒꯤ ꯅꯥꯀꯟꯗ ꯂꯝ ꯑꯃ ꯂꯩ ꯃꯗꯨ ꯂꯝꯗꯨꯗ ꯁꯨꯔꯨꯡ ꯑꯃ ꯂꯩ ꯁꯨꯔꯨꯡꯗꯨꯗ ꯊꯥꯡ ꯑꯁꯤ ꯃꯐꯝ ꯆꯥꯅ ꯊꯝꯕ ꯌꯥꯒꯅꯤ ꯃꯁꯤ ꯅꯪꯒꯤ ꯅꯔꯥꯏꯕꯛꯅꯤ ꯃꯁꯤ ꯊꯥꯡꯗꯨ ꯄꯤꯔꯣ ꯑꯗꯨꯗꯨꯒ ꯑꯩ ꯃꯐꯝꯗꯨꯗ ꯊꯝꯃꯨꯔꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯗꯥꯁꯇꯥꯅ ꯊꯥꯡꯗꯨ ꯄꯤꯔꯣꯏ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯨꯒ ꯅꯪꯅ ꯊꯥꯡꯁꯦ ꯊꯝꯕ ꯃꯇꯝꯗ ꯑꯩꯁꯨ ꯌꯥꯎꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯇꯃꯤꯟꯅꯥꯅ ꯅꯪ ꯑꯩꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯗꯣꯏꯔꯥ ꯍꯥꯏꯕꯅ ꯍꯔꯥꯎꯈꯤꯔꯝꯃꯤ ꯗꯥꯁꯇꯥꯅ ꯑꯗꯨꯃꯥꯏꯅ ꯚꯨꯠ ꯇꯧꯔ ꯑꯗꯨꯝ ꯂꯦꯞ ꯂꯩꯗꯣꯏ ꯁꯧꯒ꯭ꯔꯤ ꯂꯥꯛꯑꯣ ꯑꯗꯨꯅ ꯆꯠꯂꯁꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯁꯨꯔꯨꯡꯗꯨ ꯇꯝꯅ ꯂꯥꯛꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯇꯃꯤꯟꯅꯥꯅ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯁꯤ ꯑꯗꯨꯗꯨꯒ ꯏꯁꯤꯡ ꯊꯛꯁꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯗ ꯃꯁꯤꯒꯤ ꯆꯤꯡꯁꯤꯗ ꯆꯠꯁꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯗꯥꯁꯇꯥꯅ ꯍꯥꯏꯔꯛꯈꯤ ꯑꯣꯔꯗꯔ ꯄꯤꯕꯗ ꯍꯩꯔꯦꯅꯦ ꯍꯥꯏꯕ ꯃꯇꯝꯗ ꯇꯃꯤꯟꯅꯥꯅ ꯅꯪ ꯑꯣꯔꯗꯔ ꯐꯣꯂꯣ ꯇꯧꯕ ꯌꯥꯝ ꯍꯩꯗꯥꯏꯅꯦ ꯑꯗꯨꯒꯤꯅꯤ ꯍꯥꯏꯔꯝꯃꯤ ꯗꯥꯁꯇꯥꯅ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯃꯤꯟꯅꯥꯅ ꯏꯁꯤꯡ ꯊꯛꯇꯨꯅ ꯂꯩꯔꯤꯉꯩ ꯇꯥꯏꯃꯤꯡꯗꯨꯗ ꯁꯦꯛ ꯑꯃꯔ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯄꯔꯁꯤꯌꯥꯟ ꯌꯦꯡꯉꯨ ꯅꯪꯁꯦ ꯑꯩꯅ ꯌꯥꯝ ꯐꯖꯅ ꯒꯨꯗ ꯕꯥꯏ ꯍꯥꯏꯕ ꯐꯥꯎꯕ ꯐꯪꯍꯧꯗ꯭ꯔꯦ ꯅꯪꯅ ꯃꯩ ꯆꯨꯈꯠꯂꯝꯃꯒ ꯆꯠꯈꯤꯕꯗꯨ ꯅꯨꯃꯤꯠ ꯅꯤꯅꯤꯅꯤ ꯑꯩꯈꯣꯏꯒꯤ ꯖꯒꯥꯗꯨꯗ ꯆꯥꯛꯇꯨꯅ ꯂꯩꯔꯤꯕꯁꯤ ꯄꯨꯡꯇꯣꯏ ꯇꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯔꯦꯁ ꯇꯧꯕꯁꯨ ꯂꯩꯇ꯭ꯔꯦ ꯌꯦꯡꯉꯣ ꯃꯁꯤꯗ ꯂꯩꯔꯤꯕ ꯑꯣꯁꯇ꯭ꯔꯤꯆꯁꯦ ꯃꯥ ꯈꯛꯇꯪ ꯉꯥꯏꯔꯦ ꯑꯗꯨꯒ ꯑꯣꯁꯇ꯭ꯔꯤꯆ ꯑꯃꯈꯛꯇꯅ ꯀꯔꯝ ꯍꯥꯏꯅ ꯔꯦꯁ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯅꯦ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯈꯤ ꯑꯣꯁꯇ꯭ꯔꯤꯆ ꯍꯥꯏꯕꯁꯤ ꯌꯦꯡꯉꯣ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯕꯒꯤ ꯋꯥꯈꯜꯂꯣꯟ ꯆꯦꯟꯖꯩ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯃꯁꯤꯒꯤ ꯑꯣꯁꯇ꯭ꯔꯤꯆ ꯑꯃꯈꯛꯇꯪ ꯉꯥꯏꯕꯁꯤꯗ ꯆꯦꯜꯂꯛꯀꯅꯤ ꯈꯟꯕꯗ ꯑꯩꯈꯣꯏꯅ ꯃꯈꯣꯏꯁꯤ ꯁꯦꯟꯅꯗꯨꯅꯇ ꯂꯩꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛ ꯈꯛꯇꯪ ꯉꯥꯏꯔꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯁꯤ ꯀꯔꯟ ꯇꯨꯔꯟ ꯇꯧꯗꯅ ꯃꯊꯟꯇ ꯁꯤꯖꯔꯝꯒꯗ꯭ꯔꯅ ꯈꯟꯕꯗ ꯑꯩꯈꯣꯏꯁꯦ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯕꯅꯤ ꯑꯗꯨꯅ ꯅꯪꯅ ꯆꯨꯈꯠꯂꯝꯕ ꯃꯩꯔꯤꯗꯣ ꯑꯩꯈꯣꯏ ꯄꯨꯡꯃꯥꯡ ꯃꯥꯡꯉꯕꯅꯤꯅ ꯅꯪꯒꯤ ꯅꯌꯥꯝꯕ ꯅꯪꯒꯤ ꯅꯀꯣꯛꯇ ꯊꯝꯃꯤꯕ ꯃꯜꯗꯣ ꯍꯥꯏꯕꯗꯤ ꯃꯅꯥꯗꯣ ꯃꯗꯨ ꯂꯧꯗꯅ ꯏꯇꯣꯛꯑꯣꯏ ꯑꯗꯨꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯦ ꯐꯥꯖꯤꯜꯂꯨ ꯍꯥꯏꯕ ꯃꯇꯝꯗ ꯁꯥꯁꯣꯅ ꯃꯁꯤ ꯊꯥꯡꯁꯤꯗꯤ ꯐꯖꯩꯅꯦ ꯍꯥꯏꯔꯒ ꯑꯃꯨꯛ ꯂꯧꯈꯤꯔꯝꯃꯤ ꯃꯗꯨꯗ ꯇꯃꯤꯟꯅꯥꯅ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯁꯦꯡꯂꯕ ꯖꯔꯅꯤ ꯑꯃꯗ ꯆꯠꯄꯅꯤ ꯀꯔꯤꯒꯤ ꯁꯦꯡꯕ ꯄꯔꯁꯤꯌꯥꯒꯤ ꯁꯅꯥꯅ ꯈ꯭ꯋꯥꯏꯗꯩ ꯁꯦꯡꯉꯤ ꯆꯠꯂꯥꯛꯑꯣ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯤꯁꯤꯡꯗꯣ ꯀꯧꯗꯨꯅ ꯆꯠꯂꯝꯃꯤ ꯁꯦꯈ ꯑꯃꯔ ꯅꯨꯃꯤꯗꯥꯡꯗꯨꯗ ꯃꯐꯝ ꯑꯃꯗ ꯃꯈꯣꯏ ꯄꯨꯟꯅ ꯌꯥꯔꯛꯃꯤꯟꯅꯔꯝꯃꯤ
ꯇꯥꯟꯖꯥꯗꯨꯗ ꯍꯁꯥꯟꯁꯤꯟꯒꯤ ꯃꯤꯁꯤꯡꯗꯨꯅ ꯂꯤꯟ ꯃꯌꯥꯝ ꯊꯥꯖꯤꯜꯂꯛꯇꯨꯅ ꯗꯥꯁꯇꯥꯟ ꯑꯃꯁꯨꯡ ꯇꯃꯤꯅꯥꯕꯨ ꯍꯥꯠꯀꯦ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗꯩꯗ ꯁꯥꯁꯣꯗ ꯍꯥꯟꯅ ꯑꯦꯇꯦꯛ ꯇꯧꯕꯗ ꯃꯗꯨꯗꯒꯤ ꯗꯥꯁꯇꯥꯟꯅ ꯃꯩꯕꯨꯜ ꯑꯃ ꯄꯥꯏꯗꯨꯅ ꯂꯤꯟꯁꯤꯡꯗꯨ ꯍꯥꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯊꯥꯡ ꯑꯗꯨ ꯄꯤꯔꯛꯎ, ꯊꯥꯡ ꯑꯗꯨ ꯌꯥꯎꯗ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯤꯔꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯁꯥꯁꯣꯅ ꯊꯥꯡ ꯑꯗꯨ ꯗꯥꯁꯇꯥꯟꯗ ꯄꯤꯔꯝꯈꯤ꯫ ꯑꯗꯨꯒ ꯗꯥꯁꯇꯥꯟꯅ ꯃꯍꯥꯛꯀꯤ ꯃꯇꯝ ꯑꯗꯨ ꯑꯃꯨꯛ ꯔꯤꯋꯥꯏꯟ ꯇꯧꯗꯨꯅ ꯉꯁꯥꯏꯒꯤ ꯂꯤꯟꯁꯤꯡꯗꯨ ꯂꯣꯏꯅ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯩꯗ ꯁꯦꯛꯅ ꯅꯪ ꯃꯗꯨ ꯀꯃꯥꯏꯅ ꯍꯥꯠꯂꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ꯫ ꯑꯩ ꯍꯥꯟꯅꯗꯒꯤ ꯍꯩꯖꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯠꯂꯝꯃꯤ꯫ ꯑꯁꯣꯝ ꯅꯥꯀꯟꯗ ꯍꯁꯥꯟꯁꯤꯟꯅ ꯉꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯗꯨꯗ ꯗꯥꯁꯇꯥꯟꯅ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯗ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕꯁꯤꯡꯗꯣ ꯄꯥꯏꯄꯔ ꯀꯥꯡꯕꯨꯅꯤ, ꯃꯈꯣꯏꯁꯦ ꯑꯦꯁꯥꯁꯤꯟꯒꯤ ꯃꯤ ꯉꯥꯛꯇꯅꯤ꯫ ꯊꯥꯏꯅ ꯑꯩꯈꯣꯏ ꯕꯕꯥꯅ ꯃꯈꯣꯏꯁꯤꯡꯁꯦ ꯃꯤ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯕꯕꯥꯅ ꯃꯥꯁꯦ ꯊꯕꯛ ꯇꯧꯕꯁꯦ ꯂꯣꯏ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯤꯖꯥꯝꯅꯗꯤ ꯃꯍꯥꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯕꯛ ꯇꯧꯅꯕ ꯀꯧꯁꯟꯕ ꯃꯥꯜꯂꯤ, ꯃꯔꯤ ꯊꯥꯗꯠꯇꯕ ꯃꯥꯜꯂꯤ ꯍꯥꯏꯕ ꯃꯇꯝꯗ ꯁꯦꯛꯅ ꯑꯗꯨꯅꯤꯅꯦ ꯑꯩꯅ ꯈꯜꯂꯤꯅꯦꯕ, ꯅꯣꯏꯒꯤ ꯄꯔꯁꯤꯌꯥꯟ ꯀꯥꯡꯕꯨꯁꯤꯡꯒꯤ ꯒꯣꯔꯃꯦꯟꯅꯦ ꯇꯧꯔꯤꯁꯤꯅ ꯃꯤ ꯑꯩꯁꯨ ꯍꯥꯠꯂꯤ, ꯃꯁꯤꯗꯅꯤꯅꯦ ꯑꯩꯅ ꯇꯦꯛꯁ ꯄꯤꯔ ꯑꯣꯏꯅ ꯄꯤꯗ꯭ꯔꯤꯁꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯃꯗꯨꯗꯒꯤ ꯇꯃꯤꯅꯥꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯈꯣꯏ ꯈꯣꯡꯁꯦ ꯂꯦꯞꯄ ꯌꯥꯔꯣꯏ, ꯆꯠꯀꯗꯕꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯁꯦꯛꯅ ꯍꯥꯏꯔꯛꯈꯤ, ꯉꯝꯖꯔꯔꯣꯏ, ꯏꯁ ꯍꯤꯟꯗꯨ ꯀꯨꯁ ꯁꯤꯡꯁꯦ ꯂꯥꯟꯗꯨꯅ ꯑꯩꯈꯣꯏꯁꯦ ꯅꯣꯡꯁꯤꯠ ꯅꯣꯡꯂꯩ ꯃꯔꯛꯁꯤꯗ ꯆꯠꯇꯣꯔꯤꯕ꯫ ꯑꯁꯤ ꯍꯥꯏꯕꯗ ꯇꯃꯤꯅꯥꯅ ꯂꯥꯏꯁꯪꯗꯨꯗ ꯁꯅꯥ ꯃꯌꯥꯝ ꯌꯥꯝꯃꯤ, ꯂꯩꯔꯤꯁꯤ ꯁꯅꯥ ꯃꯌꯥꯝꯗꯨ ꯅꯪ ꯁꯒꯣꯜ ꯑꯃꯈꯛꯇꯅ ꯌꯥꯔꯣꯏ, ꯁꯒꯣꯜ 10 ꯄꯨꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯁꯦ ꯁꯅꯥꯒꯤ ꯃꯌꯥꯏꯅ ꯇꯃꯤꯅꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯒꯥꯁꯤꯞꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯤ ꯃꯌꯥꯝ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯇꯃꯤꯅꯥꯒ ꯗꯥꯁꯇꯥꯟꯒꯗꯤ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠꯇꯨ ꯂꯦꯞꯄ ꯂꯩꯔꯝꯈꯤꯗꯦ꯫ ꯗꯥꯁꯇꯥꯟꯅ ꯍꯪꯉꯛꯈꯤ, ꯅꯪ ꯂꯝꯕꯤꯗꯤ ꯈꯪꯕ ꯅꯠꯇ꯭ꯔꯣ? ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯁꯤ ꯂꯝꯕꯤꯁꯤ ꯆꯠꯈ꯭ꯔꯦ, ꯑꯗꯨꯒ ꯒꯥꯔꯖꯤꯌꯟ ꯑꯃꯅ ꯃꯁꯤꯒꯤ ꯂꯝꯕꯤ ꯈꯨꯗꯤꯡꯃꯛꯁꯤ ꯂꯣꯏꯅ ꯈꯪꯒꯗꯕꯅꯤ, ꯃꯁꯤ ꯈꯪꯕꯁꯨ ꯃꯊꯧ ꯇꯥꯏ ꯍꯥꯏꯗꯨꯅ ꯇꯃꯤꯅꯥꯅ ꯆꯤꯡ ꯑꯃꯒꯤ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯪ ꯑꯗꯨ ꯌꯧꯗꯣꯔꯦ ꯍꯥꯏꯗꯨꯅ ꯗꯥꯁꯇꯥꯟꯗ ꯍꯥꯏꯔꯝꯈꯤ꯫ ꯃꯈꯣꯏꯅ ꯆꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯕ ꯈꯨꯡꯒꯪꯗꯨꯗ ꯆꯠꯄ ꯃꯇꯝꯗ ꯈꯨꯡꯒꯪꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨ ꯑꯦꯁꯥꯁꯤꯟꯒꯤ ꯀꯥꯡꯕꯨꯁꯤꯡꯅ ꯂꯣꯏꯅ ꯍꯥꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯈꯣꯏꯒꯤ ꯒꯥꯔꯖꯤꯌꯟ ꯑꯃꯁꯨ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯒꯥꯔꯖꯤꯌꯟꯗꯨ ꯁꯤꯕꯗꯨ ꯁꯥꯁꯣꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯗꯒꯤ ꯗꯥꯁꯇꯥꯟꯅ ꯍꯥꯏꯔꯛꯈꯤ, ꯅꯤꯖꯥꯝꯅ ꯃꯐꯝꯁꯤ ꯈꯪꯕ ꯃꯥꯜꯂꯤ, ꯀꯔꯝꯍꯥꯏꯅ ꯈꯪꯉꯤꯅꯣꯁꯨ ꯈꯪꯗꯦ, ꯑꯗꯨꯗꯨꯅꯅꯤ ꯃꯍꯥꯛꯅ ꯊꯥꯡ ꯑꯁꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯁꯦ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯇꯃꯤꯅꯥꯗꯨ ꯕꯕꯠ ꯆꯦꯟꯈꯤ, ꯑꯗꯨꯗꯨꯒ ꯊꯥꯡ ꯑꯗꯨ ꯃꯐꯝ ꯆꯥꯕ ꯖꯒꯥ ꯑꯃꯗ ꯊꯝꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯇꯃꯤꯅꯥꯗꯨꯅ ꯃꯅꯨꯡꯗ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛꯇꯨꯁꯨ ꯁꯤꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯛꯈꯤ꯫ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯆꯪꯕ ꯃꯇꯝꯗ ꯇꯃꯤꯅꯥꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯅ ꯇꯧꯗꯣꯔꯤꯕ ꯊꯕꯛꯁꯤ ꯌꯥꯝꯅ ꯑꯔꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯦ, ꯃꯁꯤ ꯇꯧꯕ ꯃꯇꯝꯗ ꯏꯁꯣꯔꯗꯒꯤ ꯑꯩꯅ ꯅꯤꯖꯈꯤꯕꯗꯣ ꯑꯃꯨꯛ ꯏꯁꯣꯔꯅ ꯑꯃꯨꯛ ꯂꯧꯈꯤꯒꯅꯤ꯫ ꯃꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯊꯋꯥꯏꯁꯦ ꯊꯥꯗꯣꯔꯤꯕ꯭ꯔꯥꯅ ꯍꯥꯏꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯗꯥꯁꯇꯥꯟꯁꯤꯅ ꯅꯪ ꯊꯥꯡ ꯊꯝꯕꯗꯣ ꯑꯩ ꯑꯣꯏꯅ ꯊꯝꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯇꯃꯤꯅꯥꯅ ꯌꯥꯔꯝꯈꯤꯗꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯒꯥꯁꯤꯞꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯗꯨꯒ ꯒꯥꯁꯤꯞꯅ ꯗꯥꯁꯇꯥꯟꯒꯤ ꯃꯉꯛꯇ ꯊꯥꯡ ꯊꯝꯗꯨꯅ ꯍꯥꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯒꯥꯁꯤꯞꯇ ꯗꯥꯁꯇꯥꯟꯅ ꯍꯥꯏꯔꯛꯈꯤ, ꯃꯐꯝꯁꯤꯗ ꯌꯦꯡꯉꯨ, ꯑꯦꯁꯥꯁꯤꯟꯒꯤ ꯃꯤꯁꯤꯡꯁꯤꯅ ꯂꯣꯏꯅ ꯍꯥꯠꯂꯤꯕꯅꯤ, ꯑꯗꯨꯗꯨꯒ ꯅꯤꯖꯥꯝꯅ ꯑꯦꯁꯥꯁꯤꯟꯁꯤꯡꯒ ꯃꯔꯤꯁꯦ ꯊꯥꯗꯠꯂꯝꯗꯦ, ꯍꯧꯖꯤꯛꯁꯨ ꯃꯍꯥꯛꯀ ꯃꯔꯤ ꯑꯗꯨꯝ ꯊꯝꯗ ꯂꯩ, ꯑꯩꯈꯣꯏ ꯕꯕꯥꯅ ꯃꯔꯤ ꯊꯥꯗꯠꯂꯣ ꯍꯥꯏꯗꯨꯅꯁꯨ ꯃꯥꯅ ꯏꯟꯗꯦ꯫ ꯑꯗꯨꯒ ꯌꯦꯡꯉꯨ ꯗꯥꯁꯇꯥꯟ, ꯑꯩꯕꯨ ꯍꯥꯠꯀꯅꯤꯅ ꯂꯥꯛꯂꯤꯕ ꯅꯪꯁꯤꯁꯨ ꯅꯤꯖꯥꯝꯅ ꯊꯥꯔꯛꯏ ꯑꯣꯏꯔꯝꯒꯅꯤ, ꯅꯤꯖꯥꯝꯅ ꯑꯩꯁꯤꯕꯨ ꯇ꯭ꯔꯥꯏꯌꯦꯜ ꯇꯧꯗ꯭ꯔꯤꯉꯩꯗ ꯍꯥꯠꯄ ꯄꯥꯝꯃꯤ, ꯑꯗꯨꯗꯨꯅ ꯑꯩꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯅꯕꯒꯤꯗꯃꯛꯇ ꯑꯦꯁꯥꯁꯤꯟꯁꯤꯡꯁꯦ ꯅꯦꯛꯏꯕꯅꯤ, ꯅꯪꯁꯨ ꯈꯜꯂꯒ ꯑꯝꯇ ꯌꯦꯡꯉꯨꯅꯦ, ꯑꯩꯈꯣꯏꯒꯤ ꯕꯕꯥꯅ ꯍꯥꯏꯈꯤꯗꯨꯅꯤ, ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯍꯨꯝꯒꯤ ꯅꯨꯡꯁꯤꯅꯕꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯉꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯅꯤ, ꯑꯗꯨꯒ ꯑꯩꯅ ꯀꯔꯤ ꯇꯧꯕꯒꯤꯗꯃꯛꯇ ꯃꯁꯤꯒꯤ ꯅꯨꯡꯁꯤꯅꯕꯁꯦ ꯊꯨꯒꯥꯏꯗꯣꯏꯅꯣ? ꯑꯩꯈꯣꯏꯒꯤ ꯕꯕꯥꯒꯤ ꯄꯣꯛꯂꯣꯏꯕ ꯅꯨꯃꯤꯠꯇ ꯑꯁꯨꯛ ꯗꯦꯟꯖꯔ ꯑꯣꯏꯕ ꯖꯒꯥꯗꯨꯗ ꯑꯩ ꯀꯩꯗꯧꯕꯒꯤ ꯂꯥꯛꯇꯣꯏꯅꯣ? ꯅꯪꯁꯨ ꯍꯥꯏꯐꯦꯠꯇ ꯈꯜꯂꯨ ꯍꯥꯏꯕ ꯃꯇꯝꯗ ꯒꯥꯁꯤꯞꯅ ꯃꯍꯥꯛꯀꯤ ꯃꯤꯗ ꯊꯥꯗꯣꯛꯄꯤꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯗꯨꯒ ꯍꯥꯏꯔꯛꯈꯤ, ꯅꯤꯖꯥꯝꯅꯗꯤ ꯅꯪꯁꯦ ꯍꯥꯠꯅꯕ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯇꯁꯅꯗꯤ ꯌꯥꯗꯦ, ꯑꯗꯨꯒ ꯇꯁꯅ ꯅꯪꯕꯨ ꯍꯤꯡꯅ ꯄꯨꯔꯛꯅꯕꯁꯨ ꯍꯥꯏꯈꯤꯔꯝꯃꯤ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯗ ꯗꯥꯁꯇꯥꯟꯅ ꯍꯥꯏꯔꯛꯈꯤ, ꯅꯤꯖꯥꯝꯅꯗꯤ ꯑꯩꯁꯦ ꯁꯤꯕ ꯄꯥꯝꯃꯤ, ꯑꯗꯨꯗꯨꯅ ꯃꯥꯅ ꯑꯦꯁꯥꯁꯤꯟꯁꯤꯡꯁꯦ ꯅꯦꯛꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯌꯥꯝꯕꯗꯨꯅꯗꯤ ꯑꯩꯁꯦ ꯅꯨꯡꯁꯤꯕꯅꯤꯅ, ꯑꯩꯕꯨ ꯊꯥꯖꯕꯅꯤꯅ ꯃꯍꯥꯛꯅ ꯑꯩꯕꯨ ꯍꯤꯡꯅ ꯄꯨꯔꯛꯑꯣ ꯍꯥꯏꯔꯤꯕꯅꯤ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯋꯥꯁꯦ ꯑꯩꯅ ꯃꯤꯉꯣꯟꯗ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯁꯤ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯒꯤꯅꯤ ꯑꯩꯁꯦ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤꯁꯦ ꯍꯥꯏꯗꯨꯅ ꯒꯥꯁꯤꯞꯇ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯑꯦꯁꯥꯁꯤꯟꯒꯤ ꯃꯤꯁꯤꯡ ꯂꯥꯛꯄ ꯃꯇꯝꯗꯨꯗ ꯒꯥꯁꯤꯞꯅ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯦꯁꯥꯁꯤꯟꯒꯤ ꯃꯤꯁꯤꯡꯅ ꯊꯥꯡ ꯀꯥꯞꯄꯛꯇꯨꯅ ꯒꯥꯁꯤꯞꯄꯨ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯒꯥꯁꯤꯞ ꯉꯥꯏꯍꯥꯛꯇꯪ ꯋꯥꯟꯊꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯏꯃꯤꯡꯗꯨꯗ ꯑꯦꯁꯥꯁꯤꯟꯒꯤ ꯃꯤꯁꯤꯡꯅ ꯂꯥꯟꯗꯥꯁꯜꯂꯛꯏ꯫ ꯗꯥꯁꯇꯥꯟ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯦ, ꯑꯗꯨꯕꯨ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯗꯥꯁꯇꯥꯟꯁꯨ ꯃꯈꯣꯏꯒ ꯌꯥꯝ ꯊꯤꯅ ꯃꯥꯌꯣꯛꯅꯔꯝꯃꯤ, ꯊꯥꯡ ꯌꯥꯟꯅꯔꯝꯃꯤ, ꯐꯨꯅꯔꯝꯃꯤ, ꯑꯔꯩ ꯑꯔꯩꯕ ꯁꯛꯇꯤ ꯄꯨꯊꯣꯛꯇꯨꯅ ꯑꯦꯁꯥꯁꯤꯟꯒꯤ ꯃꯤꯁꯤꯡꯗꯨꯒ ꯈꯠꯅꯔꯝꯃꯤ꯫
ꯑꯗꯨꯒ ꯇꯃꯤꯅꯥꯅ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯑꯦꯁꯥꯁꯤꯟꯅ ꯊꯥꯡꯗꯨ ꯂꯧꯈ꯭ꯔꯗꯤ ꯐꯔꯛ ꯇꯥꯔꯅꯤ ꯍꯥꯏꯗꯨꯅ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯃꯍꯥꯛꯅ ꯊꯥꯡꯗꯨ ꯊꯝꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯗꯥꯁꯇꯥꯟꯅ ꯇꯥꯟꯅꯔꯛꯇꯨꯅ ꯊꯤꯡꯕ ꯃꯇꯝꯗ ꯇꯃꯤꯅꯥꯅ ꯇꯨꯃꯤꯟꯅ ꯅꯨꯡꯁꯤꯅ ꯗꯥꯁꯇꯥꯟꯗ ꯌꯦꯡꯗꯨꯅ ꯑꯩ ꯁꯤꯔꯁꯨ ꯁꯤꯕ ꯌꯥꯔꯦ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯊꯥꯡꯗꯨ ꯊꯥꯡꯒꯤ ꯂꯩꯐꯝꯗꯨꯗ ꯊꯝꯒꯦ ꯇꯧꯕ ꯃꯇꯝꯗ ꯑꯦꯁꯥꯁꯤꯟꯒꯤ ꯃꯤꯁꯤꯡꯗꯨꯅ ꯊꯥꯡ ꯑꯗꯨꯕꯨ ꯇꯃꯤꯅꯥꯒꯤ ꯃꯈꯨꯠꯇꯒꯤ ꯃꯨꯟꯈꯤ ꯑꯗꯨꯗꯨꯒ ꯊꯥꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯚꯥꯏꯄꯔ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯃꯀꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯂꯤꯟ ꯊꯥꯗꯣꯔꯛꯇꯨꯅ ꯊꯥꯡ ꯑꯗꯨꯕꯨ ꯄꯨꯡꯌꯣꯠ ꯌꯣꯠꯇꯨꯅ ꯇꯃꯤꯅꯥꯗꯒꯤ ꯄꯨꯔꯒ ꯂꯥꯛꯈꯤ꯫ ꯊꯥꯡ ꯄꯨꯔꯕ ꯃꯇꯨꯡꯗ ꯑꯦꯁꯥꯁꯤꯟꯒꯤ ꯃꯤ ꯑꯃꯅ ꯗꯥꯁꯇꯥꯟꯕꯨ ꯍꯥꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯒ꯭ꯌꯥꯁꯤꯞ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯑꯦꯁꯥꯁꯤꯟꯒꯤ ꯃꯤꯗꯣ ꯍꯥꯠꯈꯤꯔꯝꯃꯤ ꯑꯗꯨꯗꯨꯒ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯅꯪ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯒꯅꯨ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯁꯤ ꯄꯨꯡꯃꯥꯡ ꯃꯥꯡꯕꯗꯒꯤ ꯑꯃꯨꯛꯇꯗꯤ ꯀꯜꯂꯨ ꯍꯥꯏꯔꯝꯈꯤ꯫ ꯇꯃꯤꯅꯥꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯊꯣꯛꯂꯛꯈꯤ ꯑꯗꯨꯒ ꯗꯥꯁꯇꯥꯟꯗ ꯍꯥꯏꯔꯛꯈꯤ ꯊꯥꯡꯁꯨ ꯄꯨꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯗꯥꯁꯇꯥꯟꯅ ꯀꯔꯤꯝꯇ ꯈꯟꯒꯅꯨ ꯊꯥꯡ ꯑꯗꯨ ꯑꯩꯈꯣꯏ ꯂꯧꯒꯅꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇꯤ ꯑꯩꯈꯣꯏꯅ ꯂꯦꯞꯆꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯗꯦꯁꯇꯤꯅꯤꯗꯨꯅꯤ꯫ ꯗꯥꯁꯇꯥꯟꯒꯤ ꯃꯌꯥꯝꯕ ꯒꯥꯁꯤꯞꯁꯨ ꯁꯤꯔꯦ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯂꯤꯟ ꯑꯗꯨꯒꯤ ꯃꯕꯨꯛꯇꯣ ꯀꯛꯊꯠꯂꯒ ꯚꯥꯏꯄꯔꯗꯨꯅ ꯅꯤꯖꯥꯝꯗ ꯊꯥꯡ ꯑꯗꯨꯕꯨ ꯄꯤꯔꯝꯃꯤ ꯑꯗꯨꯗꯨꯒ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯁꯦꯛꯇꯨꯅ ꯁꯅꯥ ꯐꯪꯉꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯗꯨꯒ ꯃꯌꯨꯝ ꯍꯟꯒꯦ ꯇꯧꯕ ꯃꯇꯝꯗ ꯁꯦꯁꯣꯅ ꯑꯩ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯀꯔꯤꯒꯨꯝꯕ ꯃꯇꯦꯡ ꯄꯥꯡꯕ ꯇꯥꯔꯗꯤ ꯄꯨꯝꯅꯃꯛꯁꯦ ꯇꯨꯝꯃꯅꯤ ꯍꯥꯏꯕꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯗꯥꯁꯇꯥꯟ ꯑꯃꯁꯨꯡ ꯇꯃꯤꯅꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯜꯃꯠꯇ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯑꯜꯃꯠꯇ ꯔꯥꯖꯀꯨꯃꯥꯔꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯄ꯭ꯔꯖꯥꯅ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯈꯤꯔꯝꯃꯤ꯫ ꯊꯥꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯂꯥꯏꯁꯪꯗꯨꯒꯤ ꯈ꯭ꯋꯥꯏ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯕꯤꯜꯗꯤꯡꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯆꯪꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯊꯥꯡ ꯑꯗꯨꯕꯨ ꯊꯥꯡ ꯀꯥꯞꯊꯣꯛꯄ ꯅꯨꯄꯥ ꯑꯃꯅ ꯁꯪꯉꯦ ꯍꯥꯏꯕꯁꯤ ꯈꯪꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯩꯗ ꯁꯦꯁꯣꯅ ꯃꯗꯨꯅ ꯐꯥꯎꯕꯗꯅ ꯀꯌꯥꯝ ꯐꯥꯎꯗꯨꯅꯣꯅꯦ ꯑꯩ ꯊꯦꯡꯅꯒꯦ ꯍꯥꯏꯗꯨꯅ ꯁꯦꯁꯣꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯦꯁꯣꯅ ꯑꯍꯥꯟꯕ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯕ ꯃꯇꯝꯗ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯃꯐꯝ ꯈꯪꯗꯕ ꯖꯒꯥ ꯑꯃꯗꯒꯤ ꯊꯥꯡ ꯀꯥꯞꯄ ꯅꯨꯄꯥꯗꯨꯅ ꯊꯥꯡ ꯀꯥꯞꯊꯣꯔꯛꯈꯤ꯫ ꯁꯦꯁꯣꯒ ꯊꯥꯡ ꯀꯥꯞꯄ ꯅꯨꯄꯥꯗꯨꯒ ꯌꯥꯝ ꯀꯟꯅ ꯂꯥꯟꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯕꯨ ꯑꯔꯣꯏꯕꯗꯗꯤ ꯁꯦꯁꯣꯗꯨꯁꯨ ꯃꯍꯥꯛꯀꯤ ꯊꯥꯡꯅ ꯄꯥꯜꯂꯝꯃꯤ ꯑꯗꯨꯗꯨꯒ ꯊꯥꯡ ꯀꯥꯞꯄ ꯅꯨꯄꯥ ꯚꯥꯏꯄꯔꯒꯤ ꯃꯤꯗꯨꯁꯨ ꯁꯦꯁꯣꯅꯁꯨ ꯍꯥꯠꯂꯝꯃꯤ ꯑꯗꯨꯒ ꯁꯦꯁꯣꯁꯦ ꯐꯥꯒꯦ ꯍꯥꯏꯗꯨꯅ ꯅꯤꯖꯥꯝꯒꯤ ꯃꯤꯁꯤꯡꯁꯦ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯊꯥꯡꯗꯨ ꯄꯥꯏꯔꯒ ꯁꯦꯁꯣꯅ ꯃꯈꯥꯗ ꯂꯪꯊꯔꯛꯈꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯈꯣꯏꯒꯤ ꯑꯋꯥꯔ ꯒ꯭ꯂꯥꯁꯇꯁꯨ ꯊꯤꯕ ꯃꯇꯝꯗ ꯐꯪꯂꯝꯃꯤ ꯑꯗꯨꯒ ꯁꯦꯁꯣꯅ ꯂꯪꯊꯔꯛꯄ ꯊꯥꯡ ꯑꯗꯨ ꯃꯈꯣꯏꯅ ꯐꯪꯂꯝꯃꯤ ꯑꯗꯨꯗꯨꯒ ꯁꯦꯛꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯍꯥꯏꯈꯤꯗꯥꯏ ꯎꯝꯕꯥꯀꯥ ꯍꯥꯏꯕ ꯃꯤꯁꯤꯡꯁꯦ ꯃꯈꯣꯏ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯕ ꯃꯇꯝꯗ ꯗꯥꯁꯇꯥꯟꯅ ꯅꯨꯡꯉꯥꯏꯇꯗꯅ ꯍꯣꯏ ꯑꯩꯁꯨ ꯈꯪꯉꯤ ꯍꯥꯏꯔꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯗꯥꯁꯇꯥꯟꯁꯤ ꯊꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯂꯥꯛꯄ ꯃꯇꯝꯗ ꯇꯃꯤꯅꯥꯅ ꯗꯥꯁꯇꯥꯟꯒꯤꯗꯃꯛꯇ ꯋꯥꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯅꯪ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨꯀꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯪ ꯑꯩꯒꯤꯗꯃꯛꯇ ꯋꯥꯕꯤꯔꯤꯅꯦ ꯋꯥꯕ ꯅꯠꯇꯦꯗ ꯈꯤꯇꯪ ꯆꯦꯛꯁꯤꯜꯍꯟꯅꯤꯡꯕꯒꯤ ꯋꯥꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯇꯥꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯇꯃꯤꯅꯥꯅ ꯄꯔꯗꯥ ꯃꯔꯨꯝꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯡꯗꯨ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯇꯁꯅ ꯀꯥꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝꯗꯨꯗ ꯗꯥꯁꯇꯥꯟꯅ ꯃꯍꯥꯛꯀꯤ ꯃꯉꯛꯇ ꯊꯥꯡ ꯊꯝꯃꯒ ꯅꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯦ ꯇꯥꯟꯊꯣꯛꯈꯣ ꯍꯥꯏꯗꯨꯅ ꯂꯥꯟꯃꯤꯁꯤꯡꯁꯦ ꯇꯥꯟꯊꯣꯛꯍꯜꯂꯝꯃꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤ꯫ ꯇꯥꯁ ꯌꯦꯡꯉꯨ ꯑꯩꯈꯣꯏ ꯏꯄꯥꯗꯣ ꯑꯩꯈꯣꯏꯅ ꯍꯥꯠꯄ ꯅꯠꯇꯦ ꯃꯍꯥꯛꯁꯤ ꯅꯤꯖꯥꯝꯅ ꯍꯥꯠꯈꯤꯕꯅꯤ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠꯇꯣ ꯀꯅꯥꯅ ꯄꯤꯔꯛꯄꯅꯣ ꯑꯝꯇ ꯍꯥꯏꯌꯨꯅꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠꯇꯣ ꯅꯤꯖꯥꯝꯅ ꯄꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯕ ꯃꯇꯝꯗ ꯇꯥꯁ ꯀꯩꯝꯇ ꯈꯨꯝꯂꯝꯗꯦ꯫ ꯑꯁꯣꯝꯗꯅ ꯁꯦꯛꯇꯨ ꯗꯥꯁꯇꯥꯟ ꯁꯥꯔꯒ ꯁꯍꯔ ꯃꯌꯥꯏꯗ ꯀꯣꯏꯊꯧ ꯊꯧꯗꯨꯅ ꯂꯥꯟꯃꯤꯁꯤꯡꯅ ꯐꯥꯍꯜꯂꯝꯃꯤ ꯑꯗꯨꯒ ꯅꯤꯖꯥꯝꯅ ꯁꯦꯛꯇ ꯍꯪꯕ ꯃꯇꯝꯗ ꯅꯤꯖꯥꯝꯅ ꯀꯔꯤꯝꯇ ꯍꯥꯏꯔꯝꯈꯤꯗꯦ ꯑꯗꯨꯗꯨꯒ ꯅꯤꯖꯥꯝꯗꯨ ꯑꯁꯥꯁꯤꯡꯒꯤ ꯃꯤ ꯂꯥꯛꯄꯗꯨ ꯊꯦꯡꯅꯈꯤ꯫ ꯑꯁꯥꯁꯤꯡꯒꯤ ꯃꯤꯅ ꯍꯥꯏꯔꯛꯈꯤ ꯘꯔꯤꯗꯨ ꯐꯪꯉꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯆꯠꯂꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯊꯥꯡ ꯑꯗꯨꯗꯤ ꯑꯩ ꯅꯥꯛꯇ ꯂꯩꯁꯨ ꯂꯩꯇꯅꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯣꯝꯗꯅ ꯗꯥꯁꯇꯥꯟꯅ ꯇꯁꯀꯤ ꯃꯉꯛꯇ ꯊꯥꯡ ꯊꯝꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯤꯖꯥꯝꯁꯦ ꯑꯩꯈꯣꯏꯅꯤꯅ ꯊꯥꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯁꯤ ꯊꯥꯖꯕ ꯌꯥꯕ ꯃꯤ ꯑꯣꯏꯔꯝꯗꯦ꯫ ꯅꯤꯖꯥꯝꯅ ꯃꯃꯥꯡꯒꯤ ꯃꯇꯝꯁꯤ ꯆꯦꯟꯖ ꯇꯧꯕ ꯄꯥꯝꯂꯝꯃꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛꯁꯤꯅ ꯅꯤꯡꯊꯧ ꯑꯣꯏꯕ ꯄꯥꯝꯂꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯅꯪ ꯅꯤꯡꯁꯤꯡꯉꯤꯕ꯭ꯔꯥ ꯑꯩꯈꯣꯏ ꯕꯕꯥꯅ ꯍꯦꯛ ꯍꯦꯛ ꯂꯤꯔꯝꯕ ꯋꯥꯔꯤꯗꯣ ꯃꯍꯥꯛꯅ ꯁꯥꯗꯥꯟꯕ ꯆꯠꯄ ꯃꯇꯝꯗ ꯅꯤꯖꯥꯝꯅ ꯕꯕꯥꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯈꯤ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤ ꯃꯇꯝꯗꯨꯗ ꯅꯤꯖꯥꯝꯅ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯃꯊ꯭ꯋꯥꯏꯁꯦ ꯀꯜꯂꯣꯏꯗꯣꯏꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ ꯄꯥꯁꯇ ꯆꯠꯄ ꯍꯥꯏꯁꯤꯕꯨ ꯀꯩꯅꯣ ꯑꯣꯏꯕ ꯌꯥꯕ ꯋꯥ ꯅꯠꯇꯦ ꯍꯥꯏꯕ ꯃꯇꯝꯗ ꯌꯦꯡꯉꯨ ꯃꯁꯤꯒꯤ ꯊꯥꯡꯁꯦ ꯑꯆꯝꯕ ꯊꯥꯡ ꯅꯠꯇꯦ ꯃꯁꯤꯒꯤ ꯊꯥꯡꯁꯤꯅ ꯑꯩꯅ ꯊꯤꯜꯂꯕ ꯃꯇꯨꯡꯗ ꯃꯁꯤꯒꯤ ꯃꯊꯛꯇ ꯌꯥꯎꯔꯤꯕ ꯅꯨꯡ ꯑꯁꯤ ꯅꯝꯃꯨ ꯑꯗꯨꯒ ꯅꯪ ꯑꯁꯦꯡꯕ ꯂꯣꯏ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ ꯗꯥꯁꯇꯥꯟꯅ ꯃꯁꯥ ꯃꯊꯟꯇ ꯊꯥꯡ ꯑꯗꯨ ꯊꯤꯟꯖꯤꯟꯖꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯇꯃꯤꯅꯥꯅ ꯎꯔꯒ ꯃꯊꯟꯇ ꯀꯞꯆꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯅꯤꯖꯥꯝꯁꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯗꯨꯒ ꯍꯥꯏꯔꯛꯈꯤ ꯀꯩꯅꯣ ꯗꯥꯁꯇꯥꯟ ꯁꯤꯔꯕ꯭ꯔꯥ ꯍꯥꯏꯕ ꯃꯇꯝꯗ
ꯇꯥꯁꯅ ꯃꯍꯥꯛꯁꯤ ꯁꯤꯔꯦ ꯑꯗꯨꯒ ꯃꯍꯥꯛꯁꯤ ꯃꯤꯀꯤ ꯊꯤꯕꯒꯤ ꯈꯨꯠꯁꯤꯅꯤ ꯁꯤꯔꯤꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯇꯥꯁꯅ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯂꯣꯏꯅ ꯈꯪꯉꯤꯗꯣ ꯃꯉꯥꯏ ꯇꯥꯁꯇꯥꯟ ꯑꯁꯦ ꯁꯨꯃꯥꯏꯅ ꯌꯥꯝꯅꯅꯦ ꯂꯥꯏꯅ ꯁꯤꯒꯗꯕ ꯃꯤ ꯅꯠꯇꯦ ꯃꯥꯗꯤ ꯋꯥꯔꯤꯌꯔꯅꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯁꯦ ꯂꯣꯏ ꯆꯨꯝꯃꯝꯒꯅꯤ ꯅꯪ ꯑꯗꯨꯋꯥꯏꯗ ꯂꯦꯞꯄꯨ ꯍꯥꯏꯗꯨꯅ ꯂꯩꯍꯜꯂꯒ ꯇꯥꯁꯅ ꯊꯥꯡꯗꯨꯒꯤ ꯃꯅꯤꯡꯗ ꯌꯥꯎꯕ ꯅꯨꯡꯗꯨ ꯅꯝꯕ ꯃꯇꯝꯗ ꯗꯥꯁꯇꯥꯟꯗꯨ ꯊꯥꯡ ꯊꯤꯟꯒꯦ ꯇꯧꯕꯒꯤ ꯃꯇꯝꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯗꯥꯁꯇꯥꯟꯗꯣ ꯑꯃꯨꯛꯀꯁꯨ ꯊꯥꯡ ꯊꯤꯟꯒꯦ ꯇꯧꯕ ꯃꯇꯝꯗ ꯉꯥꯏꯈꯣ ꯑꯩꯒꯤ ꯍꯦꯛ ꯃꯤꯠꯃꯥꯡꯗ ꯅꯪꯁꯦ ꯍꯧꯖꯤꯛꯇ ꯁꯤꯒꯤꯗ ꯉꯥꯏꯔꯤꯕꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯁ ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯦ ꯑꯗꯨꯒ ꯅꯪꯅ ꯅꯨꯡ ꯑꯁꯤ ꯅꯝꯕꯤꯔꯤꯁꯦ ꯌꯥꯝ ꯐꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯅ ꯑꯩ ꯅꯨꯡ ꯅꯝꯒꯅꯤ ꯍꯥꯏꯕꯁꯦ ꯀꯃꯥꯏꯅ ꯊꯥꯖꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯄꯥꯅ ꯍꯥꯏꯗꯨꯅꯤ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯅꯨꯡꯁꯤꯅꯕ ꯑꯃꯁꯨꯡ ꯊꯥꯖꯅꯕꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤ ꯉꯥꯛꯇꯣꯏꯅꯤ ꯍꯥꯏꯕꯗꯨꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯇꯥꯁꯅ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏ ꯕꯕꯥꯅ ꯍꯥꯏꯈꯤ ꯑꯁꯦꯡꯕ ꯂꯤꯗꯔ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯤ ꯃꯌꯥꯝꯁꯤꯡꯅ ꯍꯥꯏꯕꯁꯨ ꯇꯥꯒꯗꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯋꯥꯗꯣ ꯍꯥꯟꯅ ꯇꯥꯒꯗꯕꯅꯤ ꯍꯥꯏꯕꯅꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯅꯤꯖꯥꯝꯗꯨ ꯇꯟꯖꯥꯗꯨꯗ ꯆꯪꯂꯛꯑꯝꯃꯤ ꯑꯗꯨꯗꯨꯒ ꯅꯤꯖꯥꯝꯅ ꯇꯥꯁꯀꯤ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯇꯥꯁꯇꯥꯟꯕꯨꯁꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡꯒꯤ ꯃꯤꯗꯨꯅ ꯇꯧꯔꯒ ꯐꯥꯍꯜꯂꯝꯃꯤ ꯑꯗꯨꯒ ꯅꯤꯖꯥꯝꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯅꯪꯁꯤꯕꯨ ꯀꯔꯤ ꯇꯧꯕꯒꯤ ꯄꯣꯔꯛꯏꯅꯣ ꯈꯪꯗꯦꯅꯦ ꯑꯩꯈꯣꯏ ꯏꯌꯥꯝꯕꯗꯨꯅꯁꯨ ꯅꯪꯁꯦ ꯀꯩꯗꯧꯕꯩ ꯄꯣꯔꯛꯏꯅꯣ ꯈꯪꯗꯦ ꯅꯪꯁꯦ ꯑꯩꯒꯤ ꯅꯤꯡꯊꯧꯒꯤ ꯄꯥꯟꯕ ꯃꯇꯝꯗꯗꯤ ꯅꯪꯁꯦ ꯁ꯭ꯂꯝꯗ ꯑꯗꯨꯝ ꯂꯩꯕ ꯑꯉꯥꯡ ꯑꯃ ꯑꯗꯨꯃꯥꯏꯅ ꯂꯦꯟ ꯇꯥꯕꯅꯤꯅꯦ ꯍꯥꯏꯔꯒ ꯊꯥꯡꯗꯨ ꯄꯨꯔ ꯆꯠꯂꯝꯃꯤ ꯑꯗꯨꯗꯨꯒ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒꯤ ꯗꯥꯁꯇꯥꯟꯗꯣ ꯍꯥꯠꯂꯨ ꯍꯥꯏꯕ ꯃꯇꯝꯗ ꯇꯃꯤꯅꯥꯅ ꯇꯨꯃꯤꯟꯅ ꯂꯥꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨ ꯍꯥꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯗꯥꯁꯇꯥꯟꯅ ꯊꯥꯡ ꯂꯪꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯥꯠꯈꯤꯔꯝꯃꯤ ꯅꯤꯖꯥꯝ ꯅꯪꯍꯧꯔꯣꯏꯗꯕ ꯃꯊꯥꯒꯨꯝ ꯑꯋꯥ ꯒ꯭ꯂꯥꯁꯀꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ ꯑꯗꯨꯗꯨꯒ ꯇꯃꯤꯅꯥꯅ ꯗꯥꯁꯇꯥꯟꯗ ꯍꯥꯏꯔꯝꯈꯤ ꯃꯈꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯒꯥꯔꯖꯤꯌꯟꯁꯤꯡꯒꯤ ꯑꯔꯣꯟꯕ ꯂꯝꯕꯤ ꯑꯃ ꯂꯩ ꯑꯋꯥ ꯒ꯭ꯂꯥꯁ ꯇꯥꯅ ꯆꯠꯄ ꯌꯥꯕ ꯑꯗꯨꯒ ꯃꯁꯤ ꯂꯝꯕꯤꯁꯦ ꯆꯠꯄ ꯃꯇꯝꯗ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯆꯠꯀꯗꯕꯅꯤ ꯃꯁꯤꯒꯤ ꯂꯩꯉꯣꯏꯁꯤꯡꯁꯤꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯝꯇ ꯇꯥꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯩꯒꯤ ꯈꯣꯡꯒꯨꯜ ꯇꯤꯗꯨꯅ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯇꯃꯤꯅꯥꯅ ꯃꯃꯥꯡ ꯊꯪꯗꯨꯅ ꯆꯠꯂꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯌꯨꯝ ꯃꯊꯛꯇꯒꯤ ꯅꯨꯡ ꯃꯆꯦꯠ ꯑꯃ ꯇꯥꯔꯛꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯗꯥꯁꯇꯥꯟꯅ ꯑꯣꯛꯈꯤ ꯑꯣꯛꯅ ꯑꯃꯨꯛꯀꯁꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯂꯝꯕꯤ ꯑꯗꯨ ꯂꯣꯏꯅ ꯄꯨꯊꯈꯤꯗꯨꯅ ꯄꯨꯡꯀꯥꯏ ꯀꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯗꯥꯁꯇꯥꯟ ꯑꯃꯁꯨꯡ ꯇꯃꯤꯅꯥ ꯍꯤꯡꯗꯤ ꯍꯤꯡꯍꯧꯏ ꯇꯥꯟꯖꯥꯗꯨꯗ ꯚꯥꯏꯄꯔꯅ ꯑꯃꯨꯛ ꯗꯥꯁꯇꯥꯟꯗ ꯂꯥꯟ ꯇꯥꯁꯜꯂꯛꯏ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯐꯨꯅꯕ ꯌꯥꯕ ꯐꯨꯅꯈꯤ ꯊꯥꯡ ꯌꯥꯟꯅꯈꯤ ꯑꯗꯨꯒ ꯚꯥꯏꯄꯔꯗꯨꯅ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠꯇꯒꯤ ꯂꯤꯟ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯗꯥꯁꯇꯥꯟꯗ ꯆꯤꯍꯟꯒꯦ ꯇꯧꯕ ꯃꯇꯝꯗ ꯇꯃꯤꯅꯥꯅ ꯂꯤꯟ ꯑꯗꯨ ꯄꯥꯏꯔꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯆꯤꯍꯜꯂꯒ ꯗꯤꯁꯇ꯭ꯔꯦꯛ ꯇꯧꯔꯝꯃꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛꯁꯤ ꯃꯈꯥꯗ ꯀꯥꯎꯊꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯍꯥꯏꯕꯗꯨ ꯂꯥꯛꯈꯤ ꯇꯃꯤꯅꯥꯅ ꯗꯥꯁꯇꯥꯟꯕꯨꯁꯨ ꯅꯨꯡꯁꯤꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯈꯤꯕ ꯇꯥꯏꯃꯤꯡꯅꯤ ꯑꯗꯨꯕꯨ ꯇꯥꯟꯖꯥꯗꯨꯗ ꯑꯃꯨꯛꯁꯨ ꯅꯤꯖꯥꯝꯗꯨꯅ ꯑꯋꯥ ꯒ꯭ꯂꯥꯁ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯩꯕ ꯃꯇꯝꯗ ꯗꯥꯁꯇꯥꯟꯅ ꯆꯣꯡꯊꯔꯛꯇꯨꯅ ꯅꯤꯖꯥꯝꯒꯤ ꯂꯝꯕꯤ ꯊꯠꯂꯝꯃꯤ ꯑꯗꯨ ꯊꯠꯄ ꯃꯇꯝꯗ ꯀꯔꯤꯒꯤꯅꯣ ꯅꯪꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯁꯤꯅ ꯅꯪ ꯍꯥꯠꯅꯤꯡꯉꯤꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯔꯒ ꯅꯤꯖꯥꯝꯒ ꯗꯥꯁꯇꯥꯟꯒ ꯑꯃꯨꯛ ꯈꯟꯅꯔꯛꯈꯤ ꯃꯈꯣꯏ ꯑꯅꯤ ꯊꯥꯡ ꯌꯥꯟꯅꯔꯛꯈꯤ ꯐꯨꯅꯔꯛꯈꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯗꯅ ꯇꯃꯤꯅꯥꯅ ꯗꯥꯁꯇꯥꯟꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯂꯥꯛꯄ ꯃꯇꯝꯗ ꯅꯤꯖꯥꯝꯅ ꯇꯃꯤꯅꯥꯕꯨ ꯃꯈꯥꯗ ꯏꯟꯊꯔꯝꯈꯤ ꯃꯗꯨꯗꯒꯤꯗꯤ ꯇꯃꯤꯅꯥ ꯑꯁꯤ ꯃꯈꯥꯗ ꯌꯥꯟꯗꯨꯅ ꯂꯩ ꯃꯗꯨꯗ ꯗꯥꯁꯇꯥꯟꯅꯁꯨ ꯃꯈꯨꯠꯇ ꯌꯥꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯑꯗꯨꯗ ꯇꯃꯤꯅꯥꯅ ꯍꯥꯏꯔꯛꯈꯤ ꯅꯪ ꯑꯋꯥ ꯒ꯭ꯂꯥꯁꯁꯤꯕꯨ ꯀꯟꯒꯗꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯁꯪꯁꯥꯔ ꯄꯨꯝꯅꯃꯛꯁꯦ ꯇꯨꯝꯃꯅꯤ ꯑꯩꯁꯦ ꯁꯨꯝ ꯌꯥꯟ ꯂꯩꯔꯗꯤ ꯌꯥꯔꯣꯏ ꯑꯩ ꯈꯨꯠꯁꯦ ꯊꯥꯗꯣꯛꯄꯤꯌꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯁꯨ ꯅꯪꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯃꯇꯝꯁꯤꯅ ꯌꯥꯗꯕꯅꯅꯤ ꯍꯥꯏꯗꯨꯅ ꯇꯃꯤꯅꯥꯅ ꯗꯥꯁꯇꯥꯟꯒꯤ ꯃꯈꯨꯠꯇꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯈꯥꯗ ꯇꯥꯈꯤꯔꯝꯃꯤ ꯅꯤꯖꯥꯝ ꯑꯃꯁꯨꯡ ꯗꯥꯁꯇꯥꯟ ꯐꯨꯅꯗꯨꯅ ꯂꯩꯕ ꯇꯥꯏꯃꯤꯡꯗꯨꯗ ꯅꯤꯖꯥꯝꯅ ꯊꯥꯡ ꯑꯗꯨ ꯑꯋꯥ ꯒ꯭ꯂꯥꯁꯇ ꯊꯤꯟꯖꯤꯜꯂꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯗꯥꯁꯇꯥꯟꯁꯨ ꯆꯣꯡꯁꯤꯟꯕ ꯊꯥꯡ ꯑꯗꯨ ꯄꯥꯏꯔꯒ ꯂꯩꯉꯣꯏꯁꯤꯡꯗꯨꯕꯨ ꯊꯥꯗꯣꯛꯄ ꯍꯧꯈꯤꯔꯝꯃꯤ ꯊꯥꯗꯣꯛꯄ ꯍꯧꯕꯗꯨꯅ ꯗꯥꯁꯇꯥꯟꯅ ꯍꯧꯕꯅꯤꯅ ꯑꯃꯨꯛꯁꯨ ꯂꯣꯏꯁꯤꯟꯕꯁꯤ ꯗꯥꯁꯇꯥꯟꯅ ꯂꯣꯏꯁꯤꯟꯈꯤ ꯑꯗꯨꯗꯨꯅ ꯗꯥꯁꯇꯥꯟꯅ ꯁꯤꯖꯤꯟꯅꯕꯒ ꯆꯞ ꯃꯥꯟꯅꯈꯤ ꯑꯗꯨꯗꯨꯅ ꯗꯥꯁꯇꯥꯟꯒꯤ ꯑꯄꯥꯝꯕ ꯃꯇꯝꯗ ꯊꯥꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄꯥꯁꯇ ꯌꯧꯔꯛꯈꯤ ꯗꯥꯁꯇꯥꯟꯒꯤ ꯑꯄꯥꯝꯕ ꯃꯇꯝ ꯅꯠꯇ꯭ꯔꯕꯁꯨ ꯃꯍꯥꯛꯅ ꯏꯍꯥꯟ ꯍꯥꯟꯅ ꯊꯥꯡ ꯄꯥꯏꯕ ꯃꯇꯝ ꯍꯥꯏꯕꯗꯤ ꯂꯥꯟ ꯃꯥꯏ ꯄꯥꯛꯂ ꯃꯇꯨꯡꯗ ꯑꯜꯃꯠꯀꯤ ꯖꯒꯥꯗ ꯃꯍꯥꯛꯅ ꯏꯍꯥꯟ ꯍꯥꯟꯅ ꯊꯥꯡ ꯊꯦꯡꯅꯈꯤꯕ ꯃꯤꯀꯨꯞꯇꯨꯗ ꯃꯍꯥꯛ ꯅꯤꯡꯁꯤꯡꯉꯝꯃꯤ ꯑꯗꯨꯒ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯃꯍꯥꯛ ꯌꯧꯔꯛꯈꯤꯔꯝꯃꯤ ꯃꯇꯝꯗꯨꯗ ꯕꯤꯁ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯃꯤ ꯕꯤꯁ ꯑꯁꯤ ꯇꯃꯤꯅꯥ ꯑꯃꯁꯨꯡ ꯆꯦꯟꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯉꯦ ꯍꯥꯏꯗꯨꯅ ꯍꯥꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯕꯤꯁ ꯑꯁꯤ ꯍꯤꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯕꯤꯁꯅ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏ ꯂꯥꯟ ꯉꯝꯃꯤ ꯑꯩꯈꯣꯏ
ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯔꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯂꯥꯟ ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯗꯥꯁꯇꯥꯟꯁꯦ ꯕꯕ ꯆꯦꯜꯂꯛꯈꯤ ꯑꯗꯨꯗꯨꯒ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯂꯥꯎꯔꯛꯈꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯂꯥꯟꯁꯦ ꯑꯁꯣꯏꯕꯅꯤ ꯃꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯄꯋꯥꯔ ꯄꯥꯝꯕꯒꯤꯗꯃꯛꯇ ꯇꯧꯍꯟꯈꯤꯕ ꯂꯥꯟꯅꯤ ꯑꯜꯃꯠ ꯍꯥꯏꯔꯤꯕ ꯂꯝꯁꯤꯗꯗꯤ ꯈꯨꯠꯂꯥꯏꯒꯤ ꯁꯥꯐꯝꯁꯨ ꯂꯩꯇꯦ ꯈꯨꯠꯂꯥꯏꯁꯨ ꯂꯩꯇꯦ ꯃꯁꯤ ꯑꯁꯦꯡꯗꯕ ꯅꯝꯊꯥꯛꯀꯤ ꯋꯥꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯇꯁ ꯑꯃꯁꯨꯡ ꯒꯥꯁꯤꯝ ꯉꯛꯇꯨꯅ ꯇꯥꯔꯝꯈꯤ ꯃꯗꯨꯗꯒꯤꯗꯤ ꯗꯥꯁꯇꯥꯟꯅ ꯅꯤꯖꯥꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏ ꯅꯪ ꯅꯤꯡꯊꯧ ꯑꯣꯏꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯅꯪ ꯈꯨꯗꯛꯇ ꯁꯤꯒꯗꯕ ꯃꯤꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯗꯥꯁꯇꯥꯟꯗꯨ ꯅꯤꯖꯥꯝꯅ ꯍꯥꯏꯔꯛꯈꯤ ꯗꯥꯁꯇꯥꯟꯗꯤ ꯅꯨꯡꯁꯥ ꯁꯥꯃꯟꯗꯅ ꯃꯀꯣꯛꯁꯤ ꯈꯔ ꯂꯩꯈꯠꯂꯤꯁꯦ ꯑꯝꯇ ꯀꯅꯥꯅꯣꯝꯇ ꯏꯁꯤꯡ ꯈꯔ ꯄꯤꯊꯧꯁꯦꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯁꯤ ꯅꯨꯄꯥꯗꯨ ꯄꯨꯊꯔꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯃꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕ ꯌꯥꯏꯃ ꯒꯥꯁꯤꯞꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯗꯥꯁꯇꯥꯟꯅ ꯃꯌꯥꯝꯕ ꯑꯍꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯗꯨꯒ ꯍꯥꯏꯔꯛꯈꯤ ꯇꯁ ꯅꯪꯁꯨ ꯃꯨꯟꯅ ꯈꯜꯂꯨ ꯑꯩꯈꯣꯏ ꯕꯕꯥꯅ ꯍꯥꯏꯗꯨꯅꯤ ꯅꯪ ꯂꯥꯟ ꯆꯠꯂꯝꯗꯥꯏ ꯃꯇꯝꯗ ꯅꯪꯁꯤ ꯑꯇꯣꯞꯄ ꯃꯤꯁꯤꯡꯒꯤ ꯍꯥꯏꯕ ꯋꯥꯁꯨ ꯇꯥꯒꯗꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯊꯃꯣꯏꯁꯨ ꯇꯥꯒꯗꯕꯅꯤ ꯑꯗꯨꯒ ꯏꯟꯕꯗꯤ ꯊꯃꯣꯏꯗ ꯍꯥꯏꯕꯗꯨ ꯏꯟꯒꯗꯕꯅꯤ ꯍꯥꯏꯕꯗꯨꯅꯤ ꯀꯩꯅꯣ ꯃꯁꯤ ꯋꯥꯁꯦ ꯕꯕꯥꯅ ꯑꯩ ꯈꯛꯇꯗ ꯍꯥꯏꯈꯤꯕꯅꯤ ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯗꯨ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯗꯦ ꯅꯪ ꯍꯧꯖꯤꯛ ꯐꯤꯔꯦꯞ ꯂꯧꯒꯗꯕꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯅꯤꯖꯥꯝꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯪꯒꯤ ꯑꯣꯔꯗꯔꯒꯤ ꯃꯥꯌꯣꯛꯇ ꯃꯥꯅ ꯂꯥꯟꯗꯥꯔꯤꯅꯤ ꯅꯪꯁꯨ ꯋꯥꯈꯜ ꯈꯜꯂꯨ ꯃꯁꯤ ꯄꯅꯤꯁꯃꯦꯟ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯗꯥꯁꯅ ꯍꯥꯏꯔꯛꯈꯤ ꯁ꯭ꯄꯥꯏꯗꯨ ꯄꯣꯔꯛꯑꯣ ꯁ꯭ꯄꯥꯏꯗꯨꯗ ꯍꯪꯕ ꯃꯇꯝꯗ ꯑꯁꯦꯡꯕ ꯂꯣꯏ ꯈꯪꯒꯅꯤ ꯑꯗꯨꯗꯨꯒ ꯑꯩ ꯍꯪꯒꯦ ꯑꯁꯦꯡꯕ ꯂꯣꯏꯅ ꯈꯪꯅꯕ ꯍꯥꯏꯕ ꯃꯇꯝꯗ ꯅꯤꯖꯥꯝꯅ ꯊꯥꯡ ꯁꯠꯇꯣꯛꯇꯨꯅ ꯗꯥꯁꯇꯥꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤ ꯅꯤꯖꯥꯝꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯨ ꯗꯥꯁꯇꯥꯟꯗ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯗꯥꯁꯇꯥꯟꯅ ꯂꯣꯏ ꯉꯝꯗꯨꯅ ꯅꯤꯖꯥꯝꯗꯨ ꯃꯈꯥꯗ ꯀꯥꯎꯊꯔꯝꯃꯤ ꯑꯗꯨꯒ ꯃꯈꯥꯗ ꯗꯥꯁꯇꯥꯟ ꯆꯣꯡꯊꯗꯨꯅ ꯅꯤꯖꯥꯝꯗ ꯍꯥꯏꯔꯝꯃꯤ ꯅꯪꯒꯤꯅꯦ ꯅꯌꯥꯝꯕꯁꯤꯁꯨ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯅꯪꯒꯤ ꯅꯆꯥꯅꯁꯨ ꯂꯩꯔꯤꯕ ꯏꯖꯠꯁꯨ ꯂꯩꯔꯤꯕ ꯂꯟ ꯊꯨꯝꯁꯨ ꯂꯩꯔꯤꯕ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯪꯅ ꯄꯥꯝꯃꯤꯁꯤ ꯀꯔꯤꯒꯤꯅꯣ ꯁꯨꯛ ꯐꯠꯇꯕ ꯃꯤ ꯅꯪꯁꯦ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯅꯤꯖꯥꯝꯅ ꯊꯥꯡ ꯁꯠꯇꯣꯛꯑꯒ ꯗꯥꯁꯇꯥꯟꯗ ꯊꯤꯟꯒꯦ ꯇꯧꯕ ꯃꯇꯝꯗ ꯇꯁꯅ ꯑꯣꯏꯅ ꯃꯅꯥꯎꯄꯥ ꯀꯟꯅꯕ ꯅꯤꯖꯥꯝꯗꯨ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯇꯃꯤꯅꯥ ꯑꯁꯤ ꯂꯥꯏ ꯈꯣꯏꯔꯝꯕꯝꯗ ꯂꯩꯔꯝꯃꯤ ꯌꯥꯝ ꯏꯀꯥꯏꯔꯞ ꯇꯧꯅ ꯇꯃꯤꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯩꯈꯣꯏꯁꯤ ꯅꯈꯣꯏꯒꯤ ꯂꯝꯁꯤꯗ ꯂꯧꯅꯝ ꯇꯧꯗꯨꯅ ꯂꯥꯟꯗꯥꯍꯜꯂꯝꯃꯤ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯨꯕꯁꯤꯒꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯦꯟꯈꯠꯀꯅꯤ ꯍꯥꯏꯕꯗꯨ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯄꯔꯁꯤꯌꯥ ꯑꯃꯁꯨꯡ ꯑꯜꯃꯠꯁꯤ ꯃꯔꯤ ꯑꯣꯏꯅ ꯂꯩꯍꯟꯕ ꯄꯥꯝꯃꯤ ꯑꯗꯨꯗꯨꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯅꯪꯒꯤ ꯂꯝꯁꯤꯕꯨꯁꯨ ꯖꯣꯏ ꯇꯧꯕ ꯅꯪꯒꯤ ꯂꯝꯁꯤꯕꯨꯁꯨ ꯀꯟꯕꯤꯈꯤꯕ ꯗꯥꯁꯇꯥꯟꯗ ꯅꯪꯒ ꯃꯥꯒ ꯂꯨꯍꯣꯡꯕꯒꯤ ꯄ꯭ꯔꯄꯣꯁ ꯇꯧꯖꯔꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯩꯗ ꯗꯥꯁꯇꯥꯟꯁꯨ ꯉꯛꯈꯤꯔꯝꯃꯤ ꯑꯗꯨꯗꯨꯒ ꯀꯥꯁꯤꯞꯅ ꯍꯥꯏꯔꯛꯈꯤ ꯍꯩ ꯕꯕꯥ ꯆꯠꯍꯧꯂꯦ ꯅꯠꯇ꯭ꯔꯗꯤ ꯑꯩꯅ ꯑꯣꯏꯅ ꯅꯪ ꯃꯐꯝ ꯂꯧꯖꯈꯤꯖꯅꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯗꯥꯁꯇꯥꯟꯁꯤ ꯇꯃꯤꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯍꯥꯏꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯤ ꯃꯤꯗꯤ ꯂꯨꯍꯣꯡꯕꯒꯤ ꯄ꯭ꯔꯄꯣꯁ ꯇꯧꯕ ꯂꯥꯛꯄꯁꯤ ꯒꯤꯐ ꯀꯩꯀꯥ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯄꯤꯅꯤꯡꯉꯥꯏ ꯀꯔꯤꯝꯇ ꯂꯩꯇꯦ ꯃꯁꯤꯒꯤ ꯊꯥꯡ ꯑꯁꯦ ꯅꯪꯒꯤꯁꯨ ꯑꯣꯏꯕ ꯊꯥꯡꯅꯤ ꯑꯗꯨꯅ ꯃꯁꯤ ꯑꯣꯏꯅ ꯂꯧꯁꯟꯕꯤꯌꯨ ꯍꯥꯏꯔꯝꯃꯤ ꯊꯥꯡ ꯑꯗꯨ ꯄꯤꯕ ꯃꯇꯝꯗ ꯇꯃꯤꯅꯥ ꯄꯨꯡꯉꯛ ꯉꯛꯈꯤꯔꯝꯃꯤ ꯑꯗꯨꯗꯨꯒ ꯇꯃꯤꯅꯥꯅ ꯍꯥꯏꯔꯛꯈꯤ ꯔꯥꯖꯀꯨꯃꯥꯔ ꯗꯥꯁꯇꯥꯟ ꯅꯪ ꯑꯩꯒ ꯋꯥꯔꯤꯒ ꯁꯥꯟꯅꯁꯦ ꯁꯤꯗ ꯆꯠꯃꯤꯟꯅꯁꯤ ꯂꯥꯛꯑꯣꯅ ꯍꯥꯏꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯤꯅ ꯍꯥꯏꯔꯛꯈꯤ ꯑꯩꯒꯤ ꯂꯝꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕ ꯅꯨꯄꯥꯗꯨꯗ ꯑꯩꯅ ꯀꯃꯥꯏꯅ ꯊꯥꯖꯗꯣꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯗꯥꯁꯇꯥꯟꯅ ꯈꯨꯝꯂꯛꯈꯤ ꯃꯗꯨꯒꯤ ꯅꯨꯄꯥ ꯑꯗꯨ ꯑꯩ ꯍꯧꯖꯤꯛꯇꯤ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯔꯛꯈꯤ ꯇꯃꯤꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯀꯩꯅꯣ ꯌꯥꯝ ꯊꯨꯅ ꯍꯣꯡꯉꯤꯅ ꯅꯪ ꯋꯥꯈꯜꯁꯦ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯃꯤꯒꯤ ꯃꯇꯝꯒꯤ ꯃꯤꯠꯌꯦꯡꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯃꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤꯅ ꯍꯥꯏꯔꯛꯈꯤ ꯔꯥꯖꯀꯨꯃꯥꯔ ꯅꯪꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯁꯤ ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯐꯪꯕ ꯃꯥꯜꯂꯤ ꯍꯥꯏꯔꯝꯃꯤ ꯍꯥꯏꯕꯗꯤ ꯍꯥꯏꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯌꯥꯝꯅ ꯁꯦꯡꯂꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯂꯥꯏꯕꯛꯂꯥ ꯍꯥꯏꯕ ꯃꯇꯝꯗ ꯍꯣꯏ ꯂꯥꯏꯕꯛꯅꯤ ꯑꯗꯣ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯂꯩꯇꯕꯒꯨꯝ ꯇꯧꯏ ꯃꯁꯤꯗꯩꯗ ꯗꯥꯁꯇꯥꯟꯅ ꯐꯥꯒꯤ ꯑꯣꯏꯅ ꯃꯗꯨ ꯑꯩꯒꯤꯁꯨ ꯑꯁꯣꯏꯕ ꯑꯃ ꯑꯣꯏꯇꯥꯔꯦꯗꯅ ꯐꯥꯒꯤ ꯇꯧꯒꯅꯨ ꯗꯥꯁꯇꯥꯟ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯈꯨꯝꯃꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯅꯪꯁꯨ ꯑꯩꯁꯨ ꯑꯩꯈꯣꯏꯅꯤ ꯊꯃꯣꯏ ꯁꯦꯡꯅ ꯋꯥꯈꯜꯂꯣꯟꯁꯦ ꯈꯪꯅꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯅ ꯅꯪꯅꯁꯨ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯈꯟꯕꯒꯤ ꯅꯨꯃꯤꯠꯇꯣ ꯑꯩꯅ ꯉꯥꯏꯒꯦ ꯑꯩꯅꯁꯨ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯁꯨ ꯈꯪꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯑꯗꯨꯒ ꯗꯥꯁꯇꯥꯟꯅꯁꯨ ꯍꯥꯏꯈꯤ ꯑꯩꯒꯤ ꯂꯥꯏꯕꯛꯇꯤ ꯑꯩ ꯏꯁꯥꯅ ꯂꯦꯞꯆꯒꯅꯤ ꯍꯥꯏꯗꯨꯅ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯐꯤꯂꯝꯁꯤꯒꯤ ꯁꯤꯀ꯭ꯋꯦꯜ ꯃꯈꯥꯗꯗꯤ ꯌꯥꯝꯅ ꯂꯩꯔꯤ ꯃꯍꯥꯛꯅ ꯄ꯭ꯔꯤꯟꯁꯦꯁꯁꯦ ꯐꯪꯉꯕ ꯃꯇꯨꯡꯗꯁꯨ ꯒꯦꯝꯗꯗꯤ ꯑꯃꯨꯛ ꯗꯍꯥꯀꯥ ꯍꯥꯏꯔꯤꯕ ꯁꯥ ꯇꯥꯏꯝ ꯀꯤꯄꯔꯁꯤꯅ ꯗꯥꯁꯇꯥꯟꯁꯤ ꯑꯃꯨꯛ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯍꯥꯠꯀꯦ ꯇꯥꯟꯅꯔꯛꯀꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯇꯝꯒꯤ ꯈꯣꯡꯆꯠꯁꯤꯕꯨ ꯃꯥꯅ ꯊꯨꯒꯥꯏꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯁꯤ ꯁꯤꯔꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯤꯡꯗꯨꯅ ꯂꯩꯕꯅꯤꯅ ꯗꯍꯥꯀꯥꯅ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯍꯥꯠꯀꯦꯅ ꯇꯥꯟꯅꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛꯁꯤꯕꯨ ꯅꯝꯊꯥꯛ ꯇꯧꯅꯕ ꯍꯣꯠꯅꯗꯨꯅ ꯑꯃꯨꯛꯁꯨ ꯗꯍꯥꯀꯥꯁꯦ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯑꯗꯨꯒ ꯑꯦꯝꯄ꯭ꯔꯦꯁ ꯑꯣꯐ ꯇꯥꯏꯝ ꯍꯥꯏꯕ
ꯃꯍꯥꯔꯥꯅꯤ ꯑꯃꯃꯨꯛꯁꯨ ꯃꯍꯥꯛꯅ ꯄꯔꯁꯤꯌꯥꯒꯤ ꯕꯦꯕꯤꯂꯣꯟ ꯍꯥꯏꯕ ꯂꯝꯗꯨꯗ ꯑꯃꯨꯛꯁꯨ ꯄꯨꯔꯛꯈꯤꯅꯤ ꯑꯗꯨꯒ ꯃꯐꯝꯗꯨꯗ ꯑꯃꯨꯛꯁꯨ ꯄꯔꯁꯤꯌꯥꯒꯤ ꯅꯤꯖꯥꯝꯁꯤ ꯑꯃꯨꯛꯀꯁꯨ ꯊꯦꯡꯅꯈꯤꯅꯤ ꯑꯗꯨꯒ ꯅꯤꯖꯥꯝꯁꯤ ꯌꯥꯝ ꯐꯠꯇꯕ ꯃꯤ ꯑꯃꯁꯨ ꯑꯣꯏꯔꯛꯈꯤꯅꯤ ꯋꯥꯔꯤꯗꯤ ꯃꯈꯥꯗꯤ ꯌꯥꯝ ꯂꯩꯔꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯈꯪꯅꯤꯡ ꯇꯥꯔꯒꯗꯤ ꯄ꯭ꯔꯤꯟꯁ ꯑꯣꯐ ꯄꯔꯁꯤꯌꯥꯒꯤ ꯒꯦꯝꯁꯤ ꯐꯖꯅ ꯁꯥꯟꯅꯕꯤꯔꯒꯗꯤ ꯈꯪꯕꯤꯒꯅꯤ ꯑꯗꯨꯒ ꯋꯥꯔꯤ ꯇꯥꯅꯤꯡ ꯇꯥꯔꯒꯗꯤ ꯑꯩ ꯋꯥꯔꯤ ꯃꯇꯦꯛꯇꯨ ꯃꯊꯪꯒꯤꯗ ꯁꯦꯝꯖꯔꯛꯀꯦ ꯄꯥꯝꯕ ꯌꯥꯎ ꯇꯥꯔꯒꯗꯤ ꯀꯃꯦꯟ ꯄꯤꯕꯤꯔꯝꯃꯨ ꯚꯤꯌꯨꯋꯔꯁꯤꯡꯒꯤ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯤꯟꯁ ꯑꯣꯐ ꯄꯔꯁꯤꯌꯥ ꯒꯦꯝ ꯁꯥꯟꯅꯕ ꯌꯥꯎꯕꯤ ꯇꯥꯔꯒꯗꯤ ꯀꯔꯝꯕ ꯄꯥꯔꯠꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯑꯣꯏꯈꯤꯕꯅꯣ ꯍꯥꯏꯕꯗꯤ ꯁꯦꯟꯁ ꯑꯣꯐ ꯇꯥꯏꯝ ꯋꯥꯔꯤꯌꯔ ꯋꯤꯗꯤꯟ ꯗ ꯇꯨ ꯊ꯭ꯔꯣꯟ ꯐꯣꯔꯒꯣꯇꯟ ꯁꯦꯟ ꯄ꯭ꯔꯤꯟꯁ ꯑꯣꯐ ꯄꯔꯁꯤꯌꯥ 2008 ꯀꯔꯝꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯅꯣ ꯍꯥꯏꯕꯗꯨ ꯀꯃꯦꯟꯗ ꯄꯤꯕꯤꯔꯝꯃꯨ ꯑꯗꯨꯒ ꯀꯪꯂꯩ ꯔꯤꯚ꯭ꯌꯨꯅ ꯑꯗꯣꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯤꯂꯝ ꯑꯃ ꯄꯨꯗꯨꯅ ꯉꯥꯏꯖꯔꯝꯒꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯀꯃꯦꯟ ꯄꯤꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯗꯣꯝꯒꯤꯗꯃꯛ ꯀꯪꯂꯩ ꯔꯤꯚ꯭ꯌꯨ